Lilong bulletin mum yang tabi ru kuni mupu taram nokchari adu ngasi akoina phaminari ba koi oja se mayam ju hena sa khangbira ba koi gi Manipur gi social activist amona work tawriba work to biri ba koi oja phairoijam Nando luwang mayam na hena sa khangbira ba jane adu oja da hamba koi gi lakchani ba question se Manipur hujik irang je makhal makhal mayam thokra hetar hai ri irang sing markta recently nagagi markta problem koi mayam protest or kumatamda protest to mayam to koi fu na tanga chaiba to ko gi protest to ira ngasai irang ron namthana ko na matamda mi kya sok pun nang gi wari ma koi lai gyo jo ado smile to na koi gi atopa foreign country mayam sing da su example amon lo ko char lo koi Bulgaria da Sofia squad da mi lising ni fu yang kai ka tholaga nomini ni humni protest to matamda ngasai government resign to na ngasai mi myam na pamde habadagi moi pham da dokna anu government form dogi the Manipur di koi praja na Yaodre haraga Yaodre praja ni mathakta suppress to wi mawang ko uri oja si kala ri soiba horpani no jai mi yeng thambi bi masi khoi gi kino si miyoi bagi moral values aduga moral responsibilities lagi human values masi si khoi Manipur di khara masida nei na ba je khara watpa maduda akoigi madugi dai dai moral responsibility ga je lobasi longna dre ai khoigi takta se lengak pari bising duna moina khanbi be yabasi ai khoigi takta lengak pari bai khoigi takta praja na kari gum khara haurei se masi chumbra chumdabra chuma hana study do bibam change moina laurei ba praja me na pen de kolom laurei si kari gum ba khoi lengak si atam na tabira na taga kamalli mayam na yana ba mongda lengak pari ba lengak ui sing dugi asoi ba da laurei hana study do bira kan da ko bai maram chana laur por gana maduna akoigi security gi pangal season raga akoi namdaba tare maram chadana tawgonu maram chadna irang to ba kambudi tawgonu da hana pibam thopa go mengi weba akoigi lebang macha ta ba wafam jing da hana thammaga madu namdana hon ya da security gi season raga police gi season raga namda bigadam ne ba aduga mayam na haibi reba laureba kholaw mayam se lengak tu gi mayok ta laureba kholaw mayam sina chumba utaragadi madu gi moral responsibility do khal lauraga ai matung da semdok charage haga public apology ma tawba ma or natraga ai soi gramina ka da ai machi morally pham thadok charage haina malmaina step down tawba agi pham thadokpa khotbu gi dai da je khara machi longna ri phagadam ne ba Manipur di madugi wafam simadi leitre ai gi magi lebak myam lor pa kholok da pham thadok wafam simadi leitre mogi woje wotak tana bada pena da bagi pham thadok thajin tawna pa pham thong mun jin tawna ba gi adum bai khar da lei ko aduna atopa country ge jengna bada di khoi Manipur sing si jangdam na ba Yaodre haipet jangdam na ba si poche khra ga mana ba jangdam na do indra tok tok do bani na khoi si ga jangdam na ba Yaodre lawe ba adu ma ngai de khoi gi Manipur gi Manipuri sing se khoi gi pai pusi amna moral responsibility lorum ba kampuni khoi sai na phon pheng na ba gi wari ke ada sai na ba da ga khangi minam suri tok da ba ko kadang mi ne haidok ki ba wangak pa tawna bai wari myam je ko atum ba mayam ji am leiram bane dum ba gi chawda nau da ne hari ba poisi hujik ti adu gi moral responsibility du gi question adu discipline gi question swaida loina ma hang ba phudam na hangaga haidare leitre haibi po ni ko leitre ga na pura khangai haire ga su nungai ta ba yawi roni leibi su khar yawi roni mi adu leiri ba sing du di ga sai gi lengak pai rom da changak tramina moi leiri de leiti adu khoina mayam na sanging do bugi danja du ma phangdramina hoji yengdoi si Manipur gi lengak pai ba ga akoi gi MLA wari ba moi phumpu ji da dum yengdoi ne hoji pudi akhani pa khangai re ko ni legi da ba ge sidedi yengdoi ni yeng kan da masjid da praja na pin ba di oide ba ba moi di pa ba yam pa ba mare ba siba moral responsibility yam low ba mi we human value khangba moral value khangba mayam di le be ba but hari bijing adu di nga sai gi MLA do work tramina aduna bakana na moi do work tramina koi Manipur da sungai litre haiba mukti koi haiba ngamdri ko ji bogi di adu ori bijing da nei na badadi ji bogi wen di adu litre nei mai thamjani ado das mai na koi gi kano se leader jing sina mi myang gi apam mong da koi thabok tok ta gi example man moi do ne si gi koi protesters sing da suppress to ba adu ko myang gi apam ji kai khangbi da bas ado si da myang gi interest da thabok to wal ai jo koi na public sing gi asoi bana kai oi do no election to matam da kona leader sing je Matik Chaba na trana myam gi da mukta khanbi ge da leader koi na choice to gi da bagi oi do ra si accountability je koi kanana pu masi animak adum khraga adum maram oi do ni akoi gi elector oi ba tare voter oi ba se masi gi su khitang
ꯈꯟꯊꯕ ꯋꯥꯍꯧꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯁꯣꯏꯕ ꯑꯗꯨꯝ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯔꯤꯕ ꯃꯤꯍꯨꯠ ꯑꯣꯏꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯀꯥꯈ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯁꯣꯏꯕꯅꯦ ꯂꯧꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒ ꯊꯑꯣꯏꯅ ꯇꯧꯔꯒꯦ ꯂꯥꯛꯆꯕꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯇꯧꯗꯣꯏꯅꯤ ꯑꯗ ꯑꯗꯨꯝ ꯁꯤꯟꯐꯝ ꯑꯣꯏꯗꯣꯏꯅꯦꯕ ꯏꯂꯦꯛꯇꯔ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗꯕ ꯌꯥꯎꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯌꯥꯎꯖꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯃꯤ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯃꯌꯥꯝꯗ ꯃꯇꯤꯛ ꯆꯥꯖꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨ ꯃꯣꯏꯗꯗꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯇꯥꯏꯅꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯂꯝ ꯑꯃꯒ ꯏꯂꯦꯛꯇꯔꯁꯤꯡꯗꯗꯤ ꯍꯦꯛꯇ ꯁꯛ ꯃꯥꯏ ꯌꯦꯡꯅꯕ ꯁꯥꯒꯩꯒꯤ ꯃꯤ ꯂꯦꯞꯁꯤꯜꯂꯛꯀꯨꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯦꯞꯁꯤꯜꯂꯛꯀꯨꯝꯕ ꯃꯔꯤ ꯃꯇꯥ ꯂꯦꯞꯁꯤꯜꯂꯛꯄꯒꯨꯝꯕ ꯂꯩꯕꯁꯤꯅ ꯃꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯌꯥꯅꯤꯡꯗ꯭ꯔꯒꯁꯨ ꯉꯁꯥꯏ ꯐꯤꯕꯝꯗꯨꯅ ꯃꯇꯝꯗꯨꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨꯅ ꯃꯥ ꯌꯥꯝ ꯉꯝꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦ ꯂꯩꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗꯗꯤ ꯑꯈꯟꯅꯅ ꯃꯌꯥꯝ ꯄꯤꯔꯤꯑꯕ ꯇꯧꯕ ꯉꯝꯅꯕ ꯊꯕꯛꯁꯦ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯃꯌꯥꯝ ꯄꯤꯔꯤꯑꯕ ꯃꯥꯏ ꯇꯣꯂꯣꯞ ꯄꯤꯗꯣꯏꯅꯤꯀꯣ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟ ꯄꯤꯗꯣꯏꯅꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯃꯥꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯣꯏꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯒꯤ ꯀꯩꯅꯣꯗ ꯄꯤꯔꯤꯕ ꯃꯌꯥꯝꯗꯨꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔ ꯃꯌꯥꯝꯗ ꯌꯧꯍꯜꯂꯨ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯀꯥꯏꯊꯣꯛꯏꯕ ꯄ꯭ꯔꯖꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯣꯠꯇꯣ ꯃꯗꯨ ꯐꯪꯍꯟꯕꯤꯌꯨ ꯑꯗꯩ ꯍꯦꯟꯅ ꯄꯤꯌꯨ ꯍꯥꯏꯗꯦꯕ ꯍꯧꯖꯤꯛ ꯆꯦꯡ ꯍꯥꯏꯔꯤꯁꯤ ꯆꯦꯡ ꯍꯥꯏꯁꯤ ꯄ꯭ꯔꯖꯥꯗ ꯀꯤꯂꯣ 5 ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯔꯦꯕ 5ꯗꯣ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯄ꯭ꯔꯖꯥꯅ ꯍꯥꯏꯁꯦ 6 ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯆꯍꯤ ꯑꯃ ꯊꯥ 12 ꯂꯩꯕꯁꯤ ꯍꯣꯏ ꯀꯩꯅꯣ ꯐꯤꯕꯝ ꯈꯔꯗꯒꯤ 12ꯗꯨꯃꯨꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯐꯥꯎꯗ 9 ꯑꯃ 10 ꯑꯃꯗꯒꯤꯗꯤ 10 ꯌꯦꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗ ꯆꯦꯡꯗꯣ ꯁꯨꯅ ꯄꯤꯕ ꯌꯥꯏ ꯃꯣꯏꯗꯤ ꯍꯦꯜꯂꯒ ꯃꯣꯏꯅ ꯆꯦꯡꯗꯨ ꯄꯨꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯄꯨꯊꯣꯛꯑ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯃꯣꯏꯅ ꯇꯥꯏꯅꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯗꯕ ꯈꯜꯂꯛꯄꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯍꯣꯏ ꯈꯜꯂꯛꯏꯕꯗꯤ ꯄ꯭ꯔꯖꯥꯅ ꯈꯜꯂꯛꯏꯕꯅꯤꯅ ꯍꯦꯛ ꯑꯍꯥꯟꯕ ꯌꯦꯡꯕꯗꯗꯤ ꯃꯣꯏꯅ ꯅꯝꯃꯛꯄꯅꯦ ꯍꯥꯏꯕꯅꯤꯅ ꯃꯣꯏꯅ ꯕꯣꯠꯇꯨꯗꯤ ꯊꯥꯗꯔꯛꯄꯅꯤ나 ꯃꯣꯏꯗ ꯇꯥꯏꯅꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝ ꯈꯪꯖꯄꯣꯠꯇꯦꯕ ꯃꯥ ꯃꯇꯤꯛ ꯀꯩꯅꯣ ꯌꯦꯡꯄꯣꯠꯇꯦꯕ ꯑꯗꯨꯒ ꯁꯣꯝꯗ ꯇꯧꯒꯗꯧꯕ ꯃꯤ ꯇꯧꯅꯤꯅ ꯊꯣꯛꯂꯛꯏꯕꯅꯤ ꯃꯤꯁꯤꯡꯗꯨꯅ ꯇꯝꯕ ꯇꯥꯔꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯇꯥꯔꯦ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯈꯜꯂꯁꯤ ꯃꯥ ꯁꯦꯂꯦꯕꯁꯇꯨ ꯀꯩꯅꯣ ꯇꯥꯛꯀꯗꯕ ꯂꯥꯏꯔꯤꯛꯇꯨ ꯀꯩꯅꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯇꯥꯛꯅꯔꯤꯗꯅ ꯁꯤꯐꯥꯏ ꯈꯜꯂꯁꯨ ꯄꯨꯂꯤꯁ ꯈꯜꯂꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯄ꯭ꯔꯣꯕꯤꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯀꯃꯤꯁꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯇꯧꯔꯤꯗꯣ ꯁꯨꯃꯥꯏꯅ MLA ꯈꯟꯕꯤꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯃꯣꯏꯗꯤ ꯈꯔꯗꯤ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯇꯧꯔꯛꯇꯕꯗꯒꯤ ꯁꯣꯏꯔꯤꯁꯦ ꯑꯗꯣ ꯃꯣꯏꯅ ꯈꯜꯂꯦ ꯄ꯭ꯔꯖꯥꯅ ꯑꯩꯈꯣꯏ ꯚꯣꯠ ꯄꯩꯁꯥ ꯌꯥꯝ ꯂꯧꯈ꯭ꯔꯦ ꯄꯩꯁꯥ ꯑꯗꯨꯗꯤ ꯂꯂꯣꯟꯂꯒꯗꯤ ꯀꯩꯊꯥꯗꯧꯅ ꯈꯟꯖꯟꯅꯔꯒꯗꯤ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯗ ꯀꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ MLAꯁꯤꯡꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯃꯤꯌꯥꯝꯗ ꯈꯨꯝꯕꯒꯤ ꯃꯑꯣꯡꯗ ꯆꯠ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯆꯪꯖꯔꯤꯁꯦ ꯆꯪꯐꯝ ꯊꯣꯛꯇꯦꯕ ꯃꯥꯅ ꯃꯇꯤꯛ ꯆꯥꯖꯗꯕꯒꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯕ ꯀꯩꯁꯨ ꯌꯥꯝ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯗꯦꯕ ꯄꯩꯁꯥꯁꯤ ꯆꯪꯅꯗꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯤ ꯂꯩꯀꯥꯏꯅ ꯌꯥꯝ ꯐꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯁꯦꯡꯕꯁꯤꯡꯗꯨꯅ ꯚꯣꯠ ꯂꯦꯞꯅꯕ ꯃꯇꯝꯗ ꯄꯩꯁꯥ ꯆꯪꯉꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯆꯥꯛ ꯃꯊꯨꯝ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯌꯦꯡꯉꯨꯕꯗ ꯌꯥꯎꯗꯕ ꯑꯣꯟꯂꯤ ꯄꯩꯁꯥ ꯈꯛꯇꯪ ꯌꯥꯎꯕ ꯄꯩꯁꯥꯗꯤ ꯄꯥꯏ ꯍꯥꯏꯕ ꯃꯍꯩ ꯃꯁꯤꯡ ꯇꯧꯏ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯩ ꯂꯝꯆꯠꯇ ꯇꯧꯏ ꯃꯔꯝ ꯆꯥꯗꯕ ꯌꯥꯎꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯅꯠꯆꯗꯦꯀꯣ ꯑꯗꯒꯤ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯇꯧꯏ ꯏꯐ ꯐꯖꯗꯕ ꯑꯗꯒꯤ ꯃꯤ ꯊꯦꯡꯅꯕꯗꯨꯁꯨ ꯍꯦꯛ ꯉꯝꯗꯧ ꯃꯥꯟꯗꯕꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯄꯩꯁꯥꯗꯤ ꯌꯥꯝ ꯄꯥꯏꯕ ꯑꯗ ꯄꯩꯁꯥꯗꯨꯅ ꯃꯥꯒꯤ ꯑꯁꯣꯟꯕ ꯃꯒꯨꯟ ꯃꯌꯥꯝ ꯑꯁꯣꯟꯕ ꯃꯥꯒꯤ ꯃꯔꯝ ꯃꯌꯥꯝꯗꯣ ꯂꯣꯏ ꯐꯨꯒꯠꯂꯒ ꯑꯗꯨꯗꯩ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯣꯠꯁꯦ ꯀꯥꯟꯅꯔꯛꯄꯅꯦꯕ ꯀꯥꯟꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯗꯨꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯛꯏꯅꯤ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯥꯎꯔꯒ ꯃꯣꯏꯅ ꯇꯥꯗ꯭ꯔꯤꯁꯦ ꯃꯣꯏ ꯇꯥꯔꯒꯁꯨ ꯍꯩꯔꯔꯣꯏꯕ ꯍꯩꯔꯣꯏꯗꯤ ꯍꯩꯇꯅ ꯂꯩꯈ꯭ꯔ ꯃꯤꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯗꯨ ꯃꯥꯅ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯁꯤꯅ ꯐꯔꯦ ꯅꯣꯏ ꯍꯩꯇ꯭ꯔꯒꯁꯨ ꯅꯪꯅ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯌꯨ ꯍꯥꯏꯕꯅꯦꯕ ꯄ꯭ꯔꯖꯥꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯇꯣꯔꯕꯥꯜ ꯑꯃꯒ ꯃꯊꯛꯇ ꯊꯣꯡ ꯑꯃ ꯁꯥꯕꯤꯌꯨꯅ ꯄ꯭ꯔꯖꯥꯅ ꯍꯥꯏꯔꯛꯑꯦ ꯈꯜꯂꯁꯦꯕ ꯃꯗꯨ MLA ꯃꯤꯅꯤꯁꯇꯔ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯃꯥꯅ ꯏꯟꯖꯤꯅꯤꯌꯥꯔ ꯀꯧꯗꯅ ꯃꯔꯤ ꯂꯩꯅꯕ ꯀꯩꯀꯩ ꯀꯧꯗꯅ ꯀꯣ ꯃꯣꯏꯅ ꯊꯕꯛ ꯁꯨ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯃ ꯄꯤꯔꯝꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯖꯔꯒ ꯍꯧꯖꯤꯛꯀꯤ ꯊꯣꯡꯗꯣ ꯁꯥꯖꯒꯗꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯏꯊꯤꯜꯗ ꯇꯧꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯌꯥꯎꯗ꯭ꯔꯤꯁꯦ ꯃꯣꯏꯗ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏ ꯃꯤꯌꯥꯝꯒ ꯃꯣꯏꯒꯤ ꯁꯝꯅꯔꯛꯄꯒꯤ ꯂꯝꯕꯤꯁꯦ ꯑꯁꯤ ꯑꯗꯨꯝ ꯋꯥꯠꯂꯛꯄꯩꯅꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯤ ꯍꯣꯏ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛꯀꯤꯗꯨꯗ ꯃꯔꯤꯛ ꯌꯥꯝ ꯆꯨꯝꯅꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯃꯤꯁꯇꯦꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯅ ꯄꯟꯕꯗꯨꯗ
tang kano to sum up to moina hatar akhoi bol lepibasingse business ki wakal khanbi mo no bol lepopasima di sima akhoi lokthokhiba ma yam mathau tare aduga public ki oina di public singina ju ngasai bot se lepo matamda lepibu candidate di mali bot ka de ya di lepa yunina mi myam dana apam chman pi doine adi pesha pa me ma pesha pirani mina sima cha ge ma cha no pi re loi pi ne mina pa me do kai gam mi sing china quality level leader pa mam tar ga di ma quality le to ya da ma lai hem da su lai haina bona bani kang de ma mi myam apam bil tong no honar tu ne ba a khoina hoji public sing china pa mi se ngasai candidate am dai pa mi se koi ta se aran no pota pa public sing china masi ke do ne sing sa sum tai nei di sum moin ai nga sa hai ji do moina bot chi thada ra khalak pai na ko adu bot ching ji si ne ba bot lem na matam da tim semna ra ga tong no pa khul gi wa kum lak no pa ande gi party gi board adu gi board na tong no pa gi sum phi bom la ba ada praja hai bisi ayam na lai ra bani ngam jada ba kampu ne ba le jeri se a si sing sina wakhan khara gi le ba Thongba lai la su hai beduna mi si candidate si gi no khangkala ko mi pun ini ma nang si bang ai jing ga hapan si khonglam dor ge har ga mi bai dor da ba worker do mai yung hai sine yam dor ise se ai nei gi sagai du da candidate na tai ja da bam gi ai ne worker kan we khalak tu ne ba aduga ai gi sagai gi mi sing da ai gi mari mata ichi nau ma da ai gi mai yung pholo se ai ne lepne khan bi wa sai shop to ni po to ni ai di koi le kai si ai koi sagai si dai lo kham ni adu nei mai yung bi po bi wa ai ne ko chat ka chatna flek ka thet na to du ne ba adi ai gi le ri ba ichi nau I mari me am da ai koi bi no di yaning na join da so ai mai di yeng di ya roi man di sum le mi ne mi ne ko adu du na nga sai gi hai se ko ne su mamang da so ni ga tham ja gam ne ba apogi soire si kana no hai kan da masi da worker da maru bo worker sing se masi da masi ne ba bot yam phadak tri se moina soire si kana moi se kana bo worker da kan da lam du lei ba ina ka khra phun ba lai lai su kar hai ba sagai nu tei ga ju khra chaw ba ko sagai ga ju khra chaw ga ba adum bi gi na moi da ne ken ba mi candidate si po ring de ba web choma moina fu advisor ne ge do ba di ma kai advisor ma ni meli wi mani bur si do hojik se adu ne ba khwai danger di voter si akoi mayam na hai nei se candidate phatta badi natraga akoi gi MLA sing ge phatta badi chai manga ma phuding ge koi sin do aduga akoi voter phatta ba se si sin di karam ga chi dok tu na se si ne ba khoi ne akoi na util mathok da se voter phatta jan tuk aina Manipur gi miam da aina yam thamoi sengna appeal tok janing gi di akoi kendra dagi afaba akoi gi mihut khanje hai gadi akoi lekai de leibiri ba lai lai su herba ina kara khulaba kharaga leiriba akoi maru ba mi sing do maju junguna ha na ne afaba mihut khanbai wari am logom sange mokoina na teja da mi gi keno wisilaga wakar kan bo wisilaga di karamba prajana kamaina akoi gi matik cha ba khanji ga law ngam doi no ba lekai du ka jada ba kendi na te jada means wahi ji kadang phajaram da bsai ko adi apoina quality gi question nei lak nei se masak yaw ba magun yaw du da nei apoina haijai se yaw da ba magi adum ba MLA adum ba kendi du gi mana worker we khala di atei khara ga sonja bajing du di mai mai da pot pi roi ga hai sing ngam jadre ba lekai da mana chok thok chong sambal loina khala thamam ni na mana koi cha cha gari thodok da na phiran thetna magi wa ngang da na adugiri candidate du gi mana swai da sa chindi sa am chana si ma question chinjil am ni na mo marim di mo di mai mai da wa ngang ngam dre ba yam na sai di bot pu chap lo pulang cha gi thika na ta kari gumba ma thok pada mo ta na du hangduri ba decision je leba dep se moina akhoi to hi sum akhoi agadam ni moina sangwa ba moina sana ra kone ba to akhoi mi se akhoi na puthui ba candidate se matik sadre
ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯒꯨꯟꯁꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯌꯦꯟꯁꯤꯜꯂꯁꯤ ꯏꯔꯥꯡ ꯃꯗꯨꯒꯤ ꯅꯝꯗꯅ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤꯅꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐꯤꯕꯝ ꯑꯃ ꯂꯩꯗꯅ ꯍꯧꯖꯤꯛ ꯃꯇꯤꯛ ꯃꯣꯏ ꯃꯇꯤꯛꯇꯤ ꯆꯥꯏꯀꯣ ꯀꯩ ꯄꯩꯁꯥ ꯌꯦꯟꯕꯒꯤ ꯃꯇꯥꯡꯗ ꯆꯥꯖꯩꯌꯦꯕ ꯑꯗꯨꯅ ꯕꯣꯠꯁꯤ ꯑꯩꯈꯣꯏꯅ ꯇꯥꯡꯀꯛ ꯑꯅꯤ ꯌꯦꯡꯕ ꯌꯥꯏꯑꯕ ꯃꯅꯤꯄꯨꯔ ꯍꯦꯛ ꯎꯕꯗꯅ ꯚꯣꯠ ꯆꯍꯤ ꯇꯥꯡꯀꯛ ꯑꯅꯤ ꯌꯥꯝꯅ ꯄꯥꯠꯀꯤ ꯁꯤꯒꯤ ꯚꯣꯠ ꯊꯥꯖꯕ ꯈꯟꯈ꯭ꯔꯤ ꯃꯌꯥꯝ ꯊꯧꯔꯝ ꯂꯩꯕꯥꯛ ꯊꯣꯟꯕꯤꯕ ꯉꯝꯃꯤ ꯏꯔꯝ ꯈꯣꯡꯂꯝ ꯇꯦꯡꯕ ꯈꯣꯠꯄ JCB ꯊꯥꯗꯕ ꯃꯣꯏ ꯑꯗꯨꯝ ꯉꯝꯃꯤꯀꯣ ꯄꯩꯁꯥ ꯄꯤꯌꯨ ꯄꯤꯔꯤ ꯑꯋꯥꯠ ꯑꯄꯥ ꯄꯤ ꯉꯝꯃꯦ ꯃꯗꯨ ꯚꯣꯠ ꯅꯨꯃꯤꯠ ꯐꯥꯎ ꯃꯣꯏ ꯉꯝꯃꯦ ꯄꯩꯁꯥ ꯌꯦꯟꯕ ꯉꯝꯃꯦꯕ ꯃꯇꯤꯛ ꯆꯥꯔꯦꯀꯣ ꯚꯣꯠ ꯃꯃꯥꯡ ꯚꯣꯠ ꯅꯨꯃꯤꯠ ꯐꯥꯎꯒꯤ ꯃꯣꯏ ꯃꯇꯤꯛ ꯌꯥꯝ ꯆꯥꯔꯦꯕ ꯁꯤꯅꯦꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯕꯅꯦ ꯈꯜꯂꯒ ꯚꯣꯠ ꯄꯤꯔꯛꯏꯁꯦ ꯚꯣꯠ ꯄꯤꯈ꯭ꯔꯦ ꯃꯇꯤꯛ ꯆꯥꯕꯅꯦ ꯄꯤꯈ꯭ꯔꯦ ꯚꯣꯠ ꯅꯨꯃꯤꯠꯇꯒꯤꯗꯤ ꯚꯣꯠꯀꯤ ꯍꯥꯏꯗꯣꯔꯛꯑꯕ ꯃꯇꯨꯡ ꯑꯗꯒꯤ MLA ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯃꯣꯏꯒꯤ ꯊꯕꯛꯁꯦ ꯑꯝꯇ ꯍꯩꯇ꯭ꯔꯦꯕ ꯃꯔꯝꯗꯤ ꯃꯗꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯃꯣꯏ ꯉꯝꯃꯛꯇ꯭ꯔꯦꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯉꯁꯥꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯇꯧꯔꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯁꯤ ꯍꯧꯈꯤꯕꯅ ꯍꯧꯖꯈꯔꯦ ꯑꯁꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯈꯟꯒꯨꯝꯁꯦ ꯑꯩꯈꯣꯏ ꯈꯪꯍꯧꯗꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯁꯣꯏꯈ꯭ꯔꯦꯕ ꯁꯦ ꯑꯩꯈꯣꯏꯅ ꯄꯤꯔꯨꯕ MLA ꯁꯤꯡꯁꯤ ꯑꯌꯥꯝꯕ ꯁꯣꯏꯈ꯭ꯔꯦ ꯍꯣꯏ ꯇꯝꯄꯥꯛꯀꯤꯗ ꯍꯥꯟꯅ ꯑꯝꯇ ꯄꯥꯈꯤꯁꯤꯀꯣ ꯅꯤꯝꯐꯨꯁꯦ ꯀꯦꯟꯗ꯭ꯔꯒꯤ ꯍꯨꯝꯐꯨ ꯅꯤꯝꯐꯨꯁꯤꯗ ꯍꯥꯟꯅ ꯑꯝꯇ ꯑꯩꯈꯣꯏ ꯈꯔ ꯀꯟꯅ ꯅꯩꯅꯁꯦꯕ ꯅꯤꯝꯐꯨꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯔꯨꯕꯁꯦ ꯑꯌꯥꯝꯕꯅ ꯁꯣꯏꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯁꯣꯏꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯤ ꯅꯤꯝꯐꯨꯁꯤꯗ ꯑꯩꯈꯣꯏ ꯃꯉꯥ ꯇꯔꯨꯛ ꯃꯉꯥꯏ ꯈꯔ ꯐꯔꯦꯅꯦꯅ ꯑꯩꯈꯣꯏꯅ ꯌꯥꯏ ꯀꯥꯏꯅ ꯈꯟꯕꯤꯔꯝꯗꯣꯏꯁꯦꯀꯣ ꯑꯌꯥꯝꯕꯗꯤ ꯁꯣꯏꯈ꯭ꯔꯕꯅꯦꯕ ꯀꯦꯟꯗ꯭ꯔꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯄ꯭ꯔꯖꯥꯅ ꯈꯟꯕꯤꯔꯣ ꯁꯣꯏꯈ꯭ꯔꯕ ꯊꯕꯛꯇꯨꯗꯤ ꯑꯃꯨꯛ ꯍꯜꯂꯒꯨꯝꯁꯦꯕ ꯑꯩꯈꯣꯏ ꯑꯩ ꯃꯁꯤ ꯑꯃꯨꯛꯇꯪ ꯄꯤꯈ꯭ꯔꯦꯀꯣ ꯁꯣꯏꯈ꯭ꯔꯦ ꯃꯥ ꯀꯥꯈ꯭ꯔꯦ ꯌꯥꯔꯦ ꯑꯁꯣꯏꯕ ꯊꯕꯛꯇꯤ ꯃꯊꯪꯗꯗꯤ ꯍꯜꯂꯒꯨꯝꯁꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯍꯥꯏꯅ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯀꯜꯂꯁꯦ ꯍꯥꯏꯕꯅꯦꯕ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯦ 2027ꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤꯅ ꯇꯧꯔꯤꯕ ꯈꯣꯡꯆꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ 2027ꯒꯤ ꯇꯥꯏꯀꯣ ꯃꯥꯔꯆ ꯁ꯭ꯋꯥꯏꯗ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯚꯣꯠꯁꯤ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯇꯧꯗꯅ ꯑꯃꯨꯛ ꯊꯦꯡꯊꯈ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯊꯪꯒꯤ ꯍꯦꯛ ꯂꯥꯛꯀꯗꯕ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯕꯁꯤ ꯃꯁꯤ ꯏꯂꯦꯛꯁꯟ ꯑꯣꯏꯅ ꯎꯕ ꯌꯥꯗꯦꯕ ꯂꯥꯟ ꯑꯃ ꯑꯣꯏꯅ ꯎꯒꯗꯕꯅꯦꯕ ꯀꯔꯝꯕ ꯂꯥꯟ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯆꯠꯊꯔꯛꯏꯕ ꯂꯥꯟ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯊꯣꯛꯀꯗꯕ ꯂꯥꯟꯗꯨꯅꯦꯕ ꯑꯗꯨꯒꯤ ꯂꯥꯟꯅꯦꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯒ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯕ ꯑꯅꯤꯁꯤꯒꯤ ꯂꯥꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯃꯌꯥꯝꯅ ꯀꯔꯤꯅꯥꯅꯣ ꯑꯗꯨꯝ ꯈꯪꯕꯤꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯦꯕꯀꯣ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯊꯨꯒꯥꯏꯔꯛꯈꯤꯅꯤ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈꯤꯅꯤ ꯃꯣꯏꯗꯤ ꯑꯗꯨꯒ ꯃꯁꯤꯗ ꯉꯁꯤꯒꯤ ꯂꯩꯔꯤꯕ MLA ꯁꯤꯡꯁꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤꯁꯦ ꯑꯌꯥꯝꯕ ꯃꯔꯨ ꯑꯣꯏꯅ ꯄꯥꯁꯦꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯅꯗꯤ ꯃꯊꯪꯗꯗꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯇꯤ ꯉꯥꯛ ꯉꯝꯃꯔꯣꯏꯕ ꯍꯧꯖꯤꯛꯐꯥꯎ ꯉꯥꯛ ꯉꯝꯗ꯭ꯔꯦꯕ ꯍꯣꯏ ꯃꯣꯏꯒꯤ ꯃꯔꯛꯇ MLA ꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤ ꯃꯉꯥ ꯑꯃ ꯇꯔꯨꯛ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯔꯩꯕꯥꯛ ꯀꯟꯅꯤꯡꯕ ꯌꯥꯝ ꯀꯟꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯃꯇꯝꯅ ꯃꯇꯦꯡ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕꯗꯤ ꯃꯁꯧ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨ ꯀꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯤ ꯍꯩꯁꯨ ꯍꯩꯇ꯭ꯔꯦ ꯂꯩꯁꯨ ꯂꯩꯇꯕꯗꯧꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯊꯪꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯒꯤ ꯂꯥꯟ ꯀꯟꯁꯤꯜꯂꯛꯀꯗꯧꯕꯁꯤꯗ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯦꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯅꯦꯅ ꯃꯣꯏꯁꯦ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗꯣꯏꯁꯤ ꯃꯍꯧꯁꯥꯒꯤ ꯏꯂꯦꯛꯁꯟ ꯇꯧꯔꯦ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯕ ꯌꯥꯔꯦ ꯂꯥꯡꯉꯦ ꯁꯣꯏꯅ ꯄꯤꯕ ꯌꯥꯕ ꯄꯤꯔꯨꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯂꯥꯛꯀꯗꯣꯏꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯔꯣꯟꯗ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯃꯅꯤꯄꯨꯔꯁꯤ ꯃꯨꯊꯠꯂꯝꯒꯦꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯨꯊꯠꯂꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯀꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯌꯥꯝ ꯁꯥꯊꯤꯕ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯑꯃ ꯏꯁꯨ ꯑꯃ ꯂꯥꯛꯑꯕꯅꯦꯕ ꯀꯔꯝꯕ ꯏꯁꯨꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯥꯏꯖꯩꯗꯣ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯕ ꯑꯅꯤꯒꯤ ꯂꯥꯟꯐꯝ ꯑꯃ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯅ ꯂꯩꯔꯦꯕ ꯑꯁꯤꯒꯤ ꯂꯥꯟꯐꯝꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯗꯨꯒꯤ ꯃꯥꯡꯖꯤꯟ ꯊꯥꯒꯗꯣꯏꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯅꯦ ꯏꯂꯦꯛꯁꯟꯒꯤ MLA ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯂꯝ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯒꯤ MLA ꯁꯦ ꯀꯣꯇꯥ ꯑꯃꯃꯝꯅꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯒꯤ MLA ꯑꯃꯃꯝ ꯂꯩꯅꯦꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯝ ꯂꯩꯅꯦꯕ ꯀꯣ ꯑꯇꯣꯞꯄ ꯁꯤꯗꯤ ꯃꯁꯥꯒꯤ ꯑꯃꯕꯅꯦ ꯑꯗꯨꯝ ꯁꯣꯏꯗꯅ ꯈꯟꯖꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯔꯅꯦꯕ ꯑꯐꯕ ꯂꯣꯏ ꯈꯟꯕꯤꯔꯛꯑꯣꯕ ꯈꯟꯕꯤꯔꯒ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯝꯇꯪ ꯍꯣꯠꯅꯁꯦꯕ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯂꯥꯟꯅꯤꯀꯣ ꯁꯣꯛꯅꯒꯗꯣꯏꯕꯁꯦ ꯆꯨꯝꯅꯒꯤ ꯏꯂꯦꯛꯁꯟ ꯃꯍꯧꯁꯥꯒꯤ ꯏꯂꯦꯛꯁꯟꯅꯦꯅ ꯈꯜꯂꯒꯗꯤ ꯃꯁꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ 1891ꯒꯤ ꯃꯇꯝꯗ ꯄꯣꯛꯈꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯗ ꯃꯈꯣꯏꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯂꯧꯁꯤꯟꯅꯕꯒꯤ ꯂꯥꯜ ꯑꯃ
tarakidna madu lan phamdu mayok na balam du thingna badu matam du gi pai pu singi thodang ne ba mai thiba na traga mai pa pa ha tongan bam ni ko akoi pai pu na thodang phaja lor mi dana phaja thingna gi dana bris madu na phajraba इतिहास की लाचम मणिपुर पुवारी मणिपुरी की थौना लिंगन खा थममिमने कईगिनो हायदा मधु मतम दुगी पाय पुसिंग दे लोभम थोप थौदांग दुनेबा अदुना ngasi लाकद्रब इलेक्शन जे मणिपुर की यामा मणिपुर कनबा अमदि खल्लगा मणिपुर कन्नबगी दमकदा कोई मतिक मथौना लेना अदुंगै सही तरे खुंदापो मतमदा इपाय पुन लोगबो थौदांग हाइदि अवा सिना मणिपुर सही तरे खुंताई दो मधु तांथोकना बखनबदा लोगबो थौदांग दो मधु मतम दुगी मणिपुर की आमीसिंग लौगिबो थौदांगदो अदुंबा थौदांग अमा कोई जिसे लौबा मथौ ताई मदु लहौद्रगदी मणिपुर दी अदुम अखोई की हक्तकता मणिपुर सुमाइना सुंबा फिबम द लेगे दो तुंगी पुआर दे लेहोनी तुंग द लापदा बै कोई की साइ सु कोई मिरोना ngasi की मिरोन हिंगिबा कोई सिंगाक पिरो हैबसे आई सुमाइन थमजनी अदो ओजाना हुजिक ngasai khoi manipur ki history nang palak ko jira ko akoi gi huji laiba anywhere social media platform do ro kainom do ro mi myam ki opinion am phong do ko do ro khoi manipur se written history almost 3000 years in written history label lam amane aduga unwritten history jing yeng chai lising manga ki mathak ta leira ba lam ni gana khoi dum haiba tari sina ta ko di koi culture aduga koi history jam na chokhat pa aduga yam na rich ba prithvi ga chang lam na matam do yam advance ba society amana horpoi mami ne when u phang se adu khoi ipai pu jing na di global level da moise matun thang ga chat panga ma ga hojik lai ba korean youth sing ina policy making to ngam ba planning sin ngam ba khoi leader ma puthok ngam da ba si gi matang si da di osa gi wakal ta kamai tham khoi gi khelo se hongei ba mindset se asai gi khoi da thaksi gaksi si mangak ba number of factor sing si de ko mamang thoi thaksi gaksi am dar mi ahalam ban hai ba kana to wi am tai iri pak iram dam hai bisna hale wakhan kuding da wari kuding da wapam kuding da iri pak iram dam miyam china hale ba sidagi howe wari se aduwa akhoi ikai ba khangi ikai ba si am khangi akhoi je aduna akhoi na phunai linga pada asiba sidi manau ni ikai bana mayam ban hai ba wakalon da akhoi phunai linga ba asiba na manau ni ikai bana mayam ban aduna kai gumam to da ikai phiru phumna le de sopadi nga ka hachogo gana akhoi gi mayam lei lei du ni ko ase moirang kanglei bung gi wai de su yaw du ni akhoi gi purem bana machana pa khamba si ehing nong yai de pokune mada harau man gi tana mana moirang da sabau lambau thobu matam da yei gi da pung du ma yei ure machana pa khamba pok da harau man gi tana machana pa pok je moirang gi tambani pa punamak si makutcha khuchu thang pai da lan gi sem sa ga loi chen thona re ko landara boy atopa lebang landara boy ning dena ko atopa kanglu landara boy ning dena mada atopa kanglu na atopa na landa badi weramdre kari gino de pung yei si kari gino thina kanda purem bana machana pa khamba popugi oileme adu to fodra thabon ni dena magi ra nai ne machana pa popu ma pungi thuido adu lu bo to adu dari ma moirang kangla yok tana moirang da wail sa thare moirang ning thona ko khana da thara pa da purem gi wai thongle na sine thonglen cha thoro purem ba si yam madida thonglen na purem si kaninge hai mama na mina adaman hai itau maru purem ba ai nang kala ge tau dam nang soi gre dang hero soi gre bu lan gre bu hai gati ai nei mi soi gre lan gre hai di koi ngapi ba yai na hai ngapi ra ga tar mai na ai nang kala ge soi gre lan ge di hai ga da purem man hai itau ai soi gre lan gre hai ro aina soi gre lan gre nang da hai jaba matam da ai gi thawai de nang kan bi bi yai tau bu da bu ai gi isa khamnu ai gi isa khambana hai wai khara chawra matam da mama na mana ba tinaba matam loinaba matam sanaba matam da mi ne hainer kani he noi gi na pa du di simai to da na aran ba thaba ma toru bagi hadi pung gi tho pung jok thin do bagi mayam na soi de ma thwai mangam dai da purem ba da la le haijera ga ma thwai kan bi gi bini ga na haina matam da ai gi sa ni du na ikai phiru khum le ho do do madu gi nuai te madu na ai thawai ha chawal ma halalin ne ai haidi asi bisina manau ni ikai na mayam yam ijat leina da mu thak le na me ba ikai ba khang ba sini khwai di koi gi phaja leba ama khunai ama kan ba da matho yam ta ri se hojik da koi ikai khangak dre yam chawba koi gi manipur gi culture ityas lejer mi ba puari lejer mi se yam standard leini yam wa le me si koi hajin bana te ko koi gi chetharong kum ba si da adum masina jum ayam ba proof na be ba
si lebak ki Royal Chronicle che tharong kum babu si leba se khoi yum thang nariba ko Myanmar gi Mahaya Jwin hai je moi chu Royal Chronicle ni se tharong kum babu gum ne moi lebak du gi adu gi khoi che tharong kum babu ne stand yam ti leba Assam gi su lei burungji moi chu Royal Chronicle ni khoi che tharong kum babu gum ne ba Assam gi burungji hai je si de jo khoi se tharong kum babu ne stand yam lei ko masi khoi hai jaba na te ko adagi di khoi gi keno gi Jammu Kashmir ki lei raja tarungji ni moi je tharong kum babu gum ne moi chu Royal Chronicle ne ba sidagi jo khoi che tharong kum babu se stand yam he leba adagi di khoi Tripura gi Rajmala moi chu che tharong kum babu gum ni ko moi chu loi Royal Chronicle thamai ma adu gum hari ba lai mayam se che tharong kum babu Royal Chronicle mayam sidagi khoi che tharong kum babu ne stand yam he leba si akhoi na haibre te ko Pithibi gi akhang hai leba ki India gi akhang hai mayam se nei ner kan e che tharong kum babu se stand yam wangi ne hai thamami je to matam da khoi pai pune iram bada ade iram badu gi wana da like to yor ba wari mayam do machak matum matam du gi khunai gi Sapam lampam gi uriba saktam mayam le ngak lungi tariba mayam do madu yam phajana adu su standard wai doi neba adu na pu tan iram bai khopla je adu na adu yam phajagraba akoi gi adu phajaba leiramaba Manipuri singche se matam amada akoi gi pong bok je akoi gi international relation gi oina ko foreign relation oidana pong le bak si akoi mari sana marup sana mi ni ko akoi khagi le bak lan chona mi ni awa le bak chon lan thona mi ni takhel le bak lan chona mi te khaw ka si akoi chatna ko tana yam tawna mi ba le bak ne ba ko matam du de ko haidi maning tamna le ngi matam sida skumba le bak se ngasi di ka dawi ha kan da akoi gi leader ne na sim ge je kotak ga nampu da lok gi leader se akoi gi nataba unfair min sin ga nampu da wi gi ba lu sing ba mayam sin ne akoi gi khunai se moina ngasai gi ikai ba khang da ba adu Manipur masak khang da ba Manipur si kaino akoi gi ipa ipu sing duna ima ibel sing duna akoi gi khunai je kamai ngak lei sang ra ba sai je akoi khunai je kamai na puthrakhi yunon karu na ba leba kaya si ga kamai na thengnerki akoi gi isali si bu yang wang thamaki hai ba si masida nei nerga akoi leba adum nga ki ba adu bu hujiki akoi gi luching bane ne lei biri ba kangbu chingse luching badi na te ko seng badi luching bagi kino da phambam ni luching bane na mayam sum mingok chakhi bane ba adum ba MLA sing sina matam sang na sing bagi wakhan je ba ka wa thika gi paisa tan bagi gari apaba tomba yum phajaba cha bagi sonda sum chakhi bane ba aduduna maram orka ngasi gi khunai sida sigi saktam orak bane ba aduna praja singina thabak sugudo praja singje leli chat bane ba thabak sugudo praja singduna akoi gi wakan bipam pham bane ba kari gi soila bane ba aduna akoi gi lamdam ji economic si sum down chalai ne ba Manipur di akoi thabak subu nomba yam hijaba maduna su kal manat ojaba adumba kambu ne ba thabak subu yam hiba si gi na kanari si economy sentum pothop posina mi pandang dar mi masam ju were sentum phangne hakchang phaba si na di ekta ba si punchi sang doi ne ba machi sang ba hakchang phaba si dia akoi gi tungi chada nong da puthona ba su maduna masak yam were ko masa aduna matamam da akoi angang nipan mapan tara pom mi se akoi gi pai pu thabak sui masa phae ba chinchak ta chilhau thi de ba akoi gi keno to mi na matam digi mapang da masa kan le mi ne ko adu gi imai bin su yam thongna phae ba aduna matam digi imai bin thongna phaba si mayam na nupi lan gi da wari oin tawi adu khakta na te ba thongna phabi imai bin si madam akoi gi nupi gi punchi da khwai luba lan pham si angang una basne haim ne ba summi mase adu nupi amana angang mapan podi nataga tara podi nataga madu mathak da podi lan pham mapan songnai ni lan pham tara songnai lan pham tara thoi songnai ne ba adu thongna phaba ne adu ne matam du gi mai pin ji angang mapan popatara popatara thoi popane ba hujikan gi nakoi nupi sing sina angang ani ahum popoda kiri ne ba hadi lan ne akoi di angang popoda koi sigadi kamai tawni adu tawni habi chumme ba sisu chum di chummi ko adu bo akoi hadi matam du gi mai bin di angang mapan tara tama thoi pome di angang amma popo chi lan pham ma yok na hadi lan pham mapan tara tama thoi mayok na ne ba adu man angang am pom ba mai bin sing je makoi si matam du gi thongna phabi hai je madu su maram khwai maru maram mam ne ba adu dana matam du dei mai bin sing na tungi miron gi damta kunai kanab gi damta matam du di sapham lapham toibni na lan chat pa se akoi na ngam aga su akoi gi misum si hogdoi ne ba lan bu chali mi kha china doi ne ba adu gi khalaga akoi khunai di mulhan ba ya da mi nei mai bin jing da thongma le macha ga mayam poklei ne ba sumba mayam si akoi na khar ningsing bam chang ne ba akoi gi gachi gi miyam gi mihut oidori ba mayam tawiri ba mayam je adu hoji oi ba mayam si ambana loina ma ka dum gero to ba ya mathang da di reject tor mi yare man tested oi re ba moi ni tampak ta ni phum moi se moi mari mangam tang mangai ko khoina sum tangai phadana halal abza ko atai du reject na thadok ba yare mai test tor re ba
ꯇꯦꯁ ꯇꯧꯕꯗ ꯃꯣꯏꯁꯤ ꯌꯥꯗ꯭ꯔꯦꯕ ꯆꯥꯡꯌꯦꯡꯗ ꯃꯣꯏꯁꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯆꯥꯡꯌꯦꯡꯗꯨꯗ ꯃꯣꯏꯁꯤ ꯃꯥꯏ ꯄꯥꯛ ꯉꯝꯗ꯭ꯔꯒꯗꯤ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯚꯣꯠ ꯊꯥꯗꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗ ꯃꯁꯤꯗꯩꯗ ꯚꯣꯠꯀꯤꯗ ꯃꯌꯥꯝꯅ ꯍꯦꯛ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯅꯤꯡꯉꯒ ꯑꯩꯈꯣꯏꯅ ꯉꯝꯂꯛꯇꯕꯒꯤ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯀꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯅ ꯈꯟꯕꯤꯔꯤꯁꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯨꯗꯒꯤꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯁꯨ ꯆꯥꯗꯅ ꯃꯥꯁꯦ ꯑꯗꯨꯝ ꯊꯥꯒꯠꯂꯒꯦ ꯇꯧꯕꯇꯕꯨ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯗꯒꯤꯗꯤ ꯑꯐꯕ ꯉꯥꯛꯇ ꯈꯟꯕꯤꯔꯛꯑꯣ ꯁꯤꯅꯦꯕ ꯃꯥꯅ ꯈꯟꯖꯔꯤꯁꯦ ꯃꯥꯒꯤꯗꯤ ꯃꯇꯤꯛ ꯆꯥꯗꯕꯁꯨ ꯑꯗꯨꯝ ꯄꯤꯔꯒꯦ ꯊꯥꯒꯠꯂꯒꯦ ꯍꯥꯏꯕ ꯃꯥꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔ ꯃꯤꯁꯨ ꯑꯗꯨꯝ ꯈꯜꯂꯛꯄꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯐꯣꯜꯗꯨꯗꯗꯤ ꯄꯨꯂꯞ ꯃꯇꯤꯛ ꯆꯥꯗꯕ ꯉꯥꯛꯇ ꯂꯥꯛꯅꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯏꯅꯥꯗꯨꯅꯤ ꯍꯧꯖꯤक ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯅꯝꯕꯔ 1 ꯑꯩꯁꯤꯅ ꯃꯌꯥꯝꯅ ꯈꯟꯕꯤꯒꯗꯣꯏꯁꯦ ꯊꯧꯅꯥ ꯍꯥꯞꯄꯤꯌꯣ ꯏꯁꯥꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯇꯗꯤ ꯌꯥꯔꯣꯏꯕ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯃꯁꯦ ꯃꯔꯨꯒꯖꯥꯅꯤ ꯑꯩꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯦ ꯑꯩ ꯃꯅꯤꯄꯨꯔ ꯆꯨꯝꯊꯣꯛꯅꯕꯅꯤ ꯑꯩ ꯁꯛ ꯃꯥꯏ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯆꯨꯝꯕ ꯇꯧꯅꯤ ꯃꯇꯤꯛ ꯆꯥꯕ ꯈꯟꯅꯤꯅ ꯈꯜꯂꯕ ꯃꯗꯨ ꯃꯅꯤꯄꯨꯔ ꯆꯨꯝꯊꯣꯛꯑꯝꯅꯦꯕ ꯑꯁ ꯑꯩ ꯈꯤꯇꯪ ꯄꯤꯔ ꯀꯥꯗꯧ ꯅꯠꯇꯦꯗꯒꯥꯗ ꯈꯟꯕꯤꯒꯅꯣꯕ ꯀꯥꯗꯣꯏꯅꯤ ꯑꯃꯈꯛꯇꯪꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯅꯤꯡꯍꯟꯅꯕ ꯌꯥꯔꯣꯏꯕ ꯌꯥꯝꯅ ꯑꯣꯞꯇꯤꯃꯤꯁ ꯑꯣꯏꯕꯒꯗꯕꯅꯦꯕ ꯌꯥꯝꯅ ꯄꯦꯇꯤꯃꯤꯁ ꯑꯣꯏꯒꯗꯕꯅꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯕꯅꯤꯅ ꯈꯔ ꯑꯃꯅ ꯅꯦꯒꯦꯇꯤꯚ ꯀꯥꯡꯕꯨꯅꯅꯤꯀꯣ ꯍꯥꯏꯗꯣꯏꯁꯦ ꯄꯦꯁꯤꯃꯤꯁ ꯑꯣꯏꯒꯗꯕ ꯀꯥꯡꯕꯨ ꯑꯣꯞꯇꯤꯃꯤꯁ ꯑꯣꯏꯒꯗꯕ ꯃꯥꯏ ꯐꯣꯔꯃꯨꯂꯥꯗ ꯍꯟꯅꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯈꯟꯒꯗꯕ ꯑꯩꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯑꯩꯁꯤꯗ ꯄꯤꯕ ꯅꯥꯀꯟꯁꯤꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯁꯤ ꯑꯐꯕꯗ ꯄꯤꯔꯒꯦ ꯑꯩꯅ ꯑꯐꯕ ꯄꯤ ꯁꯣꯏ ꯀꯥꯅꯤ ꯑꯁ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯁ꯭ꯋꯥꯏꯗ ꯃꯤ ꯃꯌꯥꯝ ꯑꯣꯏꯍꯧꯔꯦ ꯐꯤꯔꯥꯟ ꯃꯌꯥꯝ ꯊꯦꯜꯍꯧꯔꯦ ꯃꯣꯏ ꯑꯃꯗꯨꯒꯤ ꯀꯥꯈꯤꯗꯧ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯟꯕꯤꯔꯨꯅꯣꯕ ꯕꯣꯠꯁꯦ ꯑꯗꯨꯝ ꯇꯨꯗ꯭ꯔꯤꯐꯥꯎ ꯇꯨꯗꯧ ꯃꯥꯟꯗꯕꯅꯤ ꯑꯗ ꯇꯨꯅꯔꯤ ꯃꯌꯥꯝꯁꯤꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗ ꯌꯦꯡꯕꯤꯌꯨꯀꯣ ꯍꯟꯗꯛ ꯁ꯭ꯇꯦꯠ 5ꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕꯗ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯇꯨꯏ ꯕꯦꯡꯒꯣꯜꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯖꯌꯥꯂꯤꯇꯥ ꯃꯃꯤꯡꯒ ꯇꯥꯕꯗ ꯃꯁꯛ ꯈꯪꯗꯕ ꯌꯥꯎꯄꯣꯗ ꯀꯤꯅꯔꯤꯕꯅꯦꯕꯀꯣ ꯃꯁꯥꯃꯛ ꯚꯣꯠ ꯇꯨꯈꯠꯂꯛꯏꯕꯅꯦꯕ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯇꯦꯂꯤꯟ ꯇꯨꯔꯤꯕꯅꯦꯕ ꯑꯁꯥꯝꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒ ꯄꯥꯔꯂꯥꯃꯦꯟꯗ ꯂꯣꯛ ꯁꯚꯥꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯇꯔꯨꯟ ꯒꯣꯒꯣꯏ ꯃꯆꯥꯅꯨꯄꯥ ꯒꯣꯔꯣ ꯒꯣꯒꯣꯏꯁꯦ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯦꯟꯗꯤꯗꯦꯠꯅꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯇꯨꯔꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯇꯨꯔꯤ ꯚꯣꯠꯁꯦ ꯑꯗꯨꯝ ꯇꯨꯕ ꯌꯥꯕ ꯃꯤꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯜꯂꯦ ꯑꯁ ꯃꯥꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ JCB ꯌꯥꯝ ꯂꯩ ꯒꯥꯔꯤ ꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯊꯅꯥ ꯉꯥꯒ ꯆꯠꯄꯗꯨꯗ MLA ꯃꯌꯥꯝ ꯃꯤꯅꯤꯁꯇꯔꯒꯁꯤ ꯃꯣꯏꯁꯤ ꯌꯥꯝ ꯆꯥꯎꯔꯤꯕꯣꯏ ꯅꯤꯡꯕ ꯋꯥꯅꯦꯕ ꯀꯔꯤꯝ ꯅꯠꯇꯕꯅꯤ ꯀꯔꯤꯝꯇ ꯅꯠꯇꯦꯀꯣ ꯚꯣꯠꯁꯤꯗꯗꯤ ꯚꯣꯠꯀꯤ ꯑꯣꯏꯅꯤ ꯀꯔꯤꯝ ꯆꯠꯇꯦ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯋꯥꯈꯜ ꯀꯔꯤꯝ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯑꯗꯣꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯉꯩ ꯂꯧꯊꯕꯤꯍꯧꯔꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯂꯣꯏꯅꯃꯛꯁꯤ ꯂꯣꯏ ꯁꯤꯟꯇꯣꯛ ꯍꯥꯏꯕꯤꯖꯕ ꯅꯠꯇꯦꯀꯣ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯇꯤꯛ ꯆꯥꯕꯉꯩꯗꯤ ꯊꯝꯕꯤꯔꯣ ꯃꯇꯤꯛ ꯆꯥꯕꯗꯤ ꯀꯗꯥꯏꯕꯨ ꯀꯧꯒꯦ ꯍꯥꯏꯕꯁꯦ ꯏꯂꯦꯛꯁꯟꯗꯗꯤ ꯃꯁꯤꯗꯤ ꯑꯗꯨꯝ ꯋꯥꯍꯟꯊꯣꯛꯇꯤ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯗꯤꯐꯤꯅꯤꯁꯟꯗꯤ ꯄꯤꯐꯝꯗꯤ ꯂꯩꯇꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯈꯟꯅꯔꯤꯗꯣ ꯑꯣꯖꯥꯅ ꯇꯥꯡꯀꯛ ꯑꯅꯤ ꯍꯥꯏꯈꯤꯕꯗꯣ ꯑꯧ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ MLA ꯑꯣꯏꯔꯀꯥꯟꯗ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯂꯩꯕꯥꯛ ꯄꯨꯕ ꯉꯝꯒꯗꯕꯗꯣ ꯃꯗꯨꯗꯨꯅꯦꯕ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯦꯟꯕ ꯉꯝꯕ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯝꯗ ꯄꯩꯁꯥ ꯌꯥꯝ ꯊꯥꯕ ꯏꯗꯗ ꯄꯩꯁꯥ ꯌꯥꯝ ꯄꯤꯕ ꯑꯗꯒꯤꯗꯤ ꯀꯥꯡ ꯆꯤꯡꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯜꯂꯤ ꯄꯨ ꯉꯝꯕ ꯑꯗꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯄꯩꯁꯥꯒ ꯌꯦꯟ ꯉꯝꯕ ꯌꯥꯎꯁꯪꯗꯒ ꯁ꯭ꯄꯣꯔꯠꯁꯇ ꯄꯩꯁꯥ ꯌꯥꯝ ꯄꯤꯕ ꯏꯔꯥꯕꯣꯠꯀꯤ ꯅꯨꯃꯤꯠꯇꯒ ꯏꯔꯥꯕꯣꯠꯀꯤ ꯊꯧꯔꯝꯗꯒ ꯆꯤꯐ ꯒꯦꯁꯀ ꯑꯣꯏꯔꯒ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯕꯗꯨ ꯅꯠꯇꯕ ꯏꯔꯥꯕꯣꯠꯀꯤ ꯐ꯭ꯔꯤꯗꯝ ꯈꯪꯕ ꯏꯔꯥꯕꯣꯠꯀꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯏꯔꯥꯕꯣꯠ ꯀꯅꯥꯅꯣ ꯏꯔꯥꯕꯣꯠꯅ ꯄꯥꯝꯕ ꯃꯅꯤꯄꯨꯔꯗ ꯀꯅꯥꯅꯣ ꯈꯪꯕ ꯑꯗꯨꯝꯕꯗꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯅ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯍꯥꯟꯅ ꯈꯔ ꯍꯦꯟꯅ ꯏꯟꯐꯦꯁꯤভ ꯄꯤꯔꯒ ꯅꯤꯐꯨꯃꯨꯛꯁꯤꯗ ꯃꯤ 35-36ꯇꯤ ꯑꯩꯗꯤ ꯔꯤꯖꯦꯛ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥꯒꯤ ꯄꯣꯠꯇꯨꯗ ꯑꯦꯖꯨꯀꯦꯁꯟꯁꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯁꯤꯡꯒꯤ ꯂꯣꯏꯅꯃꯛ ꯋꯦꯜ ꯑꯦꯋꯦꯌꯔ ꯑꯣꯏꯕꯒꯤ ꯀꯟꯁꯦꯞ ꯑꯃ ꯌꯥꯎꯈꯤꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯣꯖꯥ ꯑꯗ ꯉꯁꯥꯏ ꯑꯟꯏꯖꯨꯀꯦꯇꯦꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯗ ꯖꯦꯔꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯄꯔꯁꯟ ꯑꯃꯅ ꯚꯣꯠ ꯊꯥꯗ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯦꯖꯨꯀꯦꯇꯦꯠ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯄꯔꯁꯟ ꯑꯃꯅ ꯚꯣꯠ ꯊꯥꯗꯔꯒꯁꯨ ꯑꯅꯤꯁꯤ ꯚꯦꯂꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯂꯦꯚꯦꯜꯗ ꯆꯦꯟꯖ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯏꯖꯨꯀꯦꯁꯟꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯥꯏ ꯏꯖꯨꯀꯦꯁꯟ ꯐꯦꯂꯤꯌꯔꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯕꯟ ꯑꯃ ꯇꯧꯔꯛꯄ ꯁꯠ ꯗꯥꯎꯟꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯔꯤꯖꯟ ꯃꯌꯥꯝꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀ꯭ꯂꯣꯖ ꯇꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀ꯭ꯂꯣꯖ ꯇꯧꯕ ꯀꯣꯂꯦꯖ ꯁꯨꯇꯤ ꯊꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯁꯤꯁꯨ ꯍꯤꯟꯗ꯭ꯔꯥꯟꯁ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯅ ꯑꯊꯤꯡꯕ ꯄꯤꯕꯁꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯏꯁ ꯗ ꯆꯤꯞ ꯗꯤꯐꯦꯟꯁ ꯑꯣꯐ ꯗꯤ ꯅꯦꯁꯟ ꯑꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃ ꯉꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯤ ꯏꯖꯨꯀꯦꯁꯟꯅꯦꯕ ꯑꯩꯈꯣꯏꯅ ꯑꯥꯔꯃꯤꯅꯤ ꯁꯤꯐꯥꯏꯅꯦ ꯈꯟꯕ ꯅꯠꯇꯦꯕ ꯂꯩꯕꯥꯛ ꯑꯃ ꯉꯥꯛꯄꯁꯤꯒꯤ ꯆꯤꯞ ꯗꯤꯐꯦꯟꯁꯁꯦ ꯃꯁꯤ ꯉꯥꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯉꯥꯛꯅꯕ ꯈ꯭ꯋꯥꯏ ꯃꯔꯨꯁꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟꯅꯦ ꯍꯥꯏꯔꯤꯕꯅꯦꯕ ꯁꯤ ꯃꯅꯨꯡꯒꯤ ꯂꯤꯇꯔꯦꯔꯤ ꯃꯤꯅꯤꯡꯁꯤ ꯌꯥꯝ ꯀꯩꯅꯣ ꯂꯩꯒꯖꯥꯠꯅꯤꯀꯣ ꯑꯥꯔꯊ ꯌꯥꯝ ꯆꯦꯟꯒꯖꯥꯠꯅꯦꯕ ꯍꯥꯏꯗꯤ ꯏꯖꯨꯀꯦꯁꯟ ꯑꯁꯤ ꯁꯃꯥꯖꯒꯤ ꯈꯨꯟꯅꯥꯏꯗꯨꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯦꯕ ꯑꯗꯨ ꯌꯥꯡꯂꯦꯟ ꯁꯔꯨꯁꯤ ꯇꯦꯛꯀꯗꯕ ꯌꯥꯡꯂꯦꯟ ꯁꯔꯨ ꯁꯣꯛꯀꯗꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯇꯧꯕ ꯐꯠꯇꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯦꯅꯤ
ihou ama tawna tamda education ji chokta ba education free zone hinji khosin tawri ne ba adu education di choktra ga nakan gi phibam jing ron solok ba education ji da solok ba di kaino ha kan da ban tawri ha di angang hi matam di khongna manak na pada like tamnar me ba anak na pa khungi lam adigi sargi lam ju manak na pa school do tamnar me ba hojiti school apawa apam ba na thinar ba da mai angang hi like tham thap tamnar re ba hojik samna ba da imphal mung da leiba khara ga phabi school jing da tambi ji khungi ga thap di thap ma yaw ri ba sumai thap da cross se chana ga tamnar ba ni na magi sonda irang ama taw matam da gari chen ba ya dra di angang du sonda school like tam chat ya dre si di chi gi disturbance adi oja ching jo da chat ya dre like that kadu haidi oja jing ji school da residential when lerga nataga to haida sum nang lerga like that payo oja jing ji school da la to ni sa to school da la ta tamina du ne ba dem na gi du ne ba adu sonda da bi thingba irang am to bu matam da di curfew to ro nataga koi gi jenen strike to ro nataga to ba khudak ki we lambi im thingye su lo se ba adi oja to chat pa lambi thingadi yadre komthok de me lambi ban tawi ba sing da su oja ni sa ta ne haju ka su ko khu de ba maram di adu mu komthok di ban taw ba kampu na su ban man de si ne ba Jenny time man this never. I have Saturday Saturday was I was at the never. I do not situation and be the go. At my talk, Amaga meeting the Masika in the system pillar never. A system has to be changed fast. System Jahana change over them never. System change over the Amadu Tiny web. Say, Quina Juar having me a succeed, Juar having me a succeed, I do the Kalakan Majuar have the way you are some tiny ever. Juar having me the Hateva. Hardly the building structure do not have ever. I could say Tarum Kumba, the Yimbu, can Juar Habagi, Yamatang in Yawneva, when memes see dear. Kagan Madam the way buildings had ever. Wado, Patana Congo, Patanishing Tinga, Shumjar the Monda, Lira Ganda, Wado, Patam Pam, Luna, Yunga Leva, the Yunga, a quick E in a Charuna name, Kuba Leva, and Taras having a Quikasu, Madame the Juar, Panakana Harasu, Quikasu, Mishi Deva. Other Juar Habit Juar Kaka, the way Sarabi structure. Building structure in kind of Mishi Deva. The tiny Juar have this tiny Juar, Have Juar, I couldn't tiny be able. Smile when system G Pelo area. System Pelo Repodunas from the Jenny Psychic or Ineva. Jenny Psycho wouldn't Iran to Kalina, Iran Kalapodana system Peru, the curfew from there, Tamaning, I'm never go. I told the Quina Sakok Soga, my Hinka, my shy, but they be pop to never. Manung the root cause to the Kaino, the Kangamadi, young Tapuna never, or the Pum there. System G. Hana Patana zum Tona Bokona Bottom, the system zum Tona Bonabadi, Togu Balanga, Tamoyam Sing Bumsangi, Magi dedicated effort Kara, Marka Topo and Tabak to Mana, Kalamagi, Hypagi, Magi, pulling the army determination, Jamakalago, Aikuna, Sinigo, Aikuna, Maribag, she the Maribag, Shibashi Maribag, Masam Kanga them there. Maribag, Maprooks, Masakang the deep, Maribag, Maprooksiba, what can ever. Nasi Kangukilan, told the my Kangu, my Kangu was my Kangu to Masakanga by never. But you poke the Maribanga. Manipur ki Kumachama, America, they probably Tamgisha. If you said, say you could time do not see the pork, Kang the pork, Manipur, Shirweb, Mark Hangwell. I do not a quiggy, Miami, in a way, be basing, or the Gadabasing, I did, or never wanted to be in a when a yam of the one come to say. I quiggy Kawusing Sina, quiggy Kari, what he did with. A quiggy, no margin China, Kari Pakong Chili. And the Tangjing Jing with the Gari Wang Hangi. Loktak partner Gari says, she can get them. A quick jing part to Rian Jingze. She sing with the pity of Pok Jen, Pok Hong, Wang, Mayam Jaway Hanga them. And I quickly let me ba, Pari Puri, have to be Satreva, quick culture. I quick ethics, ethos. Machine Amsina, a quick book, I booked on a happy machine, a quick book, I am Quina, sing doing or singing, have never, of a metal dice. I quick ethics somebody totally, manipulating. Lan Jaluga Chukulai on the middle flight Hadaba, Tumming the Hataba, and the Jack chatting it up, Kulai Hadabagana Todanago. Smite Odana, Quiggy, a Wadi Miam. I common is a car with the Muga Hidim can be sugar, sign a Primatanga, common is a car with Yemen Hidim Lebagda, signers at Pada, Gamana, sign a Kaduni Hidim can be shoes and Pokoler money. Other Makulai of the, but them the N and Kulai Locho. Kulai of the middle, Mamma, Madi target the Hidim can be near my comments a car with Yemen. I do my could the Kulai of the Tanzapang and Amana. Kulai target the man put on Javlok deal. And then Kulai logo name they sing island, Kulai Longa, sign a beginning one bit on Raganda, sign a beginning, and why do the Kankato be the man can be dinner. Machine, I didn't get it. I call it six, I call it was as if I put a bit of myself with Kangbum Tang. Sonda Dili room Talaga Dili is an evident out with Toga Pashadana, Tong Charga, Nampu Hapu Doni, I gain Gama,
ꯁꯦꯝꯒꯠꯂꯒ ꯍꯦꯛꯇ ꯅꯝꯗ ꯇꯧꯅꯤ ꯍꯦꯛꯇ ꯑꯋꯥ ꯑꯄꯥ ꯄꯤꯁꯤꯜꯂꯒ ꯇꯧꯅꯤ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯜ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕꯗ ꯂꯨꯄꯥ 2,000 3,000 ꯆꯪꯒꯗ 10,000 ꯄꯤꯁꯤꯜꯂꯒ ꯃꯤ ꯊꯥꯒꯠꯍꯟꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯦꯟꯅ ꯂꯣꯏꯅꯃꯛ ꯊꯃꯥꯏꯔꯒ ꯇꯧꯅꯤ ꯍꯥꯏꯗꯨꯗꯤ ꯈꯨꯟꯅꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯨꯃꯤꯟꯅꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯗꯣꯏꯁꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯗ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯚꯥꯞꯇꯒ ꯆꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯔꯣꯝ ꯋꯥꯁ ꯅꯣꯠ ꯕꯤꯜ ꯏꯟ ꯑꯦ ꯗꯦ ꯔꯣꯝ ꯁꯍꯔꯁꯤ ꯅꯣꯡꯃꯗ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅꯤꯀꯣ ꯑꯗꯨ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡ ꯃꯃꯤꯡ ꯄꯜꯂꯛꯄ ꯃꯇꯝꯗ ꯔꯣꯝꯁꯤ ꯌꯥꯎꯗ꯭ꯔꯦꯕ ꯔꯣꯝꯗ ꯖ꯭ꯋꯥꯔ ꯑꯀꯟꯕ ꯍꯥꯈꯤꯕ ꯂꯩꯇꯦ ꯔꯣꯝꯗ ꯁꯨꯅꯥꯃꯤ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯀꯩꯅꯣꯗ ꯔꯣꯝꯗ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯕ ꯑꯀꯟꯕ ꯊꯣꯛꯇꯅ ꯅꯠꯇ꯭ꯔꯒ ꯔꯣꯝꯗ ꯄꯦꯟꯗꯦꯃꯤꯛ ꯑꯃ ꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯁꯥꯊꯤꯅ sigiba ꯀꯩꯝꯇ ꯌꯥꯎꯗꯦꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡ ꯃꯃꯤꯡꯗ ꯃꯥ ꯄꯜꯂꯛꯄ ꯌꯥꯎꯗ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯔꯣꯝꯁꯤ ꯆꯥꯎꯈꯠꯄꯗ ꯔꯣꯝ ꯋꯥꯁ ꯅꯣꯠ ꯕꯤꯜ ꯏꯟ ꯑꯦ ꯗꯦ ꯍꯥꯏꯅꯦꯕ ꯔꯣꯝ ꯁꯍꯔꯁꯤ ꯅꯣꯡꯃꯗ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯅꯤꯀꯣ ꯔꯣꯝꯁꯦ ꯑꯗꯨꯒꯤ ꯄ꯭ꯔꯃꯥꯟꯗ ꯇꯥꯏꯁꯦ ꯑꯗꯨ ꯌꯥꯝ ꯆꯥꯎꯈꯠꯂꯦꯅ ꯄꯥꯎꯔꯧꯗ ꯆꯜꯂꯤꯕ ꯔꯣꯝꯗꯨ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡ ꯃꯃꯤꯡ ꯄꯜꯂꯛꯄꯗ ꯔꯣꯝꯁꯤ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯑꯃ ꯆꯪꯉꯦ ꯃꯇꯝꯗꯨꯒꯤ ꯔꯣꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯆꯥꯎꯈꯠꯄ ꯁꯛ ꯐꯖꯕ ꯉꯥꯏꯔꯦ ꯅꯤꯡꯉꯥꯏ ꯃꯉꯥꯏ ꯂꯩꯊꯣꯛꯎꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔ ꯂꯩꯈ꯭ꯔꯦ ꯃꯄꯥ ꯃꯁꯛ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯁꯤꯜꯂꯦ ꯃꯄꯥ ꯃꯁꯛ ꯈꯪꯗꯅ ꯄꯣꯛꯑꯃꯤꯅ ꯆꯥꯌꯣꯛ ꯐꯖꯗ꯭ꯔꯕꯅꯤꯅ ꯄꯥꯈꯠꯇ ꯈꯟꯅꯔꯦ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯔꯒ ꯏꯊꯛ ꯏꯔꯥꯡꯗ ꯁꯨꯝ ꯂꯩꯊꯣꯛꯈꯤꯕꯗꯒꯤ ꯃꯣꯏ ꯃꯁꯦꯟ ꯄꯥꯈꯠꯇ ꯈꯟꯅꯔꯛꯄꯅꯤ ꯃꯗꯨ ꯈꯠꯅꯅꯕꯗꯨ ꯈꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯈꯥꯝꯅꯅꯕ ꯔꯣꯝꯒꯤ ꯅꯤꯡꯊꯧꯅ ꯃꯗꯨꯗ ꯄꯩꯁꯥ ꯊꯥꯗꯔꯤꯉꯩ ꯃꯗꯨ ꯁꯦꯟꯅꯔꯤꯉꯩꯗ ꯃꯥꯅ ꯁꯨꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯍꯧꯗ꯭ꯔꯦꯕ ꯁꯣꯝꯗ ꯃꯃꯥꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯈꯔ ꯁꯨꯝ ꯆꯥꯎꯈꯠꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯁ꯭ꯋꯥꯏꯗ ꯋꯥꯡꯉꯝꯕ ꯃꯥꯅ ꯑꯇꯩ ꯁ꯭ꯋꯥꯏ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯁꯨꯝ ꯀꯩꯅꯣ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯈꯔ ꯁꯨꯝ ꯋꯥꯡꯈꯠꯂꯒ ꯃꯥꯅ ꯁꯨꯝ ꯂꯦꯡꯗ ꯂꯩꯕꯅꯦ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯃꯤ ꯈꯟꯅꯕ ꯁꯨꯝ ꯈꯥꯝꯃꯤꯗ ꯃꯤ ꯁ꯭ꯋꯥꯏ ꯋꯥꯡꯈꯠꯈꯤꯕꯅꯦꯕ ꯑꯗꯨ ꯃꯥꯗꯤ ꯁꯨꯝ ꯂꯩꯍꯧꯕꯅꯦꯕ ꯖ꯭ꯋꯥꯔ ꯍꯥꯅꯤꯡꯉꯥꯏ ꯍꯥꯏꯈꯤꯕ ꯅꯠꯇꯦꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯔꯣꯝ ꯄꯥꯎꯔꯧ ꯆꯠꯂꯝꯕ ꯔꯣꯝꯅꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯐꯖꯕ ꯀꯜꯆꯔ ꯂꯩꯖꯕ ꯐꯖꯕ ꯀꯩꯅꯣ ꯂꯩꯖꯕ ꯑꯩꯈꯣই ꯅꯥꯠ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯀꯩꯅꯣ ꯂꯩꯖꯕ ꯃꯌꯥꯝꯁꯦ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯖꯕ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯔꯣꯝꯅ ꯁꯨꯝ ꯂꯦꯡꯗꯅ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯟꯆꯠꯅ ꯂꯩꯍꯧꯕꯒꯤ ꯐꯤꯕꯝꯗꯣ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠ ꯊꯤꯟꯊꯍꯧꯕꯗꯣ ꯃꯗꯨꯅꯦꯕ ꯉꯁꯤ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯉꯥꯡꯉꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣই ꯅꯨꯄꯤ ꯂꯥꯟꯒꯤ ꯏꯃꯥ ꯏꯕꯦꯟꯒꯤ ꯊꯧꯅꯥ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯅꯥ ꯆꯍꯤ 7 ꯈꯨꯟꯇꯥꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯨꯟꯇꯥꯛꯄꯒꯤ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡꯗ ꯃꯅꯤꯄꯨꯔ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯅꯤꯄꯨꯔ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯗꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯋꯥꯗ ꯂꯥꯟ ꯈꯔ ꯇꯥꯔꯨꯕꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯥꯡꯂꯕ ꯃꯇꯝꯁꯦ 1891ꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤꯅ ꯀꯩꯅꯣ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯪꯖꯒꯗꯕꯅꯦ ꯃꯥꯡꯊꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯊꯧ ꯌꯥꯝ ꯆꯪꯉꯤ ꯃꯣꯏꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯃꯣꯏꯅ ꯈꯜꯂꯛꯇ꯭ꯔꯒꯗꯤ ꯔꯦꯟ ꯒꯥꯔꯤꯒꯤ ꯃꯀꯣꯛꯇꯨꯅ ꯆꯨꯝꯅ ꯆꯠꯇ꯭ꯔꯒꯗꯤ ꯃꯅꯤꯡ ꯇꯥꯕꯁꯨ ꯂꯣꯏ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯌꯨꯝꯗꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯪꯒꯠꯂ ꯊꯨꯒꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯩ ꯊꯥꯕ꯭ꯔꯥ ꯌꯥꯕ꯭ꯔꯣ ꯀꯔꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇ ꯂꯩꯈꯤꯒꯦꯕ ꯍꯣꯏ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕꯒꯤ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯡꯊꯧ ꯑꯃꯒ ꯅꯤꯡꯊꯧ ꯑꯃꯒꯤ ꯇꯧꯅꯕꯅ ꯑꯃꯅꯤꯗꯅ ꯌꯥꯕ꯭ꯔꯕꯁꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯃꯤꯍꯨꯠꯇ ꯃꯥꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯌꯨꯝ ꯃꯩꯗ ꯑꯦꯇꯦꯛ ꯇꯧꯔꯕ ꯊꯨꯒꯥꯏꯔꯕ ꯃꯣꯏꯒꯤ ꯏꯐꯤꯒꯤ ꯃꯩ ꯊꯥꯔꯛꯑꯕꯁꯦ ꯁꯤꯗꯅꯦ ꯉꯁꯥꯏꯗꯣ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤ ꯈꯜꯍꯧꯅꯔꯒꯗꯤ ꯃꯗꯨ ꯀꯩꯅꯣꯅꯦꯕ ꯃꯗꯨꯗ ꯑꯣꯏꯇꯥꯔꯗꯤ ꯂꯩꯕꯥꯛꯁꯦ ꯐꯅꯦꯕ ꯑꯗꯨ ꯃꯣꯔꯦꯜ ꯁꯤꯡꯁꯨ ꯂꯩꯇꯦꯕ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯑꯣꯏꯕꯤꯔꯝꯅꯤꯅꯀꯣ ꯑꯣꯏꯅꯦ ꯍꯩꯅꯕ ꯑꯣꯖꯥ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯩꯔꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯂꯩꯔꯤ ꯃꯌꯥꯝ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯝ ꯑꯃꯒ ꯃꯔꯤ ꯊꯝꯅꯗꯅ ꯑꯩꯈꯣꯏꯒꯤ ꯇꯧꯗꯅ ꯀꯜꯆꯔ ꯑꯦꯛꯁꯆꯦꯟꯖ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯋꯥꯔꯤ ꯃꯇꯝꯗꯨꯗꯗꯤ ꯏꯟꯇꯔꯅꯦꯠ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯒ ꯇꯥꯔ ꯂꯩꯔꯦ
ꯑꯗ ꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯔꯝꯕ ꯁꯤꯟꯕ ꯁꯣꯏꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯉꯝꯃꯛꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯋꯥꯔꯤꯗꯨ ꯐꯖꯅ ꯑꯗꯨꯝ ꯃꯊꯪ ꯂꯤꯖꯔꯛꯀꯦ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯔꯤꯂꯦꯁꯟ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯁꯤ ꯃꯄꯥꯟ ꯂꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒ ꯃꯔꯤ ꯊꯝꯃꯝꯕ ꯌꯥꯝ ꯅꯨꯡꯁꯤ ꯃꯁꯤ ꯈꯜꯂꯨꯔꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗꯤ ꯃꯇꯝꯗꯨꯒꯤ ꯆꯦꯟꯊꯈꯤꯕ ꯈꯨꯟꯅꯥꯏꯒꯤ ꯏꯆꯦꯜꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯄꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡꯁꯦ ꯀꯩꯒꯤꯅꯣ ꯃꯇꯝꯗꯨꯗꯤ ꯁꯒꯣꯜ ꯆꯠꯇꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯤꯡꯅꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟꯕꯅꯦ ꯁꯒꯣꯜꯁꯤꯁꯨ ꯄꯥꯛ ꯆꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯝ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯗꯩ ꯏꯁꯤꯡ ꯂꯝꯕꯤꯗ ꯏꯁꯤꯡꯁꯦ ꯇꯨꯔꯦꯟꯁꯤꯅ ꯖꯔ ꯍꯤ ꯇꯣꯡꯉ ꯆꯠꯊꯈ꯭ꯔꯒ ꯍꯦꯛꯇ ꯄꯣꯞ ꯇꯥꯔꯨꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯂꯩꯅꯒꯗꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯁꯨ ꯂꯥꯟꯒꯤ ꯂꯥꯟ ꯌꯥꯝ ꯇꯣꯏꯅꯕ ꯂꯝꯅꯤꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯇꯔꯥꯏꯗꯕ ꯅꯠꯇꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯗꯨꯒ ꯋꯥꯅ ꯆꯠꯇꯣꯏꯅꯤ ꯅꯤꯡꯊꯧ ꯑꯃꯅ ꯆꯠꯄꯁꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯗꯣꯏꯅꯤ ꯆꯥꯅ ꯊꯛꯅꯕ ꯆꯤꯡꯗ ꯃꯥꯟꯗꯀꯣ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯗꯒꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯃꯇꯝꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯈꯣꯡꯎꯞ ꯐꯖꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯨꯄꯤ ꯐꯖꯕꯒ ꯁꯨꯝꯕꯁꯦ ꯌꯥꯝ ꯂꯩꯖꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗꯀꯣ ꯁꯨꯃꯥꯏꯅ ꯆꯠꯂꯀꯥꯟꯗ ꯁꯦꯝꯖꯔꯛꯏꯕꯅꯦꯕ ꯍꯥꯏꯗꯤ ꯄꯣꯡ ꯅꯤꯡꯊꯧꯒ ꯃꯔꯨꯞ ꯁꯥꯟꯅꯔꯛꯏꯕꯅꯤ ꯑꯗꯩ ꯑꯋꯥꯁꯤ ꯑꯃꯨꯛꯁꯨ ꯌꯥꯅꯩ ꯑꯃꯨꯛꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯃꯩꯇꯩ ꯅꯤꯉꯣꯜ ꯄꯤꯔꯒ ꯑꯃꯨꯛꯁꯨ ꯃꯔꯨꯞ ꯁꯥꯟꯅꯩꯀꯣ ꯇ꯭ꯔꯤꯄꯨꯔꯥꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ 35 ꯍꯥꯏꯕ꯭ꯔꯥ 36 ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯨꯛ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯅꯤ ꯑꯁꯣꯝꯗ ꯊꯥꯖꯈꯤꯕꯅꯤꯀꯣ ꯆꯞ ꯆꯥꯕꯗꯨꯗꯤ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯒ ꯑꯗꯨꯋꯥꯏꯒꯤ ꯆꯥꯡꯗꯨꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯁꯥꯟꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟ ꯂꯩꯗꯅꯀோ ꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯥꯟꯐꯥ ꯈꯟꯅꯩꯁꯨ ꯍꯥꯏ ꯀꯩꯅꯣꯁꯨ ꯈꯟꯅꯔꯁꯨ ꯃꯣꯏꯅ ꯐꯥ ꯄꯨꯔꯛꯄ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤ ꯃꯆꯨꯅꯤ ꯈꯥꯒꯤ ꯐꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯒ ꯁꯦꯠꯂꯤꯕ ꯐꯤꯁꯦ ꯃꯣꯏ ꯁꯣꯝꯗꯩ ꯂꯧꯔꯛꯄ ꯃꯆꯨ ꯑꯗꯨꯒꯤ ꯂꯪꯗꯨꯗ ꯃꯆꯨ ꯁꯪꯉ ꯇꯧꯔꯛꯏꯅꯦꯕ ꯃꯗꯨ ꯃꯆꯨ ꯈꯥꯒꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯡꯗꯒꯤ ꯂꯧꯒꯅꯤ ꯄꯣꯡ ꯍꯩꯇꯣꯟꯒ ꯍꯥꯏꯁꯦ ꯄꯣꯡ ꯍꯩꯇꯣꯟꯁꯦ ꯄꯨꯟꯗꯣꯟꯁꯦ ꯒꯨꯕꯥꯁꯦ ꯄꯨꯟꯗꯣꯟꯁꯦ ꯄꯣꯡ ꯍꯩꯇꯣꯟꯅꯦꯕ ꯄꯣꯡ ꯖꯥꯇꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯟ ꯇꯧꯔ ꯄꯨꯅꯔꯛꯏꯅꯤꯀꯣ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒ ꯁꯝꯅ ꯄꯣꯔꯛꯏꯗꯣ ꯑꯐꯕꯅꯦꯕ ꯑꯗꯒꯤꯗꯤ ꯄꯣꯡ ꯍꯋꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯔꯤꯕ ꯄꯣꯡ ꯍꯋꯥꯏꯒ ꯍꯥꯏꯔꯤꯕꯁꯤ ꯄꯣꯡ ꯂꯩꯕꯥꯛꯇꯒꯤ ꯄꯣꯡꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤ ꯃꯣꯏꯅ ꯈꯨꯗꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯧꯔꯛꯏꯅꯦꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇꯈꯦꯜ ꯂꯩ ꯇꯈꯦꯜ ꯍꯩꯍꯥꯎ ꯀꯥꯟꯅ ꯑꯩꯈꯣꯏ ꯂꯩꯁꯤꯅꯦꯀꯣ ꯁꯨꯃꯥꯏꯅ ꯑꯐꯕ ꯉꯥꯛꯇ ꯇꯧꯅꯔꯝꯃꯦ ꯃꯩ ꯑꯩꯈꯣꯏꯗꯁꯨ ꯐꯖꯕ ꯄꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯤꯂꯦꯁꯟ ꯊꯝꯃꯒ ꯑꯩꯈꯣꯏ ꯂꯥꯟꯁꯨ ꯇꯧꯏ ꯔꯤꯂꯦꯁꯟꯁꯨ ꯊꯝꯃꯦꯕ ꯑꯗꯨ ꯔꯤꯂꯦꯁꯟ ꯁꯨꯃꯥꯏꯅ ꯊꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞ ꯂꯩꯕꯥꯛꯀ ꯃꯔꯤ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯄꯣꯔꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯄꯥꯟ ꯂꯝꯒꯤ ꯀꯥꯡꯕꯨꯁꯤꯡꯒ ꯁꯝꯅꯔꯒ ꯑꯄꯁꯄꯥ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯋꯥꯔ ꯄꯣꯔꯛꯑꯒꯀꯣ ꯍꯦꯛꯇ ꯁ꯭ꯋꯥꯏꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯟꯕ ꯍꯥꯏꯗꯤ ꯑꯄꯁꯄꯥꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯄꯁꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯕ ꯑꯃꯅꯦꯅ ꯌꯦꯡꯉꯁꯤ ꯄꯥꯔꯁꯦꯕ ꯑꯥꯏꯟꯒꯤꯗꯨꯅ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯌꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ ꯌꯥꯕꯗ ꯑꯗꯣ ꯑꯄꯁꯄꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯑꯣꯏꯕꯒꯤ ꯏ ꯑꯗꯩꯗꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯑꯍꯨꯝꯁꯤꯅꯦꯕ ꯑꯄꯁꯄꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯑꯄꯁꯄꯥ ꯑꯃ ꯂꯩꯇꯥꯔꯗꯤ ꯑꯄꯁꯄꯥ ꯑꯃ ꯌꯣꯛꯑꯗꯤ ꯑꯄꯁꯄꯥꯗꯣ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯋꯥꯔ ꯑꯦꯛꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯃꯗ ꯊꯝꯃꯕ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯗ ꯌꯥꯗꯦꯕ ꯃꯆꯤꯟꯖꯥꯛ ꯑꯍꯨꯝꯁꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯅꯦ ꯑꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯏꯅꯦ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯖꯠꯁꯤꯅꯦ ꯑꯍꯨꯝꯁꯤꯅꯦ ꯄꯤꯗꯣꯏꯁꯦ ꯑꯗꯨꯅꯦ ꯑꯄꯁꯄꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯧꯔꯤꯁꯦ ꯃꯥꯏ ꯃꯆꯤꯟꯖꯥꯛꯅꯤꯀꯣ ꯊꯋꯥꯏ ꯅꯨꯄꯤ ꯃꯤ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯑꯄꯁꯄꯥꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯀꯌꯥ ꯏꯀꯥꯏ ꯈꯨꯝꯅꯕ ꯈꯣꯡꯒꯣꯏꯅꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦꯀꯣ ꯍꯥꯠꯄꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯏ ꯀꯌꯥ ꯏꯍꯤꯡ ꯅꯥꯍꯤꯡ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯦꯕ ꯑꯁꯨꯝꯕ ꯑꯄꯁꯄꯥꯒꯨꯝꯕ ꯄꯨꯔꯛꯄ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯅ ꯚꯥꯔꯠꯇ ꯇꯤꯜꯂꯨꯔ ꯃꯇꯨꯡ ꯇꯧꯔꯛꯏꯁꯦꯀꯣ ꯑꯗꯩ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯉꯥꯛꯆꯗꯅꯀꯣ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜꯒꯤꯗꯃꯛꯇ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯂꯥꯟ ꯁꯣꯟ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯅꯗꯅ ꯍꯥꯠꯅ ꯁꯨꯅꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯉꯥꯛꯆꯕꯅꯦꯕ ꯁꯤꯁꯦ ꯑꯁꯣꯝꯗ ꯇꯧꯔꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯍꯦꯛ ꯄꯣꯔꯛꯄꯒꯨꯝꯕꯀꯣ ꯑꯗꯩ ꯑꯥꯔꯃꯤ ꯄꯣꯔꯛꯄꯒꯨꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯐꯣꯡ ꯐꯣꯡ ꯁꯥꯔꯦ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯄꯣꯔꯛꯑꯅꯤ ꯍꯥꯏꯁꯦ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ ꯁꯣꯝꯗ ꯃꯄꯥꯟꯗ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯨꯔꯛꯀꯗꯕ ꯇꯧꯗꯣꯔꯤ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯈꯣꯡꯉꯛꯏꯕ ꯃꯌꯥꯝꯁꯤꯅꯦꯕ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯀꯣꯛꯇ ꯊꯝꯖꯈꯤꯕꯗꯣ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯐꯨꯔꯨ ꯈꯟꯕ ꯍꯥꯏꯁꯦ ꯃꯔꯩꯕꯥꯛꯀꯤ ꯄꯣꯠꯁꯤ ꯁꯤꯖꯤꯟꯅꯕ ꯇꯟꯕ ꯏꯔꯣꯟ ꯁꯤꯖꯤꯟꯅꯕ ꯇꯟꯕ ꯃꯤꯔꯣꯟꯗ ꯃꯤꯒ ꯇꯤꯟꯅꯔꯀꯥꯟꯗ ꯃꯤꯔꯣꯟꯗ ꯄꯨꯁꯤꯜꯂꯛꯄꯒꯨꯝꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯔꯛꯇꯁꯨ ꯅꯤꯡꯊꯧꯔꯣꯟ ꯀꯌꯥꯒꯤ ꯃꯔꯛꯇꯗ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯅꯤꯡꯊꯧ ꯌꯥꯎꯏꯅ ꯑꯩꯈꯣꯏꯒꯤ ꯒꯔꯤꯕ ꯅꯤꯋꯥꯁꯁꯦ ꯄꯥꯝꯍꯩꯕꯁꯤ ꯃꯥ ꯈꯤꯇꯪ ꯁꯣꯏꯈꯤ ꯃꯥ ꯃꯤꯇꯣꯞꯀꯤ ꯂꯥꯏꯅꯤꯡ ꯄꯨꯁꯤꯜꯂꯛꯈꯤꯀꯣ ꯅꯠꯇ꯭ꯔꯥ ꯃꯤꯇꯣꯞꯀꯤ ꯃꯌꯦꯛ ꯅꯨꯡꯌꯦꯛ ꯄꯨꯁꯤꯜꯂꯛꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯕꯗꯨꯒꯤꯗꯃꯛꯇ ꯃꯥꯒꯁꯨ ꯍꯧꯖꯤꯛ ꯐꯅ ꯁꯣꯟꯅꯗꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯃꯇꯝꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯃꯇꯝ ꯑꯃꯗ ꯂꯣꯏ ꯄꯨꯊꯣꯔꯛꯈꯤꯅꯦꯕ ꯒꯔꯤꯕ ꯅꯤꯋꯥꯖꯀꯤ ꯃꯇꯝꯗ ꯒꯔꯤꯕ ꯅꯤꯋꯥꯖꯀꯤ ꯑꯁꯣꯏꯕꯗꯨ ꯍꯥꯏꯕ ꯉꯝꯗꯦꯕ ꯃꯥꯅ ꯂꯩꯈꯥ ꯇꯥꯔꯕ ꯃꯇꯝ ꯃꯥꯒꯤ ꯂꯩꯉꯥꯛ ꯂꯣꯏꯔꯛꯑꯕ ꯃꯇꯝ ꯃꯥꯕꯨ ꯁꯤꯡꯍꯥꯊꯟꯗꯒꯤ ꯍꯥꯏꯗꯤ ꯐꯝꯕꯥꯜꯗꯒꯤ ꯊꯥꯡꯗꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯃꯊꯪ ꯊꯥꯔꯛꯇꯅ ꯃꯥꯁꯤ ꯁꯤꯗ ꯂꯩ ꯉꯝꯗꯗꯅ ꯑꯁꯣꯝꯗ ꯇꯥꯟꯅꯔ ꯍꯥꯠꯂꯤ ꯅꯠꯇ꯭ꯔꯣ ꯁꯨꯝꯕꯒꯤ ꯗꯁꯥꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯏꯇꯤꯍꯥꯁ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗꯨꯅꯤꯀꯣ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯐꯅ ꯇꯧꯕ ꯃꯤꯅ ꯐꯅ ꯁꯣꯟꯅꯍꯧꯅꯤ
ꯐꯠꯇꯅ ꯇꯧꯕ ꯃꯤꯅ ꯐꯠꯇꯅ ꯑꯗꯨꯝ ꯁꯣꯟꯅꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒ ꯇꯥꯔꯕ ꯂꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯟꯃꯤꯅꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯩꯈꯣꯏꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯆꯪꯕ ꯂꯥꯟꯃꯤ ꯑꯣꯏꯁꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯔꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯖꯦ ꯍꯥꯏꯁꯦ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯕꯁꯤꯗꯗꯤ ꯉꯁꯥꯏ ꯌꯥꯝ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯑꯗꯣ ꯍꯥꯟꯅ ꯈꯟꯈꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯐꯕꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯜꯂ ꯊꯝꯖꯒꯦ ꯍꯣꯏ ꯑꯣꯖꯥꯗꯣ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯑꯋꯥꯔꯁꯤꯡꯗ ꯀꯩꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯔꯤ ꯑꯗꯣ ꯁꯤꯗ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯦꯅꯤ ꯃꯤꯟꯁ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯀ꯭ꯂꯥꯁ ꯊꯣꯛꯍꯜꯂꯤꯕ ꯒꯣꯔꯃꯦꯟꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯛꯏꯕ ꯃꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝ ꯑꯃ ꯌꯥꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯏꯝꯄ꯭ꯂꯣꯏ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯁꯦꯜꯗ ꯀ꯭ꯂꯥꯁ ꯊꯣꯛꯏꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕꯁꯤꯅ ꯀꯗꯥꯏꯐꯥꯎ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡꯂꯤ ꯋꯤꯂꯤꯡꯂꯤ ꯃꯅꯤꯄꯨꯔꯁꯦ ꯀꯟꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯣꯔꯁ ꯑꯣꯐ ꯑꯦꯛꯁꯟꯗ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯕ ꯇꯥꯔꯦ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯏꯪꯅ ꯇꯤꯞꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯂꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯡꯕ ꯂꯣꯏ ꯄꯥꯝꯃꯦꯕ ꯄꯤꯁ ꯂꯣꯏ ꯄꯥꯝꯃꯦꯕ ꯑꯗ ꯄꯥꯝꯗꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯏꯔꯥꯡ ꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯏꯔꯥꯡ ꯊꯣꯛꯑ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯐꯦꯛꯇꯔꯁꯤ ꯃꯌꯥꯝ ꯄꯟꯅꯔꯦ ꯀꯨꯀꯤ ꯖꯣꯒꯤ ꯃꯁꯤꯁꯨ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦꯕ ꯌꯥꯝ ꯋꯥꯔꯦ ꯃꯣꯏ ꯀꯨꯀꯤꯃꯛꯇ ꯏꯔꯥꯡꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯆꯪꯕ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕ ꯈꯟꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯉꯥꯡꯕ ꯉꯝꯍꯟꯗꯦꯕ ꯉꯝꯍꯟꯗꯦꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯂꯣꯏ ꯊꯝꯈ꯭ꯔꯦ ꯑꯗ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯟꯅ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯃꯣꯏ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦꯕ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯨꯒꯤ ꯂꯥꯟꯃꯤꯁꯤ ꯁꯨꯒꯤ ꯀꯦꯗꯔ ꯑꯃꯗ ꯂꯨꯄꯥ 6,000 ꯇꯔꯨꯛꯇ ꯃꯣꯏꯅ ꯁꯨꯒꯤ ꯔꯦꯀꯣꯔꯠꯁꯤꯗ ꯃꯣꯏꯅ ꯄꯥꯟꯁꯤꯜꯂꯤꯁꯤ ꯃꯤ 2,100 something 2,200 ꯍꯥꯏꯖꯅꯦ ꯑꯗꯨ 2,200 ꯈꯛꯇꯕꯨ ꯍꯥꯏꯔꯁꯦꯕ ꯑꯗꯨ ꯃꯣꯏꯅ ꯁꯨꯝ ꯄꯥꯔꯛꯏꯁꯤ ꯁꯨꯒꯤ ꯇꯣꯂꯣꯞꯁꯤ ꯁꯨꯝ ꯆꯥꯗꯣꯏꯅꯤꯀꯣ ꯃꯣꯏꯅ ꯁꯨꯒꯤ ꯇꯣꯂꯣꯞꯁꯤ ꯇꯧꯔꯒ ꯑꯗꯨꯒ ꯃꯍꯩ ꯁꯨꯒꯤ ꯀꯦꯗꯔ ꯑꯁꯦꯡꯕꯗꯤ ꯄꯤꯕꯩ ꯄꯤꯗꯕꯩ ꯇꯧꯗꯣꯏꯅꯦꯕ ꯄꯤꯗꯕꯩ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯒꯤ ꯁꯨꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯃꯌꯥꯝ ꯍꯥꯞꯆꯤꯟ ꯊꯝꯃꯦꯕ ꯑꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤꯗꯤ ꯂꯥꯛꯏꯕ ꯃꯦꯊꯤꯁ ꯈꯔ ꯆꯥꯔ ꯈꯔ ꯊꯛꯑꯒ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯁꯨ ꯄꯤꯗꯁꯨ ꯌꯥꯝ ꯑꯍꯣꯡꯕ ꯈꯨꯠꯁꯨꯃꯟ ꯆꯤꯞ ꯂꯦꯕꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯄꯣꯄꯤ ꯊꯥꯍꯟꯗꯣꯏꯅꯤ ꯑꯥꯗ ꯃ꯭ꯌꯥꯟꯃꯥꯔꯗꯩ ꯄꯣꯔꯛꯑꯦꯗꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯈꯔ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗ ꯄꯣꯄꯤ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗ ꯄꯣꯄꯤꯅ ꯈꯔ ꯁꯥꯠꯂꯛꯄ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯈꯛꯇꯪ ꯂꯦꯞꯄꯗꯅ ꯀꯦꯃꯣꯐ꯭ꯂꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯔꯥꯡꯕꯗꯨ ꯐꯨꯔꯤꯠ ꯑꯔꯥꯡꯕꯗꯨ ꯁꯤꯜꯂ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯁꯣꯝꯗ ꯑꯃꯨꯛ ꯗ꯭ꯔꯤꯜ ꯇꯧꯗꯅ ꯇ꯭ꯔꯦꯅꯤꯡ ꯑꯃꯨꯛ ꯇꯧꯕꯤꯗꯣꯏꯅꯦꯕ ꯁꯨ ꯀꯦꯝꯗ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ ꯁꯨꯒꯤ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏ ꯃꯌꯥꯝꯁꯨ ꯐꯣꯂꯤꯟ ꯇꯧꯔ ꯂꯦꯞꯇꯣꯏꯅꯦꯕ ꯃꯤꯗ ꯁꯨꯔꯕ ꯁꯨꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯩꯁꯥ ꯊꯥꯗꯔꯛꯏꯅꯦꯕ ꯑꯗ ꯃꯣꯏꯒꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯣ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯒꯤꯁꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔ ꯈꯔꯁꯤꯅ ꯑꯗꯨꯝ ꯄꯩꯁꯥ ꯐꯪꯉꯦꯕ ꯑꯗꯣ ꯏꯔꯥꯡ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯩ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏꯕ ꯀꯥꯡꯕꯨ ꯁꯤꯗ ꯂꯤꯗꯔ ꯌꯥꯎꯁꯤꯜꯂꯛꯑꯦ ꯃ꯭ꯌꯥꯟꯃꯥꯔꯗ PS ꯁꯥꯎꯀꯦꯞ ꯍꯥꯏꯕꯁꯤ ꯀꯦꯅꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯅꯤ ꯊꯥꯡꯒꯨꯂꯥꯟ ꯒꯤꯇꯤ ꯍꯥꯏꯁꯤꯒ ꯃꯁꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ MP ꯑꯣꯏꯔꯝꯃꯕꯅꯦꯕ ꯇꯁꯦꯡꯕ ꯅꯠꯇ꯭ꯔꯣ ꯃꯕꯥꯅꯤꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯆꯥꯅꯤꯁꯦ ꯈꯪꯉꯦꯗꯅ ꯃꯕꯥꯅꯤꯁꯤꯐꯥꯎ ꯍꯧꯖꯤꯛ ꯂꯧꯊꯣꯛ ꯉꯝꯗꯦꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯃꯤꯇꯣꯞꯅꯦꯅ ꯁꯤꯗ ꯂꯤꯗꯔ ꯑꯣꯏꯈꯠꯂꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯍꯥꯏꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯔꯛꯇ ꯅꯤꯄꯥ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯒꯨꯝꯅꯦꯕ ꯁꯤꯗꯩꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯑꯗꯨꯗꯤ ꯂꯥꯟꯖꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯚꯥꯔꯠ ꯒꯣꯔꯃꯦꯟꯗ ꯁꯥꯎꯔꯤꯁꯦ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯕ ꯍꯥꯏꯗꯤ GP ꯀꯣꯂꯦꯖꯇ ꯅꯤꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯒ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯍꯥꯏꯒꯨꯝꯅꯦꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯤ ꯊꯥꯡꯒꯣꯂꯦꯟ ꯒꯨꯏꯇꯦ ꯍꯥꯏꯁꯤꯒ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏ PS ꯁꯥꯎꯀꯦꯞ ꯍꯥꯏꯁꯤꯒ ꯑꯅꯤꯁꯤ ꯑꯃꯅ MP ꯑꯣꯏꯔꯝꯃꯤꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗꯀꯣ ꯃ꯭ꯌꯥꯟꯃꯥꯔꯗ MP ꯑꯣꯏꯔꯝꯃꯤ ꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯅꯤꯁꯦ ꯀꯔꯤ ꯄ꯭ꯔꯃꯥꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯒꯦ ꯃꯈꯥ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯃꯣꯏ ꯂꯥꯜꯍꯧꯕꯤ ꯂꯤꯗꯔ ꯑꯣꯏꯍꯜꯂꯦ ꯃꯣꯏꯗ ꯄꯩꯁꯥ ꯊꯥꯗꯩ ꯃꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯋꯥꯔꯤ ꯁꯥꯒꯠꯂꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯀꯟꯅ ꯂꯥꯎ ꯉꯝꯗꯦ ꯑꯩꯈꯣꯏ ꯌꯥꯎꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯅꯦꯕ ꯁꯤꯁꯤꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯂꯨꯞ ꯈꯔ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯨꯀꯤ ꯖꯣꯠꯁꯤꯡꯗ ꯈꯔ ꯑꯗꯨꯝ ꯍꯥꯏꯒꯦꯀꯣ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯄꯟꯖꯔꯣꯏꯕ ꯑꯗꯨꯒ ꯀꯨꯀꯤ ꯖꯣꯠꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯅ ꯄꯩꯁꯥ ꯐꯪꯉꯦꯕ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗ꯭ꯔꯦ ꯃꯣꯏꯗꯀꯣ ꯑꯗꯩ ꯃꯐꯝ ꯆꯥꯍꯧꯗ꯭ꯔꯦ ꯃꯣꯏꯒꯤ ꯄꯣꯖꯤꯁꯟ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪ ꯉꯝꯃꯝꯗ꯭ꯔꯦ ꯁꯣꯝꯗ ꯂꯥꯜꯍꯧꯕꯗꯤ ꯆꯥꯎꯈꯠꯂꯒ ꯃꯣꯏꯅ ꯂꯣꯏ ꯁꯛꯇꯤꯁꯦ ꯄꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯀꯨꯀꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯤꯕ ꯃꯌꯥꯝ ꯃꯣꯏ ꯍꯧꯖꯤꯛꯐꯥꯎ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯑꯕ ꯊꯣꯛꯑꯣ ꯍꯥꯏꯕꯅꯦꯕ IAS ꯐꯪꯉꯕ MPS ꯐꯪꯉꯕ MCS ꯐꯪꯉꯕ IPS ꯐꯪꯉꯕ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯖꯗꯅ ꯑꯗꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯗꯅ DGP ꯑꯣꯏꯖꯗꯅ ꯀꯃꯤꯁꯅꯔ ꯑꯣꯏꯖꯗꯅ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯅ ꯆꯥꯎꯅ ꯅꯨꯡꯉꯥꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯐꯝꯖꯔꯒ ꯑꯗꯒꯤ ꯄꯨꯂꯤꯁ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯐꯝꯖꯔꯒ ꯂꯩꯖꯒꯗꯕ ꯃꯌꯥꯝꯗꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ
ꯖꯒꯥꯗ ꯀꯥꯈꯨ ꯑꯃꯗ IPS ꯇꯤ ꯑꯣꯏ IS ꯇꯤ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯀꯃꯤꯁꯅꯥꯔꯗꯤ ꯑꯣꯏꯅꯤ ꯐꯝꯗꯤ ꯑꯗꯨꯝ ꯃꯃꯤꯡꯗꯨ ꯐꯝꯅꯤ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯃ ꯃꯊꯛꯇ ꯊꯦꯠꯄꯤꯅꯤ ꯑꯗꯨꯒ ꯄꯤꯌꯣꯟ ꯑꯅꯤꯈꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯄꯤꯌꯣꯟ ꯑꯅꯤꯈꯛ ꯊꯝꯃꯒ ꯃꯃꯥꯡꯗ ꯑꯗꯨꯝ ꯃꯄꯨꯟꯁꯤ ꯂꯦꯜ ꯂꯩꯔꯝꯅꯦꯕ ꯅꯠꯇ꯭ꯔ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯃꯌꯥꯝ ꯄꯥꯅꯕ ꯑꯣꯏꯇꯥꯔꯝꯒꯅꯦꯕ DGBꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤ ꯃꯩꯇꯩꯗꯤ ꯆꯍꯤ 10 ꯑꯣꯏ ꯉꯝꯃꯔꯣꯏ ꯅꯥꯒꯥꯁꯨ ꯄꯥꯛ ꯑꯣꯏ ꯉꯝꯃꯔꯣꯏ ꯁꯤꯗꯤ ꯀꯨꯀꯤꯅ ꯌꯥꯝ ꯑꯣꯏꯗꯣꯔꯦ ꯃꯔꯛꯇ ꯃꯌꯥꯝ ꯑꯃꯅꯤꯒ ꯌꯥꯟꯗꯣꯔꯦꯒ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛ ꯀꯨꯀꯤ DGB ꯑꯣꯏ ꯉꯝꯃꯤꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯀꯨꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯐꯪꯉꯤꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯀꯅꯥꯏ ꯈꯨꯗꯣꯟꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯗꯨ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯛꯄ ꯈꯔꯅ ꯏꯟꯖꯟꯕ ꯆꯠꯄ ꯁ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯂꯥꯜ ꯍꯧ ꯊꯣꯛꯍꯧꯕ ꯇꯧꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ inthirꯉꯥꯏ ꯇꯝꯃꯛꯇꯕ ꯀꯣ ꯑꯗꯨꯒ SS ꯍꯥꯎꯀꯤꯞ ꯑꯅ ꯍꯧꯖꯤꯛꯀꯤ UK ꯂꯦꯞꯀꯤ ꯆꯤꯌꯔꯃꯦꯟꯗꯣ SS ꯍꯥꯎꯀꯤꯞ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯗ ꯊꯕꯛ ꯇꯧꯔꯝꯕꯅꯦꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯀꯃꯥꯟꯗꯤꯡ ꯑꯣꯏꯔꯝꯕ ꯅꯠꯇꯦꯀꯣ UK ꯂꯦꯞꯀꯤ ꯆꯤꯌꯔꯃꯦꯟꯁꯦ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯑꯇꯝꯅꯅ ꯄꯟꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯁꯣꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯊꯕꯛꯇꯗꯤ ꯆꯟꯅꯗ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯟꯗꯗꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯗ ꯀꯨꯀꯤ ꯖꯣꯒꯤ ꯂꯥꯜꯍꯧꯕꯗ ꯂꯤꯗꯔ ꯑꯣꯏꯈꯠꯂꯒ ꯃꯣꯏꯅ ꯆꯥꯎ ꯐꯝ ꯄꯥꯏꯁꯤꯜꯂꯒ ꯃꯣꯏꯅ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯒ ꯃꯣꯏꯒꯤ IS ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯌꯥꯝ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯟꯅꯐꯝ ꯈꯪꯗ ꯃꯥꯡꯍꯟꯕꯅꯦꯕ ꯑꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯀꯨꯀꯤꯅ ꯑꯩꯈꯣꯏꯁꯨ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯕ ꯃꯌꯥꯝꯅ ꯂꯥꯎꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯩ ꯅꯣꯏꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗꯩꯗꯤ ꯃꯗꯩꯗꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯅ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯅꯕ ꯃꯁꯥꯅ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯏꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯦ ꯃꯤꯗꯤ ꯃꯗꯨꯗꯤ ꯐꯠꯇꯕ ꯇꯧꯔꯛꯄꯗꯤ ꯏꯟꯊꯣꯛꯈꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯩ ꯅꯨꯡ ꯂꯩꯔꯗꯤ ꯅꯨꯡꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯂꯧꯊꯣꯛꯏꯁꯤꯗꯤ ꯃꯌꯥꯝꯅ ꯐꯠꯇꯕ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯩꯕ ꯐꯠꯇꯕꯅꯦꯕ ꯅꯨꯡꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯗꯤ ꯃꯥ ꯐꯔꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯅꯨꯡꯗꯨ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯒꯣꯜꯕ꯭ꯂꯦꯗꯔ ꯂꯩꯕ ꯀꯤꯗꯅꯤꯗ ꯂꯩꯕꯗꯤ ꯐꯠꯇꯕꯗꯤ ꯅꯨꯡꯗ ꯂꯧꯊꯣꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯀꯨꯀꯤ ꯖꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯪꯁꯦ ꯇꯦꯔꯣꯔꯤꯁ ꯃꯥꯏꯟꯁꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯖꯝ ꯊꯕꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯃꯣꯏꯁꯤꯡꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯃꯥꯟꯅꯔꯤꯌꯦ ꯚꯥꯔꯠ ꯁꯔꯀꯥꯔꯁꯨ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯣꯏꯁꯨ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩ ꯃꯕꯥꯅꯤꯒꯤꯗꯤ ꯀꯥꯟꯅꯕ ꯐꯪꯉꯤꯑꯕ ꯑꯗꯨꯒ ꯁꯣꯝꯗ ꯄ꯭ꯔꯖꯥ ꯀꯨꯀꯤ ꯄ꯭ꯔꯖꯥ ꯀꯌꯥꯝ ꯋꯥꯔꯦ ꯍꯧꯖꯤꯛ ꯂꯥꯏꯌꯦꯡꯐꯝ ꯂꯩꯇꯗꯅ ꯂꯥꯏꯌꯦꯡꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯄꯨꯈꯠꯄ ꯅꯪꯍꯧꯗ ꯁꯤꯕ ꯀꯣꯡꯒꯥꯏꯅꯦꯕ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯉꯥꯛꯇꯅ ꯁꯤꯕꯅꯦꯅ ꯄꯥꯕ ꯌꯥꯗꯦꯕ ꯊꯥꯡꯅ ꯁꯣꯛꯄ ꯉꯥꯛꯇꯅ ꯁꯤꯕ ꯅꯠꯇꯦ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟꯁꯤꯗ ꯁꯣꯏꯁꯤ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯗꯕꯗꯒꯤ ꯑꯗꯒꯤꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪ ꯐꯪꯗꯕꯗꯒꯤ ꯁꯣꯛꯄ ꯁꯤꯕꯀꯣ ꯅꯪꯍꯧꯗꯕ ꯁꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯃꯔꯨꯅꯦꯅ ꯈꯟꯒꯗꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝ ꯄꯥꯁꯇꯔ ꯃꯌꯥꯝ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯃꯇꯝ ꯑꯃꯗꯗꯤ ꯄꯥꯁꯇꯔ ꯃꯌꯥꯝꯁꯤꯡꯗꯨꯅ ꯔꯦꯕꯔꯦꯟ ꯃꯌꯥꯝꯗ ꯅꯈꯣꯏꯅ ꯍꯥꯏꯕꯁꯤ ꯅꯈꯣꯏꯁꯨ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯖꯔꯝꯕꯅꯦꯕ ꯅꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯉꯝꯖꯔꯤꯒꯦꯕ ꯅꯈꯣꯏꯒꯨꯝꯕ ꯄꯥꯁꯇꯔ ꯀꯌꯥꯅꯣ ꯍꯧꯖꯤꯛ ꯍꯠꯂꯛꯏꯁꯦ ꯊꯣꯛ ꯀꯥꯞꯇꯅꯀꯣ ꯄꯥꯁꯇꯔ 3 ꯑꯃ ꯅꯣꯡꯃꯩ ꯀꯥꯞ ꯍꯥꯜꯂꯝꯃꯦ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯄꯥꯁꯇꯔ ꯑꯣ ꯂꯦꯕꯔꯦꯟ 3 ꯑꯃ ꯌꯥꯎꯅ ꯃꯣꯏ 3 ꯑꯃ ꯐꯥꯔ ꯃꯥꯡꯈ꯭ꯔꯦꯁꯦ ꯑꯗꯨꯝ ꯁꯤꯕꯒꯤ ꯆꯥꯡ ꯅꯛꯑꯝꯃꯗꯕꯅꯦꯕ ꯃꯣꯏꯒꯤ ꯃꯌꯥꯝ ꯈꯪꯕꯤꯔꯤꯀꯣ ꯑꯗꯨꯁꯨ ꯄꯥꯁꯇꯔ 3 ꯑꯃ ꯌꯥꯎꯔꯤ ꯄꯥꯁꯇꯔ ꯑꯣ ꯂꯦꯕꯔꯦꯟ 3 ꯑꯃ ꯌꯥꯎꯔꯤꯅꯦꯕ ꯁꯣꯝꯗ ꯁꯤꯕꯗꯁꯨ ꯑꯗꯨꯝꯅꯦꯕ ꯉꯥꯛꯇ ꯌꯥꯎꯔꯤꯑꯕ ꯍꯥꯟꯅ ꯁꯤꯕꯁꯨ ꯀꯩꯅꯣꯗꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯨꯀꯤ ꯃꯅꯨꯡꯒꯤꯅꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩ ꯍꯥꯏꯖꯩꯁꯦ ꯁꯣꯝꯗ ꯅꯥꯒꯥꯗꯁꯨ ꯁꯤꯒꯤ ꯅꯥꯒꯥꯒꯤꯁꯨ ꯄꯥꯁꯇꯔ ꯌꯥꯎꯔꯤꯅꯦꯕ ꯁꯣꯝꯗ 3 ꯐꯥꯕꯗ ꯅꯥꯒꯥꯒꯤ ꯄꯥꯁꯇꯔ ꯌꯥꯎꯔꯤꯅꯤ ꯀꯨꯀꯤꯁꯨ ꯄꯥꯁꯇꯔ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯆꯤꯡꯒꯤꯗ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯀꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯅꯈꯣꯏꯅ ꯅꯤꯡꯇꯝꯅ ꯋꯥ ꯉꯥꯡ ꯉꯝꯖꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯆꯤꯡꯒꯤ ꯀꯨꯀꯤꯒꯤ ꯆꯤꯞ ꯃꯌꯥꯝ ꯃꯇꯝꯗ ꯆꯤꯡꯃꯥꯏꯁꯤꯃ ꯑꯩꯅ ꯃꯄꯨꯅꯤꯒ ꯇꯧꯗꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯆꯗꯅ ꯄꯩꯁꯥ ꯏꯟꯀꯝꯒ ꯈꯔ ꯐꯪꯖꯔꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯄꯥꯝꯗꯒꯤ ꯂꯧꯗ ꯂꯣꯛꯑꯁꯨ ꯑꯃꯠꯇ ꯄꯣꯠ ꯑꯃꯗ ꯂꯧꯖꯔꯁꯨ ꯆꯤꯡꯒꯤ ꯀꯨꯀꯤꯒꯤ ꯈꯨꯜꯂꯥꯛꯄ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨ ꯅꯣꯏꯕꯨ ꯅꯤꯡꯇꯝ ꯐꯪꯉꯤꯕ꯭ꯔꯥꯕ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃ꯭ꯌꯥꯟꯃꯥꯔꯗꯩꯁꯨ ꯃꯌꯥꯝꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯅꯣꯏꯅ ꯀꯌꯥꯝ ꯋꯥꯔꯒꯦ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗ ꯂꯥꯟꯅꯤꯅ ꯃꯤꯁꯨ ꯉꯝꯅꯕ ꯃꯤ ꯄꯨꯁꯜꯂꯦ ꯁꯨꯝ ꯄꯨꯁꯜꯂꯦ ꯁ꯭ꯋꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯣꯠꯄꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥ ꯍꯩꯅꯤꯡꯗꯕ ꯈꯣꯠꯅꯤꯡꯗꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯇ ꯆꯠꯆꯈ꯭ꯔꯒꯦꯅ ꯆꯠꯈꯤꯕ ꯀꯔꯤꯝ ꯌꯥꯎꯔꯤꯑꯕ ꯍꯥꯏꯗꯤ ꯅꯤꯄꯥ ꯑꯣꯏꯅ ꯄꯣꯛꯑꯁꯨ ꯑꯗꯨꯅ ꯂꯥꯟꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯂꯥꯟꯗꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯂꯤꯗꯔ ꯁ꯭ꯋꯥꯏꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯒꯤ ꯂꯨꯆꯤꯡꯕ ꯈꯔꯗꯨꯅꯦ ꯑꯁꯣꯝꯗꯒꯤ ꯆꯪꯉꯛꯏꯕ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯗꯨꯅꯦ ꯍꯥꯏꯗꯤ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔ ꯊꯥꯖꯤꯜꯂꯛꯄ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯒ ꯃꯤꯗꯨ ꯁꯨꯝ ꯖꯔ ꯌꯥꯝꯈꯠꯂꯛꯄꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯆꯤꯞꯁꯤꯡꯁꯨ ꯍꯧꯖꯤꯛ ꯃꯣꯏꯁꯨ ꯃꯍꯧꯁꯥ ꯆꯤꯞ ꯑꯣꯏꯕꯤ ꯅꯨꯡꯉꯥꯏꯕꯗꯣ ꯂꯣꯏ ꯃꯥꯡꯉꯛꯏꯅꯦꯕ ꯃꯥꯡꯉꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯥꯡꯗꯅꯕꯅꯦꯕ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯅꯣꯏ ꯃꯌꯥꯝꯁꯨ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯅ ꯃꯍꯧꯁꯥ ꯍꯤꯡꯃꯤꯟꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯐꯠꯇꯕꯁꯤꯡꯗꯣ ꯃꯗꯨ ꯈꯟꯇꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝꯅ ꯍꯥꯏꯁꯦ ꯑꯗ ꯃꯣꯏꯅ ꯁꯨꯝ ꯀꯔꯤ ꯀꯨꯀꯤ ꯍꯨꯜꯂꯦꯅ ꯁꯥꯎꯔꯦꯕ ꯌꯦꯂꯣ ꯃꯤ ꯅꯠꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ NRC ꯇꯧꯁꯤ ꯀꯥꯏꯗꯦ ꯅꯣꯏ ꯍꯥꯟꯅꯗꯤ ꯂꯩꯔꯕ ꯅꯣꯏꯗꯤ NRC 1951ꯒꯤ ꯀꯠ ꯑꯣꯐ ꯕꯦꯖꯤꯌꯥꯔꯗꯨꯗ ꯑꯗꯨꯝ ꯂꯩꯖꯅꯤ ꯀꯩꯅꯣ ꯑꯗꯨꯝ ꯊꯤꯒꯠꯂꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯄ ꯃꯌꯥꯝ ꯂꯧꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯦ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯦꯕ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯤꯅꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕꯁꯤꯗ ꯀꯨꯀꯤꯁꯤꯅ ꯇꯥꯕ ꯌꯥꯗꯦ ꯇꯥꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯍꯥꯏꯖꯤꯜꯂꯦꯕ ꯅꯣꯏ ꯅꯤꯡꯇꯝꯕ ꯅꯣꯏꯒꯤ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯨ ꯑꯩꯈꯣꯏ ꯈꯟꯅꯔꯤꯕꯅꯤ ꯁꯣꯝꯗꯅ ꯑꯃꯤꯠ ꯁꯥꯍ ꯍꯣꯏꯅ ꯑꯃꯨꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯗꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗꯦ ꯑꯃꯨꯛ ꯍꯥꯏꯕ ꯃꯅꯨꯡꯗꯅ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯈꯣꯏ ꯈꯟꯒꯦ ꯍꯦꯛ ꯍꯥꯏꯕ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯨꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯗ ꯊ꯭ꯔꯦꯠ ꯑꯃ ꯄꯤꯔꯤꯅꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ
Kanglup masen nungsinadna ba kai gana kanda Manipur si Bhartai to khai ta kadam na ba Manipur gi lal hoba kampu lai ri ba Kanglup ki lal hoba na lai ko Manipur gi lal hoba na lai lal hoba da makhal ani lai category ni lai ba si koi gi naga gi lal hoba si moi Kanglup naga gi lal hoba ja bane moi lal hoba de Kuki yok de meitei gi yok de pang gi yok de ba saru yok de ba aduga Kuki jogi lal hoba jing so moi Kuki jogi lal hoba ja bane moi da naga gi yok de meitei gi yok de pang gi yok de atopal chide lai bu khundai ba to pru gi yok de ba aduga Manipur ki leriba se PLA leriba UNE leriba KCB leriba KYK leriba Pripak leriba atai te leriba mayam se Manipur ki la robo ji moi di Manipur ki ko ji ko ne Manipur de leriba kanglu phudimma ki hauruga Manipur ki haubone ba adumba Manipur ki la robo jing sina Bharat te to kai ta ne haiba moi ki kakanba wafam ma dimalam da lal hauri ne ba si si Bharat sarkar da mathayam sai kokam sai big ba chawna mani kai gina de moi lal hau badam da jene ba da kai da to to ba foreign country chatba matam da makoi ki akone lal hauri maram si ni akoina lal hau dana ko ningkha tamge habeji sigini habere chingba mosu maram mayam piri bajat heba piri binina moine su Bharat sarkar da badul makok sabdana haiba la lobo singi muthana bo khona paneba muthana bo khona basta Bharat sarkar na apaspa thamdana armed forces special power action chai kya thamdana ko dawre ko ko ire chai pajame thamai je masi thamma bo oi ngamdre ba muthap ngamde ma nium chumna hor pura kai no moji ngamdre muthap ngamdre ba ade phe gom rong sijinare hatok ta mi ki helaga ta pha da ta masa ka ni mo ga samna ba hatok ta ko ta na to da na ko si ne adu su la lo bo sinam dang ngam dre Manipur la lo bo si surrender policy mu to le asmayam su la lo mo yam tholo noi gi thabak pi ni adu to ni to lo pi ni ha ga surrender policy to le adu su mu ngam dre ba surrender ha ni ko ha je peace talk ha na te ko peace talk ti surrender di na te ba ko peace talk ti tangkam le na ba ni si di Iran ga kino ga US ga su mate khara peace talk do ni samna da ko ngatang ko adumba peace talk ti ina high surrender hai se kang se yok de ko adumba surrender am to surrender ji pra changjak ra kambu ni peace talk ti changda ba natri ba adumba kambu jing du to ri makhan makhan to ri yarak tab dagi kadawi asida di army ne koi gi border area si immediate border ni Manipur se ko hek thangna ba Myanmar gi border ni Myanmar da ri chakta pham lo le ni la lo mayam se North East ki la lo ba de Manipur ki la lo bu jing se alpha ai ga su ojik to ri dana Bhate to kai ta ga dan heavy problem le na ri ne ko sumba mayam je matha sa masi thingna ba ne Manipur ki wena Manipur la lo bu mayam je thingna ba na madam da jing da army tham bi sem chawe to lo army ji to lo la lising mak fu de ne la ambong mong don pi de ne ba ya pi ga ba de ko swai gi chang je pi ba sem ting ngam ni na kang lu bi rang tho la ga a da army manung hun ba jing ni ba khum da tham ba jing si ma de tham ba mo da army si lo tho ga akoi ga Kuki jo jing siga akoi Manipur la lo jing khana ram ne kang lu ne khana lamina ma da Kuki jo jing ne Punjab jing ma phom je dum ta hala da di hai ba Manipur la lo jing si Myanmar rom da gi Manipur da lak pai ya ra roi hai ba ne ya hala roi hai ne ba adu moi lami bi sem tha da swa re ko wa wa de ko adi jing da lami lei ba ji duty da ba je ba du gari thau chang toi ni cha thanam ba mayam chang de chan jang toi ni ko adi ma gi nar gi mi gi facility laing de ya po de ko adu ma mayam khala yam phong mo da la policing de na ya ba sugi ke dan dir policing de na ya ba lising de ya da di chon da army indian army da da sam na panu gai ko any ama gai central ko gi pera military forcing se aside de pi ge do pa sha du na mi ama na mi kun thro ko ne ba tara ko thro ko ne ba adi lami army yang khai gi pa sha du na asam na panya khai gi pa sha du so mi changwa ko na du ri ba adumai to ga adu gi thamang na gi plan ne ba adu na koi kanglu muthung je basi thukai na basi Bharat sarkar gi interest ne ba adu gi interest da sonda hana digi hingminara ba Kuki jogi miyam se leminne ba kholola ron da leminna ba moi singda thaba mai marong sida khoina yonba leiba sijina ba madai phangbo pisa da moi ju imung jalai ba imung adi macham su like them thaba ga to loi khal thugari ne ba sida moina Kuki gambu jina Bharat sarkar thaja lai se kali gino sinda ne Manipur pikka Manipur se machi tane ga khangkal si kai dra sinda hana haidi oiba ya ba pol haimeda ane maram cha ba polam su jing biyo ba Kuki gi la choi ba Kuki gi gyan phajana khanba ngamba kambu jing da koina haining gi nei ne biyo ba Uttar Pradesh tagi Uttaran chan khaidok ba yae ba chaw ba Uttar Pradesh ne ba matam de MP seat mar funga la mi ko Madhya Pradesh gi Chhattisgarh khaidok ba yae ba jam chaw ba Bihar di Jharkhand khaidok ba yae ba chaw Bihar je adagi tel akoi gi Andhra Pradesh Telangana khaidok ba yae ba yam chaw le pak de khaidok na jab ne ba matam da Assam dagi Meghalaya chakhiba adagi di akoi gi no chakhiba Nagaland chatpa yai dina ko Sumaina adigi di kano chakhi Assam Meghalaya Nagaland adigi di chali se sidi yae ba
ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯂꯩꯕꯥꯛꯀꯤ ꯆꯥꯎꯔꯝꯕꯗꯤ ꯑꯁꯥꯝꯁꯨ ꯆꯥꯎꯔꯝꯃꯦ ꯅꯣꯔꯠ ꯏꯁꯇ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯩ ꯈꯔ ꯈꯥꯏꯗꯣꯛꯄꯗꯤ ꯌꯥꯏꯑꯕ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯀꯨꯀꯤꯅ ꯃꯣꯏ ꯀꯨꯀꯤ ꯂꯦꯟ ꯑꯃꯨꯛ ꯇꯥꯟꯅꯩ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔ ꯃꯄꯨꯝꯁꯤꯗꯒꯤ ꯑꯃꯨꯛ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯤ ꯃꯣꯏ ꯍꯥꯏꯁꯤ ꯍꯥꯏꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯎꯠꯇꯔꯥꯟ ꯆꯠꯈꯤꯕꯁꯤ ꯃꯄꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯕ ꯃꯆꯦꯠꯇꯨꯅ ꯈꯤꯇꯪ ꯑꯣꯏꯒꯗꯤ ꯃꯄꯨꯝ ꯂꯩꯍꯧꯒꯗꯕꯅꯦꯕ ꯃꯆꯦꯠ ꯑꯃ ꯆꯠꯀꯗꯕꯅꯦꯕ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤ ꯁꯠꯇꯤꯁꯒꯔ ꯆꯠꯄꯁꯨ ꯁꯠꯇꯤꯁꯒꯔꯁꯨ ꯃꯆꯦꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯍꯥꯔꯗꯒꯤ ꯖꯔꯈꯟ ꯆꯠꯄꯁꯨ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯆꯠꯀꯗꯕꯅꯦꯕ ꯈꯥꯏꯗꯣꯛꯄ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯑꯗꯒꯤ ꯇꯦꯂꯪꯒꯅꯥꯁꯤ ꯀꯩꯅꯣꯗꯒꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯆꯠꯄꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯁꯥꯝꯗꯒꯤꯁꯨ ꯃꯦꯘꯥꯂꯌꯥ ꯆꯠꯄꯁꯤ ꯃꯦꯘꯥꯂꯌꯥ ꯌꯥꯝ ꯆꯥꯎꯗꯦꯕ ꯅꯥꯒꯥꯂꯦꯟ ꯆꯠꯄꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯆꯠꯄꯅꯦꯕ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕꯁꯤꯗꯤ ꯃꯩ ꯆꯠꯀꯦ ꯍꯥꯏꯁꯦ ꯃꯄꯨꯝ ꯇꯪꯈꯥꯏ ꯍꯦꯟꯅ ꯆꯠꯀꯦ ꯍꯥꯏꯔꯛꯑꯦꯕ ꯁꯤ ꯂꯣꯖꯤꯀꯦꯜ ꯑꯣꯏꯗꯦꯕ ꯃꯔꯝ ꯆꯥ ꯃꯤꯅ ꯇꯥꯕꯁꯨ ꯅꯣꯛꯀꯅꯦꯕ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯗꯤ ꯃꯆꯦꯠ ꯑꯃꯈꯛ ꯍꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯗꯤ ꯈꯤꯇꯪ ꯆꯨꯝꯕ ꯃꯣꯏꯅ ꯌꯦꯛꯏꯕ ꯃꯦꯞꯇꯨꯗꯤ ꯃꯅꯤꯄꯨꯔ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯦꯕ ꯁꯤ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯇ ꯇꯧꯕꯁꯤꯅ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯒꯤ ꯆꯝꯖꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯋꯥꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯋꯥꯅꯤ ꯑꯗꯨꯒ ꯀꯥꯟꯅꯗꯕꯗ ꯃꯤꯆꯝ ꯃꯌꯥꯝ ꯁꯤꯍꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯨ ꯁꯤꯔꯤꯗꯅ ꯅꯥꯒꯥꯒ ꯑꯃꯨꯛ ꯇꯧꯗꯅ ꯃꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯗꯤ ꯅꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯐꯠꯇ꯭ꯔꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯒꯤ ꯂꯤꯗꯔ ꯈꯔ ꯑꯗꯒꯤꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯩꯅꯣꯒꯤ ꯗꯒꯤ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯂꯨꯆꯤꯡꯕ ꯈꯔꯗꯨꯅꯦꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯃꯣꯏꯗꯤ ꯁꯤꯡꯉꯦ ꯂꯥꯜꯍꯧꯕ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯌꯦ ꯋꯥꯗꯤꯌꯦ ꯃꯇꯨꯗꯨ MLA ꯒ ꯑꯣꯏꯍꯜꯂꯦꯗꯅ ꯍꯧꯖꯤꯛ ꯍꯥ ꯑꯩꯈꯣꯏꯒꯤ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯁꯦ ꯃꯥꯏ ꯅꯤꯄꯥ ꯂꯥꯜꯍꯧꯕꯅꯤ ꯅꯠꯇ꯭ꯔꯥ KNF ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯄꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅꯤ ꯃꯥꯁꯨ ꯑꯗꯒꯤ ꯃꯥꯏ ꯑꯗꯒꯤꯗꯤ ꯀꯤꯝꯅꯤꯌꯣ ꯍꯪꯆꯤꯡꯗꯨ KRAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯅꯨꯄꯤꯅꯤ ꯃꯣꯏꯅ ꯃꯇꯨꯗꯨ MLA ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯒ ꯅꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯨꯠꯂꯥꯛꯄ ꯃꯌꯥꯝ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ IS ꯃꯌꯥꯝ IPS ꯃꯌꯥꯝ MPS ꯃꯌꯥꯝ MCS ꯃꯌꯥꯝ ꯑꯗꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯣꯏꯔꯕ ꯀꯣꯂꯦꯖꯀꯤ ꯀꯔꯤꯒꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯐꯖ ꯇꯧꯕ ꯃꯌꯥꯝ ꯅꯣꯏꯅ ꯉꯁꯤ ꯑꯋꯥꯕ ꯈꯥꯡꯉꯦ ꯍꯥꯏꯁꯦ ꯅꯣꯏ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦ ꯑꯩꯅ ꯀꯨꯀꯤꯒꯤ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯣꯏꯕ ꯃꯌꯥꯝꯗ ꯍꯥꯏꯁꯦ ꯅꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯌꯧꯔꯛꯏ ꯅꯣꯏꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯋꯥꯅꯤ ꯅꯣꯏꯁꯨ ꯋꯥꯅꯦꯕ ꯏꯀꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕꯤꯌꯣ ꯍꯥꯏꯁꯦ ꯅꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ IS ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ IPS ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯅꯈꯣꯏ ꯀꯔꯝꯕ ꯀꯥꯡꯐꯨꯗ ꯐꯝꯒꯦ ꯅꯍꯥꯟꯋꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯐꯝꯃꯝꯕ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯐꯝꯃꯝꯕꯗ ꯐꯪꯕ ꯗꯤꯒꯅꯤꯇꯤ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯗ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯅꯉꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯀꯥ ꯂꯥꯝꯕꯗꯣ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯑꯇꯣꯞꯄ ꯐꯝꯕꯗ ꯅꯣꯏ ꯐꯪꯉꯤꯕ꯭ꯔꯥ ꯃꯤꯌꯥꯝꯗꯒꯤ ꯔꯦꯁꯄꯦꯛ ꯐꯪꯉꯤꯕ꯭ꯔꯥ ꯅꯣꯏ ꯁꯤ ꯈꯪꯖꯧꯑꯕ ꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕ ꯍꯥꯏꯗ ꯃꯗꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯐꯠꯇꯕ ꯂꯥꯜꯍꯧꯕꯒꯤ ꯃꯤꯡꯗ ꯑꯗꯨꯒꯨꯝꯕ ꯃꯔꯟ ꯃꯊꯨꯝ ꯇꯥꯟꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯕ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯣꯏꯒꯤꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯂꯝ ꯂꯩꯍꯧꯔꯝꯒꯅꯤ ꯁꯦꯝꯃꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯂꯥꯜꯍꯧꯕꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯈꯣꯝꯃꯒ ꯑꯗꯨ ꯅꯣꯏꯅ ꯑꯋꯥꯕ ꯇꯧꯍꯧꯕꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩ ꯃꯁꯤꯒꯤ ꯑꯄꯤꯜꯁꯨ ꯇꯧꯖꯅꯤꯡꯉꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯤꯕꯤꯖꯟ ꯍꯥꯏꯁꯦ ꯊꯨꯒꯥꯏꯔꯦ ꯐꯔꯦ ꯃꯣꯏ ꯃꯁꯦꯜꯗꯨꯗꯤ ꯑꯃꯠꯇ ꯑꯗꯨꯝ ꯑꯣꯏ ꯌꯥꯗꯣꯔꯤꯕ꯭ꯔꯕ ꯃꯔꯝꯗꯤ ꯃꯣꯏ ꯃꯅꯨꯡꯗꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ 13 ꯍꯦꯟꯅ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗ ꯁꯦꯝꯃꯤꯅꯦꯕ ꯑꯗꯨꯗꯤ ꯃꯣꯏ ꯃꯁꯦꯜꯗꯨꯁꯨ ꯁꯦꯄꯔꯦꯠ ꯇꯧꯅꯕ ꯔꯤꯖꯟ ꯂꯩꯔꯣꯏꯗ꯭ꯔꯅꯦ ꯑꯗ ꯌꯨꯅꯤꯐꯥꯏ ꯇꯧꯕꯁꯤ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯀꯥꯟꯗꯕꯨ ꯉꯁꯥꯏ ꯄꯣꯠꯇꯨ ꯏꯟꯇꯔꯦꯁꯇꯨ ꯀꯃꯟ ꯏꯟꯇꯔꯦꯁꯇꯨ ꯁ꯭ꯇꯦꯠ ꯑꯃꯗ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯇꯔꯦꯁ ꯁ꯭ꯇꯦꯠ ꯑꯃꯗ ꯄꯣꯂꯤꯇꯤꯀꯦꯜ ꯗꯦꯁꯇꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠ ꯑꯃꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯅꯥꯏꯠ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯊꯨꯒꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯦꯁ ꯅꯠꯇ꯭ꯔꯒ ꯏꯊꯅꯤꯛ ꯕꯦꯁꯇ ꯆꯠ ꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯃꯆꯦꯠ ꯊꯣꯛꯅ 13 ꯊꯣꯛꯅ ꯑꯗꯨꯝ ꯀꯥꯏꯔꯛꯄ ꯌꯥꯔꯤꯕ ꯀꯥꯏ ꯃꯃꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯁꯤꯡꯗꯨ ꯃꯣꯏꯅ ꯐꯖꯅ ꯕꯨꯜꯗꯣꯖꯔ ꯇꯧꯔ ꯇꯛꯈꯥꯏꯅ ꯈꯣꯠꯇꯅ ꯁꯦꯡꯒꯥꯏꯔ ꯃꯇꯨꯡꯗ ꯊꯨꯒꯥꯏ ꯕꯣꯝ ꯇꯧꯔ ꯊꯨꯒꯥꯏꯔ ꯃꯇꯨꯡꯗ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯂꯩꯔꯝꯕ ꯌꯨꯝ ꯍꯤꯡꯒꯣꯜꯁꯦ ꯃꯨꯟꯅꯕꯗꯣ ꯃꯣꯏ ꯃꯁꯤꯡ ꯈꯠꯅꯩꯑꯕ ꯃꯣꯏ ꯃꯁꯦꯟ ꯅꯣꯡꯃꯩ ꯀꯥꯞꯅꯩꯑꯕ ꯃꯗꯨꯅ ꯑꯗꯨꯝ ꯇꯥꯛꯑꯦꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯦꯟꯇꯥꯂꯤꯇꯤꯁꯦ ꯑꯗꯨ ꯃꯣꯏ ꯃꯃꯤꯡꯗꯗꯤ ꯀꯨꯀꯤꯖꯣꯒꯤ ꯀꯣꯖ ꯑꯃꯒꯤ ꯂꯥꯜ ꯍꯧꯕꯅꯦ ꯍꯥꯏꯕ ꯃꯃꯤꯡꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟꯕꯅꯦꯕ ꯍꯥꯏꯖꯤꯟꯕ ꯍꯥꯏꯁꯤꯒ ꯑꯁꯦꯡꯕꯁꯦ ꯈꯦꯠꯅꯩꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤꯔꯤꯁꯤ ꯌꯦꯡꯉꯣꯕ ꯁꯤꯔꯤꯕ ꯃꯤꯁꯤ ꯌꯦꯡꯉꯣꯕ ꯃꯣꯏꯅ ꯑꯁꯦꯡꯕ ꯂꯥꯟ ꯑꯃ ꯆꯠꯊꯕ ꯇꯥꯔꯒꯗꯤ ꯃꯣꯏ ꯂꯥꯟꯃꯤ ꯁꯤꯗꯧ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯖꯥ ꯀꯌꯥꯝ ꯁꯤꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤꯖꯣꯒꯤ ꯆꯝꯖꯔꯕ ꯃꯤ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯃꯩꯇꯩꯒꯤ ꯃꯤ ꯆꯝꯖꯔꯕ ꯃꯤ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯅꯥꯒꯥꯒꯤ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯃꯣꯏ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯔꯒꯦꯕ ꯀꯨꯀꯤꯖꯣꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯔꯒꯦ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤꯔꯤꯕ ꯃꯁꯤꯡ ꯇꯣꯇꯦꯜꯗꯨꯗ ꯑꯝꯇ ꯄꯥꯕꯤꯔꯣꯕ ꯁꯔꯨꯛ 10ꯗ 2 ꯐꯥꯕ꯭ꯔꯥꯕ ꯀꯨꯀꯤꯖꯣꯒꯤ ꯁꯤꯔꯤ ꯃꯌꯥꯝꯁꯦ ꯂꯥꯟꯃꯤ ꯃꯣꯏꯒꯤ ꯂꯥꯡꯃꯣꯏ ꯀꯥꯞꯅꯕ ꯂꯥꯟꯃꯤ ꯃꯤꯂꯤꯇꯦꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯤꯗꯤ ꯄ꯭ꯔꯖꯥ ꯁꯤꯍꯟꯕꯅꯦꯕ ꯃꯣꯏꯅ ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯃꯤ ꯁꯨꯛ ꯁꯤꯔꯦ ꯀꯨꯀꯤꯖꯣꯒꯤ ꯃꯤ ꯁꯨꯛ ꯁꯤꯔꯦ ꯇꯧꯕꯅꯦꯕ ꯁꯣꯝꯗꯁꯨ ꯃꯩꯇꯩꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯁꯤꯌꯦꯕ ꯁꯔꯀꯥꯔꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯉꯥꯛ ꯆꯠꯄꯗ ꯑꯩꯈꯣꯏ ꯁꯤꯌꯦꯕ ꯑꯗꯣ ꯁꯤꯗ ꯈꯦꯠꯅꯩ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯈꯟꯅꯕꯗ ꯃꯌꯥꯝꯅ ꯍꯦꯛ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯒ ꯃꯣꯏ ꯑꯁꯤꯕꯒ ꯃꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯆꯨꯝꯃꯤ ꯃꯤ ꯁꯤꯔꯒꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯅꯤꯁꯦ ꯈꯦꯠꯅꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦꯕ ꯃꯁꯤ ꯀꯨꯀꯤꯖꯣꯒꯤ ꯃꯤꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯂꯧꯕꯅꯣꯕ ꯃꯔꯝꯗꯤ ꯅꯣꯏꯗꯤ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄꯗ ꯁꯤꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯂꯟ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯕꯅꯦꯕ ꯁꯤꯕ ꯑꯅꯤꯒꯤ ꯚꯦꯂꯨ ꯃꯑꯣꯡ ꯈꯦꯠꯅꯩꯑꯕ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟ ꯆꯪꯕꯗ ꯃꯄꯨꯅ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯊꯥꯡ ꯊꯤꯟꯖꯜꯂꯨꯔꯦ ꯃꯄꯨꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯔꯦ ꯂꯟ ꯊꯨꯝ ꯄꯨꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯄꯨꯅꯁꯨ ꯀꯣꯟꯁꯤꯜꯂꯒ ꯃꯥꯅ ꯊꯥꯡ ꯊꯤꯜꯂꯒ ꯃꯕꯥꯅꯤ ꯁꯤꯃꯤꯟꯅꯕꯅꯦꯕ
Siminam Kuran Manipa, we don't think I can do when our Ponto to know. Magi ko job dia tumai du lali mai maram du lali madi mo phataban magi mong du lali aduna ai khoina sijabadi akoi di re bai puru ka dam akoi di hero ne moi di huran jam si ne hai lo ne maram di kena kan da madugi nagi pandam du lale kari gina manipur punni hing ne jai du tongan lo ne hai kari gino si kana karim baru do je mai te na chu koina mapung weba community we la pa chu koina hinga poda kanglo puru puting maki loina ma ngak sera la khim ne ba meitei ne phalam drab da bu manipur da ba kanglu macha simi kanglu macha myam ji hilai ngam ngodra meitei loi wala moidra ba meitei ne kanglu phudi mi kai khone kanglu phudi mi dharma bi kai khumna la khe je puwari na sakhi ne ba ki de hai ne ba mayam na meitei seksalam na phatre na hai ne ba garib niwas do mai hakdak da meitei punamak lamandi dharma chara matam da akoi panghan ding da di ma kaim da noi da lamandi dharma charo ka su hai de ba ta matam da panghan maching yam pa de garib niwas na meitei punamak chal dhap phat dawdana ki hendna chal limine ko mai chau bo ma ya da mai chau bo ma gi mai okta leina chane khine ba kan ngam ngam han pote ma na puwa puning thogi power du lana sin na tawi ne ba adu matam da panghan dinga noi islam lain ga to adu hindu lain ga chalo ja hai gi de ba ning tho ma hai di se kan ba akoin hai ning di sin da kanglu phudi mak se ma phat ki garib la phatrab du bawda adu bawda tarom de ba adu that means adu afaba ning tho mayam adi manipuri kanglu phuru mayam se loina mak phajana yeng la ki bane ba aduna kanglu puri bodu loi nga selaga lakhi bane se maitei ne ha se masidi suga ko wi gano adugumba maitei sing dubu no koina la na hunjalaga moi khargi interest ko itias la na semjalaga pakdok to budi sum moya ba ngi itias la ba mi sena bo na ba sum to khalaga sarang chaing ne ma thon badi moi khargi interest ne moi khargi ngai kini moi khara lan thum bajana pe lan de ngai kini moi gi lan dum pe ro moi di mani bu tha do matam da atop le ba ko le ga jaya ba adu singdel heuri ba Swada ching chep da ching da lejari ba chamjaraba punjab me amjadi manipur tha do delhi de lengam dori bra ato balam dang ngamde noi ki la hobo leader khar dine pai gre ba moidi ada ato foreign country de bole mane ba mun sana bali la do noi sum ya ido kai gino hangmuni da koi haining ni man ali si akoi marta unification ataba division jina akoi maming ama thola kanda unification create to gen khan bajidi masai oil do polam dum oil wala ado sida akoi community singi problem laire sida india government na tongan element myam sijina kanda akoi manipur da ama strategy myam play to ko se ko ure ado si manung sida manipur da almost 60,000 ni bathak soldiers deploy to laire manipur ado ko musu cobra commando no mai special team kangu kra almost has elector ano what DGP han mamang da Jammu and Kashmir da kai da khoi ge tuan ba makhal gi khoi ga ta strategy ya la kan da planning to kan da accomplish yam na thogra ba DGP ma suman produce Europe ado swain to da tuan makhal gi university India ko men season lai ado atop lam manipur yong kitang lap thoga yeng matam da khoi thangnaba neighboring country da haitar neighboring country gi Myanmar military junta gi makhala lari se 2 lakh soldier yok de ba mai jo se active work kan work tori sida deploy taro kanda mi myam service da lari sina 1.2 lakhs time tane ado si whole over Myanmar sida ngasai military junta sina crush tong no bonai ne moi gi overpower to ngami ne aduga US Iran war da yeng orga zu 40,000 soldier mutang na negotiate to da na wari batai san ga la le phal la tam manipur pikraba manipur de 60,000 soldier sida khoi gi already manipur gi ba personal myams lay si myam ni lay na action am ta lokata bida akhoi myam je class 1 da na khanan da na sum lay sida akhoi gi lay ba manipur government aduga lay central government da akhoi da manipur ta sing yeng je karam makhali yeng oram ya ni chime khoi gi manipur gi leriba manipur miyam gi ihul la lo su yaro ko masi lami gi sakti nam thaba yaro e maram di mi gi thamoi sina ka hina yaning dra gadi chung amoy ba si ju si ge ha kane ba si do ge ha kane ba si ni akoina masi ka da mi gi thamoi du yaning han bam change mi gi thamoi da chumna phana ta han bam change ba go melu india sina le moi gi leba amne moi loction bi ramena moi na manipur miyam za koi go melu india je noi gi dam da phana ba to kampu ne ma mi im ta han bam change ta an da yaro le kai da mayam loi thing ne bi rang ne ba akoi gi saga yemagi mi hai dare yu ngok da ma sam bu fa ha mi gi phuna change to ba mi ma nga tu na pha na ba ko na phana ma ngam de ba
ꯂꯩꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯃꯥ ꯇꯧꯋꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯁꯥꯕ ꯌꯥꯝ ꯆꯨꯝꯅ ꯆꯠꯄ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯆꯍꯤ ꯑꯦꯖꯦꯠ ꯑꯣꯏꯔꯕ ꯆꯍꯤ 30 ꯍꯦꯜꯂꯕ ꯑꯍꯜ ꯑꯃꯅ ꯆꯩꯁꯨ ꯂꯥꯛꯑꯦ ꯅꯪ ꯑꯗ ꯀꯗꯩꯅꯣ ꯂꯥꯡ ꯀꯩꯅꯣ ꯍꯥ ꯅꯪ ꯆꯩ ꯆꯥꯒꯦꯔꯗꯪ ꯍꯥꯏꯕꯗ ꯅꯤꯄꯥꯗꯣ ꯇꯨꯃꯤꯟꯅ ꯆꯦꯟꯖꯟꯒꯤꯑꯕ ꯀꯔꯤ ꯃꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯥꯒꯤ ꯊꯃꯣꯏ ꯅꯤꯄꯥꯗꯨꯒꯤ ꯌꯨ ꯉꯥꯎꯕ ꯃꯄꯥꯡ ꯀꯟꯕ ꯅꯤꯄꯥꯗꯨꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯤꯄꯥꯗꯣ ꯑꯍꯟꯁꯦ ꯑꯐꯕꯅꯤ ꯑꯍꯟꯁꯦ ꯆꯨꯝꯅ ꯇꯧꯕꯅꯤ ꯑꯍꯟꯁꯤꯅꯕꯨ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯆꯥꯌꯣꯡꯅꯕ ꯑꯩꯈꯣꯏ ꯐꯖꯅ ꯂꯝꯖꯤꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯕꯗꯨꯅꯅꯦ ꯃꯥꯅ ꯑꯍꯟꯗꯨꯅ ꯂꯥꯎꯕꯗ ꯌꯥꯔꯤꯁꯦ ꯉꯁꯥꯏ ꯃꯤ 5 ꯊꯣꯛꯅ ꯐꯥꯕꯗꯤ ꯃꯥ ꯐꯥ ꯉꯝꯄꯣꯠꯇꯦꯕ ꯃꯄꯥꯡ ꯀꯟꯕ ꯅꯤꯄꯥꯁꯦ ꯇꯣ ꯑꯗꯨꯃꯥꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯌꯥꯅꯤꯡꯅꯕ ꯊꯕꯛꯁꯦ ꯃꯥꯔꯖꯔ ꯏꯒꯤꯕꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦꯕ ꯍꯥꯠꯄ ꯇꯨꯝꯕ ꯐꯣꯏꯕ ꯃꯤ ꯐꯥꯔ ꯃꯥꯡꯍꯟꯕ ꯉꯥꯛꯇꯅꯦꯕ ꯉꯥꯡꯉꯤ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯍꯥꯏꯕ ꯑꯝꯇ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯑꯝꯇ ꯇꯥꯈꯤꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯩ ꯌꯧꯒꯦꯕ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯃꯤ ꯐꯖꯅ ꯇꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯂꯥꯟꯃꯤ ꯊꯥꯖꯜꯂ ꯁꯨꯝ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯨꯝ ꯑꯄꯪꯕꯩ ꯋꯥꯅꯦꯕ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯃꯣꯏꯅ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯅ ꯑꯁꯤ ꯏꯀꯥꯏꯕ ꯈꯪꯗꯕꯩ ꯋꯥꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤꯗ ꯑꯥꯔꯃꯤ ꯍꯥꯟꯅ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤ ꯉꯥꯛꯇꯪ ꯊꯝꯈꯤꯁꯦꯕꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 50 ꯃꯊꯛꯇ ꯂꯩꯌꯦꯕ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ 50,000ꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯅꯝꯊꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯦ ꯃꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯀꯥꯏꯗ꯭ꯔꯦꯀꯣ 50,000ꯁꯦ ꯑꯥꯔꯇꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯈꯥ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯅꯝꯊ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯦꯕ ꯑꯗ ꯍꯧꯖꯤꯛ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯕꯇꯥꯂꯤꯌꯟ ꯑꯅꯤꯁꯤ ꯃꯤ 2,000ꯅꯤ ꯕꯇꯥꯂꯤꯌꯟ ꯑꯃꯗ 1,000 2,000 ꯊꯥꯖꯤꯜꯂꯒ ꯅꯝꯊꯍꯟꯅꯤ ꯍꯥꯏꯅꯦꯕ ꯑꯗꯨꯗꯗꯤ ꯃꯥ ꯃꯁꯥ ꯁꯦꯜꯐ ꯀꯟꯇ꯭ꯔꯥꯛꯇꯤꯛ ꯑꯣꯏꯗ꯭ꯔꯕ ꯃꯥꯒꯤ ꯍꯥꯟꯅ ꯃꯤ 50,000 ꯂꯩꯔꯦ ꯑꯥꯔꯃꯤꯁꯤꯡꯗꯨ ꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯀꯩꯅꯣꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯅ 50,000ꯁꯤꯅ ꯆꯍꯤ 2-3ꯁꯤ ꯅꯝꯊꯕ ꯀꯔꯤꯝ ꯉꯝꯗ꯭ꯔꯦꯕ ꯉꯝꯗꯒꯗ ꯊꯥ ꯑꯃꯅꯤꯗ ꯃꯥꯏ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ 2,000 ꯊꯥꯔꯒ ꯅꯝꯊꯍꯟꯅꯤ ꯍꯥꯏꯁꯤ ꯃꯁꯥꯅ ꯃꯁꯥꯗ ꯃꯈꯣꯡ ꯁꯤꯡ ꯉꯟꯖꯕ ꯅꯠꯇ꯭ꯔ ꯀꯩꯗ ꯃꯥꯏ ꯃꯤ ꯉꯥꯛꯇꯅꯦ ꯍꯥꯏꯗꯣ ꯅꯣꯏ ꯑꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯨꯅ ꯅꯝꯊ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯣꯔꯁ ꯊꯥꯔꯒ ꯅꯝꯊꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯥꯟꯅ ꯂꯩꯔꯤꯁꯤ ꯃꯥꯏ ꯐꯣꯔꯁ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯤ ꯍꯥꯟꯅ ꯂꯩꯔꯤꯁꯦ ꯊꯕꯛ ꯑꯃ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯣꯏ ꯃꯁꯦꯟ ꯍꯥꯟꯅ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 50,000ꯃꯨꯛꯁꯤ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇ꯭ꯔꯕ ꯑꯗ ꯑꯇꯣꯞꯄ ꯋꯥꯍꯪ ꯑꯃꯒ ꯑꯩ ꯍꯪꯖꯒꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ CRPFꯁꯦ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯈꯟꯒꯠꯂꯕ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅꯦꯅ ꯍꯥꯏꯖꯔꯤꯁꯦ ꯃꯁꯤ ꯀꯌꯥꯝ ꯍꯩꯔꯖꯥꯠꯅꯣꯕ ꯀꯌꯥꯝ ꯍꯩꯔꯖꯥꯠꯅꯣ ꯃꯣꯏ ꯀꯌꯥꯝ ꯍꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝ ꯃꯅꯥ ꯐꯪꯕ ꯌꯥꯎꯔꯒꯦ ꯃꯣꯏꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯅꯥ ꯐꯪꯕ ꯀꯌꯥꯝ ꯌꯥꯎꯔꯦ ꯚꯥꯔꯠꯀꯤ ꯍꯥꯏꯗꯤ ꯒꯔꯦꯟꯗꯔꯤ ꯑꯦꯋꯥꯔꯗꯀ ꯍꯥꯏꯕ ꯂꯩꯕꯗꯣ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥ ꯌꯥꯝ ꯂꯩꯗꯅ ꯁꯤꯐꯥꯏꯗ ꯄꯤꯕ ꯃꯌꯥꯝ ꯑꯗꯨꯝꯕ ꯃꯅꯥ ꯐꯪꯕꯁꯤ ꯀꯌꯥꯝ ꯂꯩꯔꯒꯦꯕ ꯑꯩꯈꯣꯏꯒꯤ CRPFꯗ ꯀꯌꯥꯝ ꯌꯥꯎꯔꯒꯦꯕ ꯑꯗ ꯂꯥꯛꯇꯣꯏꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯗꯤ ꯒꯔꯦꯟꯗꯔꯤ ꯑꯦꯋꯥꯔꯗꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯎꯊꯣꯛꯄꯗ ꯀꯧꯊꯣꯡ ꯐꯪꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯣ ꯒꯔꯦꯟꯗꯔꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯑꯍꯩꯕ ꯃꯌꯥꯝꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯣꯏ ꯑꯗꯨꯒ ꯑꯁꯣꯝꯗ ꯒꯔꯦꯟꯗꯔꯤ ꯐꯪꯕ ꯀꯌꯥ ꯌꯥꯎꯗꯣꯏꯅꯣꯕ ꯁꯤꯗ ꯀꯣꯕ꯭ꯔꯥꯒꯤ ꯂꯥꯛꯏꯕ ꯃꯤ 2,000ꯁꯦ ꯑꯁꯤꯗ ꯒꯔꯦꯟꯗꯔꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯅꯥ ꯐꯪꯕ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗ ꯑꯗꯨ ꯑꯦꯋꯥꯔꯗ ꯌꯥꯝ ꯂꯩꯕꯅꯦ ꯁꯤꯐꯥꯏꯗ ꯄꯤꯕꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯕꯨ ꯈꯪꯖꯗꯦ ꯑꯗꯨ ꯃꯌꯥꯝꯗꯨꯕꯨ ꯐꯪꯕ ꯀꯌꯥꯝ ꯌꯥꯎꯖꯔꯒꯦꯕ ꯁꯤꯗ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤꯡ ꯊꯤꯉꯗ ꯐꯣꯂꯤꯟ ꯇꯧꯕꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩ ꯍꯥꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤꯗꯤꯀꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯈꯟꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯒꯔꯦꯟꯗꯔꯤ ꯐꯪꯗꯕ ꯀꯩꯅꯣ ꯐꯪꯗꯕ ꯂꯩꯇꯦ ꯍꯥꯏ ꯌꯥꯔꯤꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯝ ꯂꯩꯅ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯒ ꯒꯔꯦꯟꯗꯔꯤ ꯐꯪꯕꯁꯨ ꯀꯌꯥꯝ ꯍꯩꯗꯣꯏꯅꯣꯕ ꯖꯔꯈꯟꯒꯤ ꯅꯦꯛꯁꯂꯥꯏꯠ ꯈꯔ ꯅꯦꯛꯁꯂꯥꯏꯠꯀꯤ ꯂꯥꯜꯍꯧꯕꯒꯤ ꯃꯇꯤꯡꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯒꯤ ꯃꯇꯤꯡꯁꯨ ꯈꯦꯠꯅꯩꯌꯦꯕ ꯅꯦꯛꯁꯂꯥꯏꯠꯇꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯂꯩꯇ ꯂꯥꯏ ꯆꯩꯊꯦꯡ ꯈꯝ ꯊꯦꯡꯕꯒ ꯁꯨꯝ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗ ꯌꯥꯗꯕꯒꯤ ꯁꯃꯥꯖꯗ ꯍꯤꯡꯕꯗ ꯃꯥꯒꯤ ꯐꯤꯕꯝ ꯐꯠꯂꯛꯇꯕꯒꯤ ꯑꯌꯥꯝꯕ ꯀꯩꯅꯣꯅꯦꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯄꯨꯡ ꯑꯣꯏꯌꯦꯕ ꯂꯣꯏ ꯅꯦꯛꯁꯂꯥꯏꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯨꯟꯕꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤ ꯀꯦꯗꯔ ꯑꯌꯥꯝꯕꯗꯨꯅꯤ ꯑꯩ ꯍꯥꯏꯖꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯗꯤ ꯀꯦꯗꯔ ꯈꯨꯗꯤꯡꯃꯛ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯊꯦꯡꯅꯒꯦꯅ ꯆꯠꯄꯅꯦꯕ ꯈꯦꯠꯅꯩꯌꯦꯕ ꯑꯗꯨ ꯃꯇꯤꯡ ꯈꯦꯠꯅꯔꯛꯀꯅꯦꯕ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯖꯔꯈꯟꯒꯤ ꯎꯃꯪ ꯋꯥꯃꯪ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯎꯃꯪ ꯋꯥꯡꯕꯒ ꯈꯦꯠꯅꯅꯤ ꯖꯔꯈꯟꯒꯤ ꯎꯃꯪꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯥꯏꯕꯤꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯆꯤꯡꯒꯨꯝꯕꯅꯤ ꯑꯗꯒꯤ ꯆꯤꯡꯃꯩꯔꯣꯡ ꯆꯤꯡꯒꯨꯝꯕꯅꯦꯕ ꯑꯁꯤꯒꯤ ꯏꯔꯣꯏꯁꯦꯝꯕ ꯆꯤꯡꯒꯨꯝꯕꯅꯦꯕ ꯖꯔꯈꯟꯒꯤ ꯎꯃꯪꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯆꯥꯡꯗꯝꯅꯕꯗ ꯑꯗꯨꯒ ꯑꯌꯥꯝꯕꯅꯁꯨ ꯄ꯭ꯂꯦꯟ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯤ ꯄ꯭ꯂꯦꯟ ꯉꯥꯛ ꯑꯗꯨꯅ ꯍꯥꯏꯁꯦ ꯑꯗꯨꯝꯕꯗ ꯂꯩꯕ ꯆꯤꯡꯗꯨꯗꯤ ꯑꯁꯨꯝꯕ ꯆꯤꯡꯅꯤ ꯍꯥꯏꯕꯅꯤꯗ ꯄ꯭ꯂꯦꯟ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯆꯤꯡꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯆꯤꯡ ꯍꯤꯜꯂꯤ ꯁ꯭ꯇꯦꯠꯅꯦꯕ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯗꯤ ꯀꯨꯀꯤꯒꯤꯁꯨ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯀꯨꯀꯤ ꯄ꯭ꯔꯖꯥꯅ ꯁꯧꯒꯠꯂꯦꯕ ꯅꯥꯒꯥꯒꯤꯁꯨ ꯅꯥꯒꯥ ꯄ꯭ꯔꯖꯥꯅ ꯁꯧꯒꯠꯂꯦꯕ ꯁꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯈꯔ ꯍꯦꯟꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯧꯒꯠꯂꯦꯕ ꯄ꯭ꯔꯖꯥꯅ ꯁꯧꯒꯠꯇꯕ ꯂꯥꯜꯍꯧꯕꯗꯨꯗ ꯊꯦꯡꯅꯕꯗ ꯂꯝꯊꯕ ꯂꯥꯏꯕꯗꯨꯒ ꯄ꯭ꯔꯖꯥꯅ ꯁꯧꯒꯠꯄꯗ ꯊꯦꯡꯅꯕ ꯂꯝꯊꯕꯗ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣꯕ ꯀꯩꯅꯣꯅ ꯚꯥꯔꯠ ꯁꯔꯀꯥꯔ ꯂꯥꯏꯅ ꯈꯜꯂꯤꯁꯤ ꯌꯥꯕ꯭ꯔꯕ ꯄꯣꯠ ꯑꯅꯤꯒꯤ ꯀꯩꯅꯣ ꯈꯟꯒꯗꯕꯅꯦꯕ ꯅꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄꯗꯨ ꯌꯥꯔꯣꯏ ꯑꯥꯗ ꯇ꯭ꯔꯦꯅꯤꯡ ꯀꯣꯕ꯭ꯔꯥꯗꯣ ꯊ꯭ꯔꯤꯗ ꯀꯣꯕ꯭ꯔꯥꯒꯤ ꯑꯥꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ BDFꯅ ꯍꯦꯟꯅ ꯍꯩꯅꯦ ꯃꯣꯏ ꯀꯣꯕ꯭ꯔꯥꯗꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕꯅꯤꯅ ꯃꯤꯁꯤꯡꯗꯨ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯀꯣꯕ꯭ꯔꯥꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯒ ꯍꯥꯏꯕꯗꯨ ꯑꯥꯗ ꯃꯣꯏ ꯑꯗꯥꯏ ꯖꯔꯈꯟꯒꯤ ꯀꯔꯤꯒꯤ ꯑꯗꯨꯋꯥꯏꯗ ꯄꯛꯇꯧ ꯇꯧꯔꯨꯕꯩ ꯋꯥꯅꯤꯀꯣ ꯁ꯭ꯋꯥꯏꯗ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒ ꯆꯥꯟꯅꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯊꯦꯡꯒ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯅꯝꯊꯅꯤꯡꯉꯤꯒ ꯍꯥꯏꯕꯁꯦꯀꯣ ꯃꯁꯤ ꯆꯥꯟꯅꯗꯦ ꯑꯗꯨꯒ ꯂꯥꯜꯍꯧꯕꯒꯤ
militarization nama untuk kita kan dia Manipur dah lagi jadi lalu kita sakti na namda bang ngamoy mereka pai bini pi sing sing bau namda ngamoy moy lalu budi lain na aku adu mai haji ni adu na masih dah mi hing hing tara pangat tarki pangat kap ke haji kan teko haji nungui pai tu kap na kadi adu di adu ki lan pam tu di adu ki battle tu di battle haji ko war haji kene ko adu ki battle tu di noi sipai cobra we be army we noi ngambe tu war ki wakala war ki spirit war ki meaning la kan di aku madu moy na aku di ngamoy haibdi keno da Vietnam gi war sida America na ngamme ni hai ba battle tu di ngami war di ngamde hai ni semina war gi logic tu nei rak pandam da aduna khongjom lam da British na ngamjar ga su manung da khoi mai pa hoi hai ji maram di keno British na pithvi lam mayam da chatur ga chona plan mayam da thamam ba document khongjom gi lam da thamam ba mana iram ba document ni he le haidi meitei lami sing di siri ba ma khudi khulai tha dom di moi ni jabni ko akoi ni jabna te ba akoi ni chelaga history yam sem bana te ba British na lan jar ba British na moi record da thamjari ne ba Anglo Manipur war suna ba da legi da ba Manipur lami sing ji ma khudi gi khulai si ba ma da khudi khulai am da tha dom de no moi na pan ma da ma thaba da loi pa le haidi halla chen di ne chen di halla chen dram ne nang de pa da ma thaba da pa le chang le hai ji ko adamai to ga da moi gi ma thong na yam le ba maduna ta i do khoi lan da khoi yam na keno tu ne ba khoi gi magun du ne se dari si spirit tu ne ba ada la lam gi matik magun si lan pham du mai pa pa ma mai thi ba du lep te ba lan pham du da la mi sing du ut ki ba thongna lingjen hai sing ba du ut le ba aduna khongjom la mi lan pham du da khoi na hai di Manipur gi Anglo tong tong lan pham du hai ta re ko Anglo Manipur war hai ta re khara punna ma se da Manipur gi la mi sing sina ut ki ba thongna ma du hai sing ba du di hu ba du khoi mai pa yin lo ri ne ba aduna ni khoi gi history da yam phajana ma yek la na le je ko aduna sonda phji central security force mayam thajalaga heta lami gi sakti na namfu da tawne haibdudi namfu haibsi coercion sidi chana ba yaroi adudi negative piece adum leini namfu da mana thamjala ju suppress tawra thamda ju madu piece positive piece we roi ba negative piece we ne ngak tang ki bagi lang bagi ngang da bagi do adu kino ne ba koi gi negative piece haitare madu we ne habi ne ba koi haini ni ado za Manipur da khoi pau se seng ba sing je khoi any hojik la information ma'am je koi speculate to wa ta ne ta khoi si ram gani India government Manipur is mai tong ngam gani ado moi sigum boy strategy khar khoi da use stock pa mami tare hai na ching ba tare speculation ngak ta ne je khoi na khanjal lu ba do khoi na thiu ri phang ko ma'am sing do le ge kan woi na adi sima oi ri ha da na tho ga le ba pom ta na te hai ta ado si khak na ta na Manipur da ju si Manipur gi le government na Manipur gi rang si 파다나 보기라면 그이 policy 떠오래 그이 planning 떠오르게 가나 아코이나 핵 하이로 맞던다 한국 맞던다 만두기 바꿈 좀 들레이티 에다르지 복다 아도 시메암 hinje 거기 kind of information 지다 clouded 보이바 아도가 transparency 레이터 information ям 톨로퍼세 아코이나 우라 레 시다 press freedom 거 땅에 부살라고 아니 인디아 is already 157 rank 레그레 마기 맞다 픽크라바 state Maldives Sri Lanka Nepal moi mem je India ba sak ta ta ne moi le ji na ri moi ne better way be hel have India the free press of freedom ji phang de have adu even Manipur da su viral sa chi ba video khara da akoi question hang ma tam da question khumok pe mo ta saw ba le gi personal attack when reply pi rak pa gi moment me am Manipur thok ra ta adu da si gi so po che koi gi information when clear oi bangam tri che information pi ge da ba sing information pi da ba gi oi do ra natragana hangi ba question sing je formulation ta ma tam da what pi gi oi do ra ozai mi gen ri Hajita Bomi Sing the Bomi si Kogi democracy at Palebam, the Marie should be Harindra, Bomi, who is journalist, Kamuchi de Go, media is some never. A city am making Minington and get them never. Mana Tameva Hangamiam, when a Kangway Kumni, I give the film to Kumbadam, and want to see Hangi city. Hangi in a Kumjari city. Kang the Bungina Kumoy, Kang Bungina Kumbada and Magi Bomi. I do not know. Personally, take have a lady, Bomi in Hangada. Haidi midi paw do Pajanaba, Marichumna Bona Zarim never. Madugi mana kumbam to Kumbalore, Madway, Shini mana kumdare, Tawna we talk them talk today. Tabak to the talk dear. Tabak to talk the Mina Kumdinga later, Mina Matanda Pakok, Whataki born whenever. Adu whenever Masagia Swebesi, Mina Anile, Mina Bibipa, Kitism Sida, Akogi mana positive on a low way up, the Kana Buni low dinner. Canada may low way never. And my dog the man, Massi, and when the PB seems positive when low was he get them never. The Hangaba Wangche, Mamma, and everything hung a moeva. I did Jimmy Saramada hung Wang, Jimmy, so we lay Wang, do never.
football sana bani pam na football gi goal yam chan bani pam da hang football du mai le na hang doi ne ba adu da mana khumroi hai ta gadi adu gi magi intention natraga madu abnormal way bra ka do no di khangdre ko adu gi area du bodi yam na chang ning dre ba adu bu lenga par gadi par ba minister du su mai kan chan mai department ni matang hang doi ni direct du su mai mai le na hang doi ne ba adi yacht ki director hai di sana kono wi director da asonda PWD gi matang da hang wi doi ne ba adi ma pai da ba ko apai pai ba mai kan chan du hang bane do lebak si di chi minister si ma lebak si issue si lebak si mai magi mana ning tho du wei ne si lebak si Makok ne ba Makok da mong da lebak si thui ba thodo ba thok si matang da mong da hang ba je sane semi adi yam technical we ba yam tarik nunglik mafam matam maming matha ga di mi su ko be ko nan si ba mi hom da kai ke ming ko wi ma du di khangam da be ai ba adu na mane ba amaru ki apali du khangam da be ai ba thogok thobom do krai bai do no ga ma du ba wi di ten ngak teng du we ni ma du adu ma da kuptha da ba da di adu dei khangde adu di khangde adu di ai ba adu ma khangde ba adu sumaina adu ma thogok du na mani bu du ji oi de bi irang si kamai tong ni kari kai tong ni mara le be thu da kai dan di pi ni ha bi di ma na hai ga dam ne ba mi pha na khona di phan gadam ne ba ma chalap ching chalo phau dong ne ko ad phan ba punna ba loi le kram ne chile ba ngak pa si minister we ba jam lai kra pon MLA minister we ba di am lai CSO gum ba si di am dui ko mera pai bi ni wa pon ne ba maram di lambi je sem sa toi ne ba CSO gum ba student organization gum mera pai bi gum ba si di ma na lambi sem de moi di lambi je pa nan tham ma ga sa na thang na ba chat na ba ko na loi ma sa ma thum pi ga tung wa khan du dang khar ga tha da bi hai ba ne ba Hadi CSO di acho boli lim chile khala chi na ta ga cho program chile khali madu gi miam di meeting ni jeru ba madu kamai to wakhan saga cha doi moi saga cha doi ni ko ma saga pi ne ba IS ubsha ga to wala ban te ba du gi expert yam to wala matam matam moi chem jara ta doi ne ba ada moi di mantri di si to ge hai ka ma doi atai noi sem bi ra dam ne ma de da ngang ba da ne ba ngang da wa su mi sem to bi doi ni adu yam la ba potu bu kari no ba da moi yam lu na khali ji bo hai di tawudu thap mayam du kadar magi si army man khungudu pakumdu si kana na kamai thodu go thopono ko do haido intelligence na picture ka da pawn mon asi party sine smai to ne haido to ne adu man thak yeng ro re adu di sine to ne adu detail ni haido pa ya de ko meng ji thigali mi na hai ba ya ba dum lei ko adum ba potu le adu khai ba ya ba potu ba di khumok dra ga di khumba ya ba khumok dra ga di pass mark to ba khumok dra di fail an ta dro haidi yam ne excellent we na full mark jam mai manung da 90 phango 80 phango adu phango hai na te ba nang pass mark lai ba 33 we be 40 we be mi ki pass mark am le adu bodi pi gi da mo tro yam dra ba adu to ta bai ne Manipur da mayam na mayam si chief minister bo ro matam ma da ngasi rai sabha gi MP se pi ne to je sarda ju ne pi pong mi yam ga gi ma da amai lai ne ki ba ui adi khara ji chief minister ju na han anu bo koi gi tamo khem chan gi inong no ba da kwang hang ba da kai no ikhni wai kumam da ba khota ba adi gi di khum mi pa kum ju mu le ba ma cha ta da ba pakum mong ta da ba ma ga le ba ma cha ta da ba ga pakum khum na bo na mong ta da ba ga le ba pakum da le ba ma cha ta da ba ga le dina khongjom da akoi gi sana le ba Manipur sak to ma dang ga da khum trok ba pakum ko adum ba mayam yam lei se masi akoi mong da ma gi akoi de le ba mayam da mong da cooperation pi da ba ne ba chida ko ji amaga haje hauri se Manipur da phatri se Manipur da chimi da pha ba pak lei ngam mui ai sung khan ba MLA jing yam phatte MLA yam na phatte MLA yam na wo je bu thuk lo ba sonda aduga MLA yam na loi mong te ko aduga sonda mo gi nakal da phaire ngau ba ti thakirang dum taw le bi mong de le ba aduna chimini tam da khang wai chimini tam da nuai ro man di chimini minister ma woi ba da ngamo si mamang gi chimini minister si honorable biren je ma chi su MLA mayam na sungai na ma su ti to re da na kum da re da na a chi wo tamo kem chan ji su ji MLA mayam sungai ram ga ne ba mantri biu thika biu ai gi si sanga biu ai gi lambi sem biu na mai to ga phatri se MLA jing ju phatram ne ba adu moi phatram mina chimini minister ju phatra ba chimini minister ma phum pham dra ba aduna chimini minister khakta ju ta ne ya de ko ai mai na MLA jing ji ju MLA yam ba ne lore mo ti mo sham phatte matam puna mo da moi oje o thak lo ho bagi chief minister di oje o thak lo ho ba chief minister da phawa chaje bisale ba ngam ne wa yok de ba magi mantri piu magi adu piu ha ga ya da na sarkar thugai ni koi tawni ha bagi group sakani ha bi pota lei ba MLA sing je yam me ba masa je khangjok sing da mantri ai sibu mantri go ya bra je nei khum phu du dam na sa lep na ro ba hoi party position du gi matung na lenga pai party de lei re lenga pai mai kun lam kun sa mani phum le mani lei ji da ai si mantri go ya bra je masana khanjagadam ne ba aishu nupi ko da da wei na aishu muslim ki ko da da wei na aishu minority ki ko cha da akoi ki chedun tribe ki ko chedun caste ki ko da da wei na aishu Imphal West ki ko da da wei na ai Bishenpur district ko da aishu adu district ki ko da da wei na hai bi pot sum lak na ga di kana na ke ro tu mai tok tu nu sin da lebak sing ngam tu nu hai bi pot am la e ba
aduna phatrisi MLA singju ayamana MLA ayamana ju phatte ba aduna Manipur se wa gine aduna nei ngasai makok da hawa haji do hoji leba ayamba MLA se loi flop chalamni aduna mathang di reject loi thambira ma je ayamba thagat biranu manga truk mangai physics da khana ba ya do se moi lei sida ko hanna thagat biradu adu mangai atai di di hopeless ne na haji ninge ꯑꯗꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁ ꯐ꯭ꯔꯤꯗꯝꯒꯤꯗꯨꯗ ꯑꯗꯨꯝ ꯀꯟꯀ꯭ꯂꯨꯖꯟꯗ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏ ꯀꯣꯏꯁꯟ ꯍꯪꯉꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤ ꯇꯣꯝꯕꯅ ꯑꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯇꯣꯝꯕꯗ ꯀꯣꯏꯁꯟ ꯍꯪꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯍꯪꯕꯅꯦꯕ ꯃꯥꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯪꯉꯤꯗꯣ ꯗꯥꯏꯔꯦꯛꯇꯔ ꯊꯣꯏꯕꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯃꯒꯁꯨ ꯑꯩ ꯊꯣꯏꯕꯗ ꯍꯪꯕ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯗ ꯍꯪꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯄꯔꯁꯣꯅꯦꯜ ꯑꯦꯇꯦꯛ ꯑꯣꯏꯅ ꯂꯧꯗ ꯇꯥꯔꯒꯗꯤ ꯑꯟꯁꯔ ꯂꯣꯏꯅ ꯄꯤꯕ ꯌꯥꯕ ꯑꯣꯏꯕ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏ ꯀꯣꯏꯁꯟꯒꯤ ꯐꯣꯔꯃꯨꯂꯦꯁꯟꯗꯨꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯃꯥꯅꯦ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯁꯤꯅꯅꯦ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯕ ꯃꯌꯥꯝꯁꯤ ꯅꯠꯇ꯭ꯔꯒ ꯇꯨꯡꯗ ꯂꯥꯛꯄ ꯃꯌꯥꯝꯁꯤ ꯃꯥꯡꯗ ꯂꯩꯕꯁꯤꯡꯗ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯗꯧ ꯃꯥꯟꯕ ꯇꯨꯡꯗ ꯂꯩꯕ ꯃꯌꯥꯝꯗ ꯃꯥꯅ ꯇꯥꯟꯅꯔꯤꯕ ꯂꯣꯏ ꯎꯏꯌꯦꯕ ꯑꯗ ꯃꯥꯗꯤ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚꯁꯦ ꯃꯄꯨꯡ ꯐꯥꯗꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯂꯥꯟꯅ ꯎꯏ ꯂꯣꯏꯅꯃꯛ ꯇꯧꯋꯦꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯁꯥꯇ꯭ꯔꯁꯤꯅ ꯀꯣꯏꯁꯟꯗ ꯂꯣꯏ ꯂꯨꯅ ꯎꯏꯌꯦꯕ ꯑꯣꯖꯥ ꯐꯠꯇꯕ ꯑꯣꯏꯅ ꯎꯏꯌꯦꯕ ꯀꯣꯏꯁꯟ ꯁꯦꯝꯃꯤ ꯑꯣꯖꯥꯒꯁꯦ ꯐꯠꯇꯕ ꯄꯔꯤꯈꯥ ꯃꯥꯔꯛ ꯌꯥꯝ ꯄꯤꯗꯕ ꯑꯣꯖꯥ ꯑꯣꯏꯅ ꯎꯏꯌꯦꯕ ꯑꯗꯨꯒꯤꯗꯨꯅꯤꯗ ꯃꯣꯏꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯋꯥꯈꯜꯂꯣꯟ ꯃꯑꯣꯡꯁꯦ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯃꯁꯤ ꯃꯦꯗꯤꯌꯥꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯁꯤꯡꯁꯦ ꯃꯁꯤ ꯐꯖꯅ ꯈꯨꯝꯃꯒꯗꯕꯅꯤ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯄ꯭ꯂꯦꯠꯐꯣꯝꯅꯤꯅꯦ ꯃꯦꯗꯤꯌꯥꯁꯤ ꯀꯧꯔꯒ ꯃꯤ ꯆꯥꯛ ꯈꯪꯅꯔꯒ ꯋꯥꯅꯣꯝꯅꯔꯤꯕꯅꯦ ꯃꯦꯗꯤꯌꯥꯗ ꯈꯤꯇꯪ ꯉꯥꯡꯖꯍꯧꯒꯦ ꯃꯤ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯁꯦ ꯃꯦꯗꯤꯌꯥꯒꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯦꯕ ꯃꯦꯗꯤꯌꯥꯗ ꯕ꯭ꯔꯤꯐꯤꯡ ꯐꯖꯅ ꯄꯤꯔꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗ ꯐꯥꯎꯒꯠꯅꯗꯣꯏꯅꯦ ꯑꯗ ꯃꯒꯨꯟ ꯀꯥꯞꯇꯣꯏꯅꯦꯕ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯁꯤ ꯃꯥꯅ ꯃꯦꯗꯤꯌꯥꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯅꯕ ꯋꯥꯐꯝ ꯑꯃ ꯃꯉꯣꯟꯗ ꯍꯥꯡꯄ ꯃꯇꯝꯗ ꯃꯥꯅ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯍꯧꯗꯣꯏꯅꯦꯕ ꯊꯑꯣꯏꯅ ꯁꯦꯡꯗꯣꯛꯑꯗꯤ ꯑꯃꯨꯛꯁꯨ ꯂꯥꯟꯕ ꯇꯥꯗꯧꯕꯀꯣ ꯑꯗꯨ ꯃꯦꯗꯤꯌꯥ ꯂꯩꯕꯗꯒꯤ ꯃꯦꯗꯤꯌꯥꯅ ꯍꯪꯕꯤꯔꯛꯄꯗꯒꯤ ꯈꯨꯝꯃꯛꯄꯗ ꯐꯪꯍꯧꯒꯗꯕ ꯃꯤꯁꯤ ꯃꯔꯥꯟ ꯀꯣꯛꯈꯤꯕ ꯃꯉꯣꯟꯗ ꯃꯤꯅ ꯂꯥꯟꯅ ꯎꯔꯝꯕ ꯀꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯁꯛꯇꯤ ꯄꯥꯏꯕ ꯄꯋꯥꯔ ꯄꯥꯏꯕꯁꯤ ꯕꯦꯇꯜ ꯐꯤꯜꯅ ꯃꯒꯨꯟ ꯂꯦꯞꯄꯝꯃꯦꯕ ꯁꯛꯇꯤꯒꯤ ꯃꯤꯗꯨꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯇꯧꯕ ꯉꯝꯕꯒꯤ ꯃꯒꯨꯟꯁꯦ ꯂꯥꯟꯐꯝ ꯑꯁꯤꯅ ꯂꯦꯞꯄꯝꯃꯦ ꯕꯦꯇꯜ ꯐꯤꯜꯁꯤꯅ ꯂꯦꯞꯄꯝꯃꯦꯕ ꯈꯣꯡꯖꯣꯝ ꯂꯥꯟꯅ ꯂꯦꯞꯇ ꯅꯠꯇ꯭ꯔꯣ ꯕ꯭ꯔꯤꯇꯤꯁꯅ ꯉꯝꯈꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯀꯂꯤꯡꯒꯗ ꯑꯁꯣꯛꯅ ꯇꯧꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯀꯨꯔꯨꯈꯦꯇ꯭ꯔꯗ ꯃꯍꯥꯚꯥꯔꯠꯀꯤ ꯇꯧꯅꯗꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯂꯦꯞꯅꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯗꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯉꯥꯡꯅꯔ ꯇꯧꯔꯤꯅꯦꯕ ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤ ꯀꯥꯟꯅ ꯑꯃ ꯇꯧꯔꯤꯁꯤ ꯃꯦꯗꯤꯌꯥꯗ ꯅꯠꯇ꯭ꯔꯣ ꯃꯥ ꯃꯦꯗꯤꯌꯥꯁꯤꯗꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯤ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯟꯒꯗꯦ ꯑꯗꯨ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯅꯦ ꯈꯟꯕꯗ ꯃꯦꯗꯤꯌꯥꯕꯨ ꯌꯥꯝꯅ ꯍꯨ ꯑꯣꯏꯅ ꯈꯟꯒꯠꯂꯒꯗꯤ ꯑꯗꯨꯗꯤ ꯈꯨꯟꯅꯥꯏꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯜꯂꯛꯏꯅꯦꯕ ꯑꯗꯨꯝꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏ ꯈꯪꯖꯗꯕ ꯃꯤꯅ ꯇꯧꯕꯗꯤ ꯌꯥꯏꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯔꯦꯡꯀꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯃꯦꯗꯤꯌꯥꯕꯨ ꯂꯥꯟꯅ ꯈꯜꯂꯒꯗꯤ ꯈꯨꯟꯅꯥꯏꯗꯨꯒꯤ ꯁꯤꯝꯇꯣꯝꯗꯣ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯦꯗꯤꯌꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇꯤ ꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯑꯗ ꯃꯦꯗꯤꯌꯥ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯃꯦꯗꯤꯌꯥꯕꯨ ꯂꯥꯟꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯒꯅꯨ ꯃꯦꯗꯤꯌꯥꯗꯤ ꯃꯅꯤꯡ ꯇꯝꯍꯜꯂꯒ ꯃꯦꯗꯤꯌꯥꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯤꯁꯨꯕ ꯌꯨꯝꯕꯤꯅꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯔꯤꯁꯨꯕ ꯌꯨꯝꯕꯤ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯂꯩꯕꯥꯛꯀꯤꯗꯤ ꯃꯦꯗꯤꯌꯥꯕꯨ ꯌꯥꯝꯅ ꯃꯅꯤꯡ ꯇꯝꯍꯟꯕ ꯃꯦꯗꯤꯌꯥꯅ ꯐꯔꯤꯉꯩ ꯂꯩꯕꯥꯛ ꯆꯥꯎꯈꯠꯇꯣꯏꯅꯤ ꯃꯦꯗꯤꯌꯥ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯃꯦꯗꯤꯌꯥꯅ ꯍꯥꯟꯅ ꯄꯥꯎ ꯌꯧꯍꯟꯗꯦ ꯆꯥꯛꯇꯥꯡꯕ ꯊꯣꯛꯑꯦ ꯈꯜꯂꯁꯤ ꯍꯧꯖꯤꯛ ꯆꯦꯡ ꯐꯪꯗꯦ ꯑꯗꯨ ꯆꯦꯡ ꯐꯪꯗ꯭ꯔꯦ ꯁꯤ ꯃꯦꯗꯤꯌꯥꯅ ꯄꯥꯎ ꯁꯠꯄꯤꯕꯗꯒꯤ ꯐꯪꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥꯅ ꯅꯠꯇ꯭ꯔꯣ ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯄ꯭ꯔꯤꯟ ꯑꯃꯗꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔ ꯌꯥꯝ ꯋꯥꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯏꯃꯨꯡꯗ ꯇꯥ ꯂꯩꯕ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯅꯠꯇ꯭ꯔꯒ ꯄꯥꯎꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯕ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯜꯂꯤꯅꯦꯕ ꯃꯦꯗꯤꯌꯥꯒꯤ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯁꯔꯀꯥꯔꯁꯤꯅ ꯃꯦꯗꯤꯌꯥ ꯁꯔꯀꯥꯔꯅ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯤ ꯇꯧꯈ꯭ꯔꯦ ꯀꯥꯟꯅ ꯃꯣꯏꯅ ꯂꯥꯎꯊꯣꯛꯆꯩꯁꯤ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯊꯣꯛꯆꯩ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯄꯣꯠ ꯈꯣꯝꯖꯔꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯌꯥꯗꯨꯕꯨ ꯑꯃꯨꯛ ꯂꯥꯟꯅ ꯎꯈꯠꯂꯛꯑꯕ ꯃꯦꯗꯤꯌꯥꯒꯤ ꯋꯥꯍꯪ ꯍꯪꯕꯗ ꯄꯥꯔꯁꯣꯅꯦꯜ ꯑꯦꯇꯦꯛ ꯇꯧꯕꯅꯦ ꯈꯜꯂꯕ ꯑꯗꯒꯤ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯗꯨ ꯑꯇꯣꯞꯄꯅ ꯏꯟꯁꯤꯜꯂꯛꯄꯅꯦ ꯈꯜꯂꯒꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯠꯄ ꯄꯣꯂꯤꯇꯤꯛꯁꯤꯌꯥꯟꯁꯤꯡꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯍꯥꯏꯗꯤ ꯃꯥꯅ ꯑꯐꯕ ꯑꯃ ꯇꯧ ꯇꯥꯔꯒꯁꯨ ꯑꯐꯕꯗꯣ ꯃꯌꯥꯝꯅ ꯈꯪꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯈꯪꯍꯟꯗꯣꯏꯅꯦꯕ ꯃꯦꯗꯤꯌꯥ ꯌꯥꯝ ꯃꯔꯨꯅꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯔꯤꯕ ꯄꯣꯠꯇꯣ ꯃꯥꯅ ꯐꯠꯇꯕꯅꯦꯅ ꯈꯜꯂꯤ ꯄꯣꯠꯁꯤꯗꯤ ꯃꯅꯨꯡꯗ ꯕꯤꯍꯥꯏꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯃꯥꯅꯤ ꯁꯤꯅꯔꯤꯑꯣ ꯈꯔ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯣ ꯑꯣꯖꯥ ꯃꯦꯗꯤꯌꯥꯒꯤ ꯃꯇꯥꯡ ꯄꯜꯂꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯟꯂꯤ ꯌꯨꯁ ꯇꯧꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤꯖꯤꯟꯅꯗꯕ ꯃꯤꯁꯦ ꯏꯔꯩ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯤꯕꯤꯖꯟꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯉꯁꯥꯏꯗꯨꯗ ꯌꯥꯎꯕꯗꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯁꯝꯊꯖꯔꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯤꯕꯤꯖꯟꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯍꯟꯈꯤ ꯇꯧꯕ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯉꯁꯥꯏꯒꯤ ꯃꯦꯟ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯃꯦꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯁꯤ ꯅꯠꯇꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯏꯚꯟ ꯑꯩꯈꯣꯏꯒꯨꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦ
ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯣꯏꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗ ꯀꯟꯇꯦꯛꯁ ꯌꯥꯎꯗꯕ ꯑꯗꯒꯤꯗꯤ ꯍꯥꯞ ꯕꯦꯛ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯆꯦꯠꯇꯪ ꯑꯣꯏꯕ ꯃꯄꯨꯝ ꯑꯃꯗꯒꯤ ꯐꯠꯇꯕ ꯄꯣꯏꯟꯠꯗꯨ ꯈꯇꯪ ꯂꯧꯊꯣꯔꯛꯑꯀꯥꯟꯗ ꯚꯥꯏꯔꯦꯜ ꯍꯦꯛ ꯆꯠꯍꯟꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗ ꯁꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯉꯁꯥꯏ ꯀꯃꯦꯟ ꯁꯦꯛꯁꯟꯁꯤꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯉꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯀꯩꯅꯣ ꯈꯪꯗꯕ ꯃꯌꯥꯝꯅꯤꯅ ꯏꯃꯣꯁꯅꯦꯜ ꯕꯦꯁꯤꯁꯇ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯁꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯨꯡꯂꯩ ꯂꯩꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛꯇ ꯂꯩꯔꯕꯣꯏ ꯃꯥꯜꯍꯟꯕ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯏꯕ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯌꯔ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯥꯜ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯂꯧꯁꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯕꯜ ꯆꯦꯛ ꯇꯧꯗꯕꯤꯗ ꯆꯨꯝꯃꯕꯨ ꯍꯦꯛꯇ ꯈꯟꯕ ꯑꯗꯣ ꯄꯣꯠꯇꯨꯃ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯈꯪꯗꯕꯤꯗ ꯋꯥ ꯍꯦꯛ ꯄꯉꯥꯡ ꯉꯥꯡꯕ ꯁꯤꯒꯨꯝꯕ ꯇꯧꯔꯛꯄꯁꯦ ꯉꯁꯥꯏꯒꯤ ꯄꯥꯔꯤꯕ ꯌꯦꯡꯉꯤꯕ ꯃꯤꯁꯤꯡꯒꯤ ꯃꯤꯁꯇꯦꯛ ꯑꯣꯏꯗꯣꯏꯔꯥ ꯁꯤꯒꯤ ꯑꯁꯣꯏꯕꯁꯤ ꯀꯗꯥꯏꯗꯅꯦꯅ ꯑꯣꯖꯥ ꯃꯁꯤꯒꯤꯔꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯥꯏ ꯀꯥꯡꯂꯨꯞꯁꯤ ꯂꯣꯏ ꯅꯨꯡꯁꯤꯅꯤ ꯑꯗꯨꯒꯤ ꯀꯥꯡꯂꯨꯞꯇꯨꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯇ ꯅꯨꯡꯁꯤꯕ ꯁꯨꯝ ꯂꯣꯏ ꯍꯦꯟꯅꯩꯕ ꯃꯁꯤ ꯆꯠꯅꯕꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯥꯡꯂꯨꯞꯁꯤꯅ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯅ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯁꯟꯈꯤꯕꯁꯤꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯇ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯑꯩꯒꯤ ꯀꯥꯡꯂꯨꯞ ꯅꯨꯡꯁꯤꯕ ꯀꯧꯗꯦꯕ ꯑꯩꯒꯤ ꯀꯥꯡꯂꯨꯞꯇꯨ ꯃꯥꯡꯅꯕ ꯊꯣꯛꯄ ꯀꯧꯋꯦꯕ ꯍꯥꯏꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯁꯦ ꯁꯪꯒꯣꯝ ꯑꯁꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯅꯦꯕ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃ ꯂꯥꯏꯍꯧ ꯍꯧꯗꯅ ꯆꯥꯕ ꯇꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕꯗ ꯍꯨꯋꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯀꯥꯡꯂꯨꯞ ꯅꯨꯡꯁꯤꯔꯤꯅꯦꯅ ꯃꯔꯝ ꯆꯥꯗꯅ ꯃꯤꯒꯤ ꯀꯥꯡꯂꯨꯞꯇ ꯄꯪꯉꯣꯟꯗ ꯐꯨꯟꯖꯜꯂꯨꯔꯒꯗꯤ ꯃꯗꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕ ꯀꯥꯡꯂꯨꯞꯇꯣ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯄꯗꯁꯨ ꯑꯩ ꯁꯤꯅꯦꯕ ꯀꯣ ꯑꯩꯅꯗꯤ ꯃꯤ ꯀꯥꯡꯂꯨꯞ ꯍꯥꯠꯅꯤ ꯍꯥꯏꯕ ꯄꯣꯠ ꯌꯥꯔꯣꯏꯕ ꯑꯗꯨ ꯃꯁꯤ ꯀꯥꯡꯂꯨꯞꯇ ꯊꯥꯗꯣꯛꯅꯩ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯑꯁꯦ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯁꯦ ꯂꯥꯛꯁꯤꯟꯒꯗꯕꯅꯦꯕ ꯑꯍꯥꯟꯕꯗ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯃꯤꯅꯦꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯀꯥꯡꯂꯨꯞꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯃꯁꯥꯅ ꯇꯥꯕꯅꯦꯕ ꯈꯟꯅꯔꯁꯨ ꯃꯥꯏ ꯀꯥꯡꯂꯨꯞꯅ ꯉꯝꯍꯟꯅꯤꯡꯕ ꯇꯥꯕꯅꯦꯕ ꯁꯤꯗꯤ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕꯁꯤ ꯂꯩꯒꯗꯕꯅꯦ ꯑꯩꯈꯣꯏ ꯔꯦꯁꯅꯦꯜ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯟ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯌꯥꯝ ꯂꯩꯒꯗꯕꯅꯦꯕ ꯊꯥꯔꯛꯏꯕ ꯄꯥꯎꯁꯤ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤ ꯀꯩꯗꯧꯕꯩ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯈꯟꯊꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯈꯟꯊꯗꯅ ꯍꯦꯛꯇ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯗꯥ ꯇꯧꯕꯅꯤ ꯁꯨꯝ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃꯐꯥꯎ ꯅꯠꯇꯦꯕꯀꯣ ꯃꯄꯨꯡ ꯐꯥꯗꯕ ꯃꯌꯥꯝꯗꯨꯅ ꯂꯨꯝꯕ ꯋꯥ ꯉꯥꯡꯕꯁꯤꯕꯨ ꯀꯌꯥꯝ ꯐꯥꯎꯕꯅꯤ ꯍꯥꯏꯒꯦꯅꯦ ꯃꯁꯤ ꯃꯔꯝꯗꯤ ꯂꯨꯝꯕ ꯉꯥꯡꯕ ꯃꯤꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯀꯗꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯕ ꯃꯌꯥꯝꯗ ꯉꯥꯡꯉꯤ ꯅꯤꯄꯥꯁꯤ ꯅꯣꯏ ꯍꯥꯟꯅ ꯈꯪꯕ꯭ꯔꯥꯕ ꯃꯁꯛ ꯅꯥꯏꯕ ꯅꯤꯄꯥ ꯑꯃꯅ ꯉꯥꯡꯉꯛꯄꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯃꯥꯏꯗꯨ ꯌꯥꯔꯁꯦꯕ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯤꯄꯥ ꯑꯃꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯤꯡ ꯆꯨꯝꯃꯤ ꯈꯪꯗꯦ ꯆꯨꯝꯗꯦ ꯈꯪꯗꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯨ ꯑꯁꯥꯕꯅꯤ ꯈꯪꯗꯦ ꯑꯁꯦꯡꯕꯅꯤ ꯈꯪꯗꯦꯒ ꯃꯃꯤꯡ ꯑꯃ ꯊꯣꯟꯖꯜꯂ ꯇꯧꯔꯤꯅꯤ ꯈꯪꯗꯦ ꯃꯗ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯕꯁꯤ ꯊꯥꯖꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯗꯨꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯝꯃꯨꯔꯤꯕ ꯑꯩꯈꯣꯏꯅ ꯃꯤ ꯇꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯁꯤ ꯅꯣꯔꯣꯛꯇ ꯀꯨꯝꯊꯕꯒꯤ ꯐꯤꯕꯝ ꯅꯠꯇ꯭ꯔꯕ ꯇꯥꯒꯗꯕꯅꯤ ꯄꯥꯎꯁꯦ ꯄꯥꯎ ꯏꯟꯐꯣꯔꯃꯦꯇꯤቭ ꯌꯥꯝ ꯑꯣꯏꯒꯗꯕꯅꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯇꯤቭ ꯑꯣꯏꯔꯒ ꯏꯁꯥꯁꯦ ꯃꯗꯒꯤ ꯑꯐꯕꯉꯩ ꯂꯧꯗꯣꯏ ꯐꯠꯇꯕꯉꯩ ꯂꯧꯔꯣꯏꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯥꯛꯏꯁꯦ ꯄꯥꯎ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ ꯋꯥꯈꯟꯗꯁꯨ ꯌꯥꯝ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏ ꯋꯥꯈꯟꯗ ꯈꯟꯒꯗꯕ ꯋꯥꯈꯟꯁꯤꯗ 70% ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯗ 30% ꯈꯛꯇꯅꯦꯕ ꯑꯐꯕ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯅꯣꯏ ꯋꯥꯈꯟꯗꯁꯨ ꯂꯣꯏ ꯂꯥꯛꯅꯩꯅꯦꯕ ꯄꯩꯁꯥꯒ ꯌꯥꯝ ꯊꯨ ꯄꯥꯏꯅꯤꯡꯕꯒꯁꯦ ꯑꯩꯈꯣꯏ ꯅꯣꯏꯗꯁꯨ ꯂꯥꯛꯅꯤꯡꯉꯤꯅꯦꯕ ꯀꯣ ꯑꯍꯥꯎ ꯆꯥꯅꯤꯡꯕ ꯑꯗꯩ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯁꯛ ꯐꯖꯕ ꯎꯕꯗ ꯄꯥꯝꯕꯒꯁꯤ ꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯤ ꯑꯌꯥꯝꯕ ꯋꯥꯈꯟꯗ ꯂꯣꯏ ꯂꯥꯛꯅꯩꯅꯦꯕ ꯑꯗ ꯈꯔ ꯑꯃꯅ ꯀꯥꯔꯟ ꯇꯥꯁꯜꯂꯨꯕꯒꯤꯅꯦꯕ ꯆꯩ ꯆꯥꯔꯤꯁꯦ ꯑꯗꯣ ꯁꯦꯀꯦꯟ ꯊꯣꯠꯁꯤꯅ ꯐꯥꯗꯗꯣꯏꯅꯦꯕ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥ ꯌꯥꯗꯦꯀꯣ ꯑꯩ ꯆꯩ ꯆꯥꯅꯤ ꯖꯦꯜ ꯂꯩꯅꯤ ꯏꯖꯠ ꯃꯥꯡꯅꯤ ꯍꯥꯏꯁꯦ ꯑꯩ ꯁꯦꯀꯦꯟ ꯊꯣꯠꯁꯤꯅ ꯐꯥꯗꯔꯒ ꯈꯥꯝꯅꯩꯅꯦꯕ ꯑꯗꯩ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯁꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯤꯁꯦ ꯃꯤꯁꯦ ꯑꯩ ꯏꯖꯠ ꯃꯥꯡꯉꯣꯏꯗ ꯁꯤ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦꯒꯁꯦ ꯁꯦꯀꯦꯟ ꯊꯣꯠꯁꯤꯅ ꯐꯥꯗꯔꯤꯅꯦꯕ ꯑꯗꯨ ꯁꯦꯀꯦꯟ ꯊꯣꯠꯁꯤ ꯍꯣꯏ ꯌꯥꯎꯗꯕ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯗ ꯁꯣꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗ ꯁꯥꯟꯅꯔꯤ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯀꯤꯀꯣ ꯃꯥ ꯉꯝꯕ ꯑꯣꯏꯅꯤꯡꯉꯤꯅꯤ ꯃꯥꯏ ꯋꯥꯈꯟꯗ ꯍꯥꯏꯗꯤ ꯐꯣꯜ ꯐꯪꯉꯔꯣꯏꯗꯕ ꯂꯥꯜ ꯑꯃ ꯃꯊꯟꯇ ꯊꯣꯛꯅꯖꯩꯅꯦ ꯃꯊꯟꯇ ꯃꯥꯏ ꯃꯣꯕꯥꯏꯜꯁꯤꯅ ꯃꯥꯏ ꯁꯪꯁꯥꯔꯗꯨꯋꯥꯏꯒꯤ ꯃꯣꯕꯥꯏꯜ ꯈꯨꯕꯥꯛ ꯃꯃꯥꯡꯄꯨꯗ ꯄꯥꯕ ꯁꯤꯅ ꯃꯥꯏ ꯁꯪꯁꯥꯔ ꯂꯣꯏꯔꯦꯕ ꯑꯗꯨ ꯃꯥꯏ ꯋꯥꯈꯟꯗꯨꯒꯤ ꯄꯤꯛꯄꯒꯤ ꯇꯥꯡꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯗ ꯃꯥꯅ ꯒꯨꯟꯗꯥ ꯁꯥꯖꯩꯅꯤꯀꯣ ꯃꯥꯅ ꯉꯥꯡꯖꯔꯤꯅꯦ ꯁꯤꯗꯤ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯆꯥꯗ ꯄꯤꯔꯒ ꯁꯤꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯐꯨꯜꯂꯒ ꯐꯨꯔꯨꯞ ꯐꯨꯜꯂꯒ ꯇꯧꯖꯔꯤꯅꯦꯕ ꯃꯔꯝ ꯆꯥꯅ ꯍꯨꯟꯒꯗꯕꯅꯦ ꯃꯥꯅ ꯃꯍꯩ ꯌꯥꯟꯗꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯃꯥꯅ ꯊꯥꯒꯠꯂꯤꯕ ꯄꯥꯎꯗꯨꯅ ꯄꯣꯁꯇꯨꯅ ꯃꯤ ꯈꯔ ꯀꯥꯟꯅꯕ ꯂꯧꯈ꯭ꯔꯕ ꯃꯤ ꯈꯔ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯕ ꯉꯝꯈ꯭ꯔꯕ ꯃꯤꯉꯣꯟꯗ ꯈꯔ ꯑꯐꯕ ꯀꯥꯟꯅꯛꯇ꯭ꯔꯗꯤ ꯃꯥꯒꯤ ꯄꯣꯁꯇꯣ ꯀꯥꯟꯅꯩ ꯑꯗꯨꯒ ꯀꯔꯤꯝꯇ ꯀꯥꯟꯗ ꯃꯥꯅ ꯉꯥꯡꯉꯒ ꯀꯔꯤꯝꯇ ꯃꯤꯅ ꯀꯅꯥꯝꯇ ꯀꯥꯟꯅꯈꯤꯗ꯭ꯔꯕ ꯑꯗꯨ ꯃꯉꯣꯟꯗ ꯍꯟꯖꯜꯂꯦꯕ ꯕꯨꯃꯔꯤꯡ ꯏꯐꯦꯛꯁꯦ ꯌꯥꯝ ꯁꯝꯕ ꯄ꯭ꯔꯃꯥꯟꯗꯤ ꯑꯩꯅ ꯁꯤꯒꯤ ꯗꯥꯏꯔꯤꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯈꯜꯂꯁꯦꯕ ꯑꯩꯅ ꯂꯧꯗ꯭ꯔꯦꯕ ꯂꯧꯗ꯭ꯔꯗꯤ ꯗꯥꯏꯔꯤꯁꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯧꯗ꯭ꯔꯗꯤ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯗ ꯐꯨꯔꯨꯞ ꯑꯃꯗ ꯆꯥ ꯇꯧꯔꯒ ꯃꯌꯥꯝ ꯊꯥꯖꯤꯜꯂꯦꯕ ꯍꯨꯜꯂꯒ ꯉꯥꯡꯁꯤꯜꯂꯦꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯇꯨꯅ ꯑꯝꯇ ꯂꯧꯈꯤꯗ꯭ꯔꯗꯤ ꯃꯉꯣꯟꯗ ꯍꯟꯖꯤꯜꯂꯒ ꯇꯥꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯅꯤꯗ ꯑꯩ ꯍꯥꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯇꯧꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏ ꯈꯔ ꯋꯥꯈꯟꯗꯨ ꯈꯟꯊꯔꯒ ꯇꯧꯕ ꯌꯥꯝ ꯍꯩꯕ ꯌꯥꯎꯔꯤꯀꯣ ꯃꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯃꯣꯏꯅ ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯗꯣ
ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯗꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯗꯤꯔꯦꯛꯁꯟꯗ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯃꯣꯡꯐꯝꯒꯤ ꯊꯥꯕꯜ ꯑꯣꯏꯅ ꯇꯣꯛꯀꯅꯦ ꯃꯣꯡꯐꯝꯒꯤ ꯊꯥꯕꯜꯗꯤ ꯀꯩꯅꯣ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕ ꯃꯤ ꯑꯁꯤꯕ ꯐꯨꯝꯐꯝꯗꯨꯗ ꯊꯥꯕꯜ ꯐꯖꯅ ꯊꯣꯛꯑꯁꯨ ꯀꯅꯥ ꯆꯠꯄꯤꯗ ꯀꯩꯗꯧ ꯃꯥꯏ ꯊꯥꯕꯜꯗꯨ ꯀꯥꯟꯅꯕ ꯀꯩ ꯂꯩꯒꯦꯕ ꯂꯝꯕꯤꯗ ꯂꯝꯍꯥꯡꯗ ꯆꯠꯄ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯥꯕꯜ ꯐꯔꯃꯗꯤ ꯆꯠꯄ ꯅꯨꯡꯉꯥꯏꯗꯅ ꯃꯤ ꯆꯪꯉꯣꯏꯗꯕ ꯖꯒꯥ ꯊꯥꯕꯜ ꯐꯖꯅ ꯊꯣꯛꯀꯗꯧꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯡꯐꯝꯒꯤ ꯊꯥꯕꯜ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯌꯥꯝ ꯆꯨꯝꯊꯣꯛꯑ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯔꯨꯞꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯐꯨꯔꯨꯞ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯖꯟꯕ ꯋꯥ ꯑꯇꯣꯞꯄ ꯐꯨꯔꯨꯞꯇ ꯍꯥꯏꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯒ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯥꯏ ꯃꯥꯏ ꯐꯨꯔꯨꯞꯁꯤꯡꯅ ꯈꯪꯕ ꯌꯥꯎꯒꯗꯤ ꯃꯗꯨ ꯇꯧꯅꯒꯨꯝꯅꯤ ꯍꯥꯏꯔꯒꯗꯕꯅꯦ ꯃꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯤ ꯃꯤꯁꯤ ꯏꯃꯣꯁꯟꯗ ꯆꯠꯅꯕꯅꯤꯅ ꯍꯥꯏꯗꯤ ꯇꯣꯉꯥ ꯑꯁꯤ ꯃꯈꯣꯡ ꯌꯥꯝ ꯌꯥꯡꯉꯦꯕ ꯊꯨꯏꯑꯕ ꯇꯣꯉꯥ ꯑꯁꯤ ꯃꯤꯅ ꯌꯥꯝ ꯊꯥꯖꯒꯗꯕ ꯃꯇꯥꯡꯗꯨꯗ ꯊꯣꯛꯂꯛꯀꯅꯦꯕ ꯇꯣꯉꯥ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯔꯤꯃꯔꯅ ꯊꯣꯛꯂꯛꯏꯁꯦ ꯃꯤꯅ ꯌꯥꯝ ꯊꯥꯖꯒꯗꯕ ꯃꯇꯝ ꯍꯦꯛꯇ ꯃꯥꯜꯂꯒꯗꯕ ꯃꯇꯝ ꯑꯣꯏꯒꯗꯕ ꯃꯇꯝ ꯑꯗꯥꯏ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯇꯣꯉꯥꯁꯦ ꯍꯧꯖꯤꯛꯀ ꯊꯣꯛꯂꯛꯑꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯏꯔꯥꯡ ꯅꯤꯡ ꯂꯥꯎꯕ ꯃꯇꯝꯗ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯁꯨꯝꯕ ꯄꯥꯎ ꯑꯃ ꯌꯥꯡꯅ ꯄꯥꯏꯔꯛꯄ ꯌꯥꯏꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯟꯁꯔ ꯇꯧꯔꯒ ꯐꯖꯅ ꯀꯨꯞꯅ ꯅꯩꯅꯔꯒ ꯑꯩꯈꯣꯏ ꯃꯁꯨꯝꯕꯗ ꯇꯧꯕ ꯆꯪꯉꯤꯀꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯩꯅꯍꯧꯗꯕꯗꯤ ꯀꯥꯡꯂꯨꯞꯁꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯌꯥꯝ ꯐꯖꯅ ꯁꯥꯒꯠꯂꯝꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅꯗꯤ ꯅꯨꯡꯁꯤꯅꯁꯤ ꯄꯨꯟꯁꯤ ꯌꯨꯅꯤꯇꯤ ꯂꯩꯁꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯁꯤ ꯍꯥꯏꯔ ꯀꯥꯟꯗ ꯀꯩꯁꯨ ꯅꯠꯇꯕ ꯁꯨꯛ ꯄꯥꯛꯄ ꯃꯣꯕꯥꯏꯜ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯐꯝꯅ ꯃꯌꯨꯝꯗꯒꯤ ꯇꯦꯇꯥ ꯇꯧꯔꯒ ꯄꯨꯡꯊꯨ ꯊꯨꯒꯥꯏꯕ ꯌꯥꯕ ꯉꯝꯕ ꯊꯥꯛꯇ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯏ ꯃꯌꯥꯝ ꯆꯦꯜꯂꯤꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯌꯣꯔꯣ ꯂꯩꯀꯥꯏ ꯀꯂꯕ ꯑꯗꯒꯤ ꯁꯥꯇ꯭ꯔꯒꯤ ꯂꯨꯞ ꯀꯩꯀꯩ ꯑꯣ ꯁꯤ ꯑꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯄꯪꯕ ꯂꯣꯏ ꯇꯥꯅꯦꯕ ꯆꯦꯟꯖ ꯆꯣꯡꯖꯔꯤꯕ ꯃꯌꯥꯝꯁꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦꯀꯣ ꯂꯣꯏ ꯑꯄꯪꯕ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤ ꯈꯔꯒꯤ ꯐꯠꯇꯕ ꯇꯧꯕ ꯃꯤ ꯈꯔꯒꯤ ꯈꯨꯄꯥꯛꯇ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯔꯣꯏ ꯇꯥꯐꯝ ꯊꯣꯛꯇꯦꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯋꯥꯈꯜꯁꯦ ꯍꯥꯟꯅ ꯃꯥꯡꯗ ꯊꯝꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯐꯕ ꯇꯧꯕ ꯄꯨꯝꯅꯃꯛꯄꯨꯗꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯩꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯂꯣꯏ ꯍꯥꯏꯖꯗꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝ ꯐꯪꯕ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯌꯦꯡꯖꯩꯌꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯅꯨꯡꯗꯥꯡ ꯄꯨꯡ 1 ꯇꯥꯕ 2 ꯇꯥꯕ ꯌꯥꯎꯏꯀꯣ ꯐꯖꯕ ꯊꯥꯒꯠꯄ ꯐꯖꯕ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝ ꯄꯤꯕꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯪꯖꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯊꯦꯡꯅꯖꯩꯕ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏ ꯁꯦꯜꯂꯨꯛꯇ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯑꯕ ꯅꯠꯇꯕ ꯀꯥꯇꯨ ꯀꯥꯔꯟ ꯄꯪꯏꯗ ꯀꯥꯇꯨ ꯀꯥꯔꯟꯒꯤ ꯋꯥꯗ ꯃꯤꯒꯤ ꯈꯠꯅꯅꯕ ꯃꯤꯒꯤ ꯄ꯭ꯔꯣꯚꯣꯀꯦꯇꯤꯞꯇ ꯑꯣꯏꯕ ꯃꯤꯉꯣꯟꯗ ꯁꯨꯝ ꯏꯟꯁꯥꯏꯠ ꯇꯧꯕ ꯏꯟꯖꯟꯕꯗ ꯇꯧꯕ ꯈꯣꯠꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯀꯥꯡꯂꯨꯞ ꯈꯔꯗꯅꯤꯀꯣ ꯍꯥꯏꯁꯦ ꯀꯨꯀꯤꯗꯁꯨ ꯅꯥꯒꯥꯗꯁꯨ ꯃꯩꯇꯩꯗꯁꯨ ꯄꯥꯡꯒꯟꯗꯁꯨ ꯈꯔ ꯌꯥꯎꯅꯩꯅꯦꯕ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯃꯆꯠ ꯑꯃꯅꯦꯕ ꯃꯣꯏꯁꯨ ꯑꯗꯨꯗ ꯉꯥꯎꯔꯤꯅꯦ ꯃꯣꯏꯁꯨ ꯆꯠꯂꯤꯅꯦꯕ ꯑꯗꯨꯕꯨ ꯃꯣꯏꯒꯨꯝꯕꯗꯨꯒꯤ ꯂꯥꯡꯗꯨꯗ ꯑꯩꯈꯣꯏ ꯊꯨꯕ ꯌꯥꯗꯦ ꯃꯣꯏꯒꯨꯝꯕꯗꯨꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯆꯠꯀꯨꯝꯁꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯋꯦꯅ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯅ ꯄꯥꯏꯕꯤꯌꯨꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯀ ꯔꯤꯃꯥꯏꯟ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯛꯑꯕꯅꯤꯅ ꯑꯣꯖꯥ ꯀꯩꯅꯣꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯖꯔꯒ ꯃꯥꯅꯤ ꯇꯦꯟꯁꯤꯟꯅꯕ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯂꯨꯄꯥ 100ꯒ 6 ꯈꯔ ꯍꯦꯜꯂꯞ ꯄꯩꯁꯥ ꯈꯔ ꯌꯧꯔꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯃꯌꯥꯝ ꯍꯦꯟꯒꯠꯄꯒꯤ ꯄꯥꯎ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯁꯨ ꯊꯥꯎꯒꯤ ꯃꯃꯜꯁꯨ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯁꯤ ꯍꯦꯟꯒꯠꯂꯛ ꯇꯥꯔꯗꯤ ꯄꯣꯠ ꯆꯩ ꯃꯃꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯈꯠꯂꯛꯑꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯣꯜꯔꯦꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯏꯟꯐ꯭ꯂꯦꯁꯟ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯅꯦꯅ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯈꯣꯠꯄꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯃꯦꯇꯤꯛ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯁꯤꯗ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯅꯤ ꯁꯣꯜꯕ ꯇꯧꯕ ꯌꯥꯅꯕꯒꯤ ꯌꯥꯝꯅ ꯀ꯭ꯋꯤꯛ ꯑꯣꯏꯕ ꯏꯖꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯝꯇꯪ ꯍꯥꯏꯖ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝ ꯊꯝꯃꯛꯄ ꯑꯩꯈꯣꯏ ꯇꯥꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯅ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯊꯣꯡ ꯀꯣꯏꯂꯥꯁ ꯊꯥꯕ ꯊꯣꯡ ꯁꯥꯕꯒꯤ ꯋꯥꯈꯜꯁꯤꯗ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯤꯁꯇꯦꯝꯗ ꯄꯕ꯭ꯂꯤꯛ ꯕꯁ ꯁꯥꯔꯚꯤꯁ ꯑꯗꯩ ꯄꯕ꯭ꯂꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯁꯥꯔꯚꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯎꯏ ꯏꯟꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯆꯠꯄ ꯆꯥꯟꯗꯤꯒꯔ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯣꯏꯒꯤ ꯕꯁ ꯁꯥꯔꯚꯤꯁꯁꯦ ꯐꯖꯅ ꯔꯟ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ 10 ꯃꯤꯅꯠꯁ ꯈꯨꯗꯤꯡꯒꯤ ꯑꯗꯒꯤ 20 ꯃꯤꯅꯠꯁ ꯈꯨꯗꯤꯡꯒꯤ ꯒꯥꯔꯤ ꯆꯠꯂꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯃ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯜꯃꯣꯁ ꯖꯦꯔꯣꯅꯦ ꯃꯅꯤꯄꯨꯔ ꯂꯩꯔꯤꯁꯦ ꯀꯩꯒꯨꯝꯕ ꯊꯥꯎ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯁꯦ ꯑꯩ ꯊꯥꯎ ꯍꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯒꯣꯔꯃꯦꯟꯠꯒꯤ ꯕꯁ ꯂꯥꯛꯄꯗꯨꯗ ꯇꯣꯡꯉꯒ ꯑꯩ ꯚꯔꯥꯗ ꯂꯨꯄꯥ 10ꯗ ꯑꯩ ꯁꯤꯗꯒꯤ ꯕꯖꯥꯔꯐꯥꯎ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯊꯥꯎ ꯍꯥꯟꯗꯕꯤꯗ ꯑꯩ ꯀꯩꯅꯣꯗꯨ 10 ꯄꯤꯕ ꯇꯤꯀꯦꯠ ꯑꯃ ꯀꯛꯑꯒ ꯑꯩ ꯆꯠꯈꯤꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯃꯌꯥꯝꯁꯨ ꯁꯦꯚ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯅꯔꯤꯑꯣꯁꯤꯅ ꯉꯁꯥꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗꯒꯤ ꯂꯦꯚꯦꯜꯗꯒꯤ ꯄꯩꯁꯥ ꯇꯥꯟꯒꯦꯅ ꯊꯣꯛꯂꯛꯀꯥꯟꯗ ꯒꯥꯔꯤ ꯊꯧꯕ ꯃꯌꯥꯝꯁꯤꯅ ꯅꯣꯡꯃ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕ ꯃꯇꯝꯗ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯃ ꯆꯠꯄ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯣꯔ ꯏꯚꯟ ꯕꯟ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯠꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯤꯕ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁꯇꯨꯗꯤ ꯃꯥ ꯆꯦꯟꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯦꯟꯗꯣꯏꯅꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯥꯗꯤ ꯆꯠꯇ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯄꯩꯁꯥ ꯐꯅꯌꯥꯝ ꯄꯥꯏꯗ ꯇꯥꯔꯒꯁꯨ ꯃꯥ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯗꯕ ꯌꯥꯔꯔꯣꯏ ꯑꯗꯩ ꯃꯥ ꯐꯅꯌꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯀꯣꯂꯦꯖ ꯀꯥꯅꯕꯒꯤ ꯃꯥ ꯒꯥꯔꯤ ꯑꯃ ꯊꯝꯗꯕ ꯌꯥꯔꯔꯣꯏ
ꯑꯗꯨꯒꯨꯝꯕ ꯕꯔꯗꯟ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩꯕꯒꯤ ꯃꯊꯛꯇ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯨ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯀꯩꯅꯣ ꯁꯤꯁꯇꯦꯝꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯂꯣꯏꯅꯃꯛ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯀꯔꯕꯥꯔꯒꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯕꯒꯤ ꯊꯧꯅꯕ ꯆꯦꯟꯅꯕ ꯒꯥꯔꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯣꯠꯊꯔꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯒꯤ ꯐꯦꯂꯤꯌꯔꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯑꯃꯨꯛꯀ ꯁꯣꯛꯍꯟꯕ ꯌꯥꯔꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯤꯅꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯩꯈꯣꯏꯅ ꯑꯃꯈꯛꯇꯪꯁꯦ ꯃꯌꯥꯏꯗꯒꯤ ꯅꯩꯅꯕꯁꯤ ꯌꯥꯗꯕ ꯑꯃ ꯂꯩꯕ ꯑꯃ ꯂꯩꯌꯦꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯋꯥꯍꯪ ꯌꯥꯝ ꯐꯖꯩꯑꯕ ꯑꯗ ꯑꯩꯈꯣꯏꯗꯤ ꯐꯦꯜꯒꯤ ꯐꯦꯜ ꯉꯥꯛꯇꯅꯦꯕ ꯁꯦ ꯗꯥꯛꯇꯔꯁꯤꯗ ꯑꯅꯥꯕ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯀꯔꯝꯕ ꯑꯅꯥꯕ ꯗꯥꯏꯕꯤꯇꯤꯁꯁꯨ ꯅꯥꯕ ꯇꯤꯕꯤꯁꯨ ꯅꯥꯕ ꯂꯤꯚꯔꯁꯨ ꯁꯣꯛꯄ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕ ꯑꯁꯤ ꯗꯥꯛꯇꯔꯁꯤꯅ ꯂꯥꯏꯌꯦꯡꯕꯗ ꯃꯉꯣꯟꯗ ꯆꯦꯂꯦꯟꯖꯤꯡ ꯑꯃ ꯂꯥꯛꯑꯅꯦꯕ ꯑꯗꯨꯗꯤ ꯇꯤꯕꯤ ꯍꯥꯟꯅ ꯌꯦꯡꯒꯗ꯭ꯔꯥ ꯂꯤꯚꯔ ꯍꯥꯟꯅ ꯌꯦꯡꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯗꯥꯏꯕꯤꯇꯤꯁ ꯍꯥꯟꯅ ꯊꯥꯛꯀꯗ꯭ꯔꯥꯁꯦ ꯍꯥꯏꯗꯤ ꯗꯥꯏꯕꯤꯇꯤꯁꯁꯤꯅ ꯌꯥꯔꯤꯉꯩ ꯑꯍꯥꯎ ꯆꯥꯕꯤꯔꯛꯀꯅꯣ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯗꯥꯛꯇꯔꯒꯤ ꯌꯥꯝ ꯇꯦꯛꯅꯤꯀꯦꯜꯗꯨꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝꯅ ꯀꯃꯟ ꯁꯦꯟꯁ ꯍꯥꯏꯖꯅꯤ ꯗꯥꯏꯕꯤꯇꯤꯁꯅ ꯍꯥꯏꯁꯦ ꯑꯍꯥꯎꯕ ꯆꯥꯕꯤꯔꯛꯀꯅꯣ ꯍꯥꯏꯕ ꯇꯤꯕꯤꯅ ꯍꯥꯏ ꯑꯍꯥꯎꯕ ꯊꯥꯖꯤꯜꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯁꯨꯕ ꯐꯔꯣꯏ ꯍꯥꯏꯕ ꯃꯥ ꯍꯥꯏꯁꯦꯀꯣ ꯂꯤꯚꯔꯒꯤꯁꯨ ꯃꯥꯒꯤ ꯑꯆꯝꯕ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯥꯏꯁꯤꯀꯣ ꯌꯥꯝ ꯇꯦꯛꯅꯤꯀꯦꯜꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗꯦꯀꯣ ꯗꯥꯛꯇꯔꯒꯤ ꯁꯤꯟꯐꯝꯗ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖ ꯑꯩꯅ ꯃꯤꯒꯤ ꯁꯤꯟꯐꯝꯗ ꯆꯪꯒꯠꯂ ꯍꯥꯏꯖꯔꯨꯕ ꯅꯠꯇꯦꯕ ꯆꯥꯎꯔꯥꯛꯄ ꯅꯩꯅꯕꯒꯤ ꯁꯣꯁꯤꯌꯦꯜꯂꯤ ꯍꯥꯏꯖꯕꯅꯤ ꯑꯗꯩꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯗꯨꯃꯥꯏꯅ ꯆꯦꯂꯦꯟꯖꯒꯤ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯤ ꯌꯥꯝ ꯐꯩ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤꯗꯤ ꯌꯦꯡꯕ ꯌꯥꯝ ꯐꯩꯌꯦꯕ ꯐꯩꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥꯅ ꯍꯣꯡꯅ ꯆꯠꯆꯕ ꯈꯣꯠꯆꯕꯅ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯤꯌꯦꯜ ꯁꯤꯟꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯣꯁꯤꯌꯦꯜꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯟꯅꯁꯨ ꯖꯅꯔꯝꯕꯅ ꯒꯥꯔꯤ ꯆꯦꯜꯂꯝꯃꯤꯗꯅ ꯁꯤ ꯐꯦꯜ ꯑꯣꯏꯔꯦꯁꯦ ꯑꯇꯩꯗꯦꯕ ꯃꯥꯅ ꯇꯣꯡꯕ ꯅꯨꯡꯉꯥꯏ ꯂꯛꯖꯔꯤꯅꯤ ꯃꯁꯥ ꯅꯥꯜꯂꯤ ꯑꯩꯈꯣꯏ ꯂꯣꯏ ꯅꯨꯡꯉꯥꯏ ꯐꯩꯌꯦꯕ ꯑꯗꯨꯒ ꯈꯦꯠꯅꯔꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯆꯦꯟꯖꯔꯤꯕ ꯑꯣꯇꯣ ꯔꯤꯛꯁꯣꯁꯤꯡꯁꯦ ꯃꯁꯤ ꯑꯃꯨꯛ ꯂꯣꯏ ꯁꯤꯔꯛꯑꯦꯕ ꯑꯗꯨ ꯁꯤꯔꯛꯑꯀꯥꯟꯗ ꯐꯔꯦ ꯑꯣꯛꯇꯣ ꯅꯣꯏ ꯁꯤꯖꯒꯁꯨ ꯑꯩꯈꯣꯏ ꯕꯁ ꯑꯅꯥꯟꯕ ꯆꯦꯜꯂꯒ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯃꯥꯟꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯔꯒ ꯇꯧꯔꯁꯨ ꯄꯩꯁꯥꯁꯨ ꯇꯦꯡꯉꯦꯅ ꯑꯗꯨ ꯇꯧꯔꯁꯨ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯁꯥꯒꯠꯄ ꯇꯣꯡꯈꯠꯄ ꯆꯥꯕ ꯇꯨꯝꯗꯕ ꯈꯣꯠꯇꯕ ꯃꯈꯜ ꯃꯥꯒꯤ ꯂꯥꯏꯅꯥ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯥꯁꯤ ꯄꯨꯈꯠꯄꯤꯅꯕ ꯗꯥꯛꯇꯔ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤꯅ ꯒꯥꯔꯤ ꯄꯨꯈꯠꯅꯕ ꯒꯥꯔꯤ ꯂꯩꯖꯗꯦꯕ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗꯨꯗ ꯃꯐꯝ ꯑꯌꯥꯝꯕꯗ ꯈꯨꯡꯒꯪꯒꯤ ꯒꯥꯔꯤ ꯂꯣꯏꯕ ꯀꯥꯔ ꯂꯣꯏꯕ ꯚꯥꯟ ꯂꯣꯏꯕ ꯃꯌꯥꯝꯗꯨꯗꯤ ꯊꯣꯡ ꯒꯦꯠ ꯊꯤꯟꯕꯗ ꯑꯉꯥꯡ ꯁꯤꯕ ꯅꯥꯅꯦꯕ ꯍꯨꯏꯒ ꯂꯣꯏꯁꯤꯟꯗꯅ ꯍꯧꯒꯠꯄꯤꯌꯨ ꯌꯥꯗꯦꯕ ꯇꯥꯕꯤꯗꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯥꯔꯛꯑꯒꯗꯤ ꯉꯁꯥꯏ ꯑꯣꯛꯇꯣꯗꯨꯅ ꯇꯞ ꯇꯞ ꯄꯨꯈꯠꯇꯣꯔꯤꯑꯕ ꯑꯣꯛꯇꯣꯗ ꯍꯥꯞꯄꯗꯤ ꯃꯤ ꯃꯉꯥ ꯐꯛꯑꯣ ꯀꯔꯤꯋꯣ ꯑꯉꯥꯡ ꯗꯥꯛꯇꯔ ꯆꯠꯀꯗꯤ ꯃꯄꯣꯠ ꯃꯆꯩꯗ ꯍꯥꯞꯄꯒ ꯗꯥꯛꯇꯔ ꯑꯣꯛꯇꯣꯗ ꯄꯨꯈꯠꯄꯤꯁꯦ ꯑꯥꯗ ꯑꯍꯤꯡ ꯂꯦꯝꯃꯤꯟꯅꯁꯦꯁꯨ ꯌꯥꯏꯑꯕ ꯀꯣ ꯑꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯀꯜꯂꯛꯇ ꯌꯥꯗꯦꯕ ꯁꯣꯝꯗ ꯂꯦꯝꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯕꯁꯇ ꯇꯣꯡꯉꯒ ꯂꯦꯝꯗꯣꯏꯅꯤ ꯚꯔꯥ ꯇꯤꯡꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯆꯠꯈꯤꯗꯅ ꯁꯣꯝꯗ ꯑꯣꯛꯇꯣ ꯑꯝꯇ ꯂꯣꯏꯅꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯗꯣ ꯂꯣꯏ ꯁꯤꯔꯛꯀꯗꯣꯔꯤꯑꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯦꯜ ꯀꯤꯌꯥꯔꯗ ꯑꯩꯈꯣꯏ ꯍꯦꯜ ꯐꯦꯁꯤꯂꯤꯇꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛ ꯐꯪꯗ꯭ꯔꯤꯑꯕ ꯍꯥꯏꯗꯤ ꯈꯨꯡꯒꯪꯗ ꯗꯥꯛꯇꯔ ꯑꯐꯕ ꯊꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯅꯨꯡꯉꯥꯏ ꯊꯝꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯅꯥꯕ ꯁꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯧꯖꯤꯛꯄꯨꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯈꯔꯒꯕꯨꯗꯤ ꯂꯩꯅꯔꯦꯀꯣ ꯔꯤꯝꯁ ꯖꯦꯅꯤꯝꯁꯇ ꯍꯦꯛꯇ ꯄꯨꯈꯠꯅꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯄꯨꯈꯠꯅꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕꯅ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯂꯥꯏꯔꯕꯅ ꯃꯄꯨꯡ ꯑꯣꯏꯅꯕꯅꯤ나 ꯒꯥꯔꯤ ꯂꯩꯖꯗꯦꯕ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨꯅꯦꯕ ꯑꯣꯛꯇꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯣꯛꯇꯣꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯔꯕ ꯅꯨꯡꯗꯥꯡ ꯄꯨꯈꯠꯅꯕ ꯑꯅꯥ ꯄꯨꯈꯠꯅꯕ ꯑꯣꯛꯇꯣ ꯂꯣꯏꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯃ ꯑꯣꯏꯖꯕ ꯑꯃ ꯊꯥꯗꯣꯛꯑꯒ ꯇꯣꯡꯖꯕ ꯑꯃ ꯊꯤꯕ ꯇꯣꯡꯖꯕ ꯑꯃ ꯊꯤꯗ ꯑꯣꯏꯖꯕ ꯑꯃ ꯊꯥꯗꯣꯛꯄꯒꯤ ꯃꯑꯣꯡꯗꯨꯗꯀꯣ ꯑꯩꯈꯣꯏ ꯑꯃꯗꯤ ꯇꯧꯗ ꯌꯥꯗꯕꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯈꯜꯂꯦ ꯖꯅꯔꯝ ꯒꯥꯔꯤ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯁꯤ ꯗꯤꯕꯦꯠ ꯂꯥꯛꯑꯦꯕ ꯃꯤ ꯅꯥꯀꯜ ꯑꯅꯤꯗ ꯒꯥꯔꯤ ꯐꯖ ꯐꯖꯕ ꯑꯣꯐꯤꯁ ꯀꯥꯕꯤ ꯈꯣꯠꯄꯤꯗꯤ ꯖꯅꯔꯝ ꯒꯥꯔꯤ ꯃꯈꯣꯡꯁꯨ ꯅꯦꯝꯃꯤꯀꯣ ꯀꯥꯈꯠꯄꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯇꯣꯡꯉꯒ ꯖꯤ ꯃꯈꯣꯟꯁꯨ ꯌꯥꯝ ꯊꯣꯛꯇꯦ ꯕꯖꯥꯔ ꯃꯅꯨꯡꯗ ꯁꯠ ꯐꯥꯎꯔ ꯆꯠꯄ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨ ꯅꯨꯡꯉꯥꯏꯀꯥꯟꯗ ꯑꯗꯨ ꯆꯦꯜꯂꯛꯄꯗꯒꯤ ꯈꯔ ꯊꯥꯞꯄ ꯀꯤꯂꯣꯃꯤꯇꯔ 10 ꯀꯩꯀꯩ ꯌꯧꯁꯤꯟꯅꯔꯛꯄ ꯌꯧꯅꯔꯦ ꯈꯔ ꯑꯃꯅ ꯑꯗꯨ ꯄꯥꯝꯅꯩ ꯂꯩꯀꯥꯏ ꯀꯂꯕ ꯈꯔ ꯑꯃꯅ ꯄꯥꯝꯅꯩꯀꯣ ꯑꯗꯣ ꯁꯣꯝꯗ ꯈꯔ ꯑꯃꯅꯩ ꯃꯗꯨ ꯆꯦꯜꯂꯛꯄꯗꯒꯤꯗꯤ ꯑꯣꯛꯇꯣꯗꯤ ꯁꯤꯔꯦ ꯃꯄꯣꯟꯗ ꯐꯥꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯣꯛꯇꯣꯒꯤ ꯉꯥꯏꯉ ꯃꯄꯣꯠ ꯐꯥꯕ ꯉꯥꯏꯉꯒ ꯊꯧꯗꯣꯏꯅꯤ ꯃꯥꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯝꯗ ꯑꯃ ꯐꯖꯕ ꯑꯃ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯝꯁꯤ ꯊꯧꯗꯣꯏꯅꯦ ꯑꯣꯛꯇꯣ 10 ꯊꯧꯕꯕꯨꯗꯤ ꯑꯗꯨꯃ ꯊꯧꯕꯅ ꯊꯥꯎꯗꯤ ꯁꯦꯞ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯒꯣꯔꯃꯦꯟꯒꯤ ꯀꯩꯒꯤ ꯏꯀꯣꯅꯣꯃꯤ ꯁꯤ ꯀꯣꯁꯤꯗꯤ ꯑꯃꯨꯛ ꯐꯖꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯥꯗ ꯈꯨꯡꯒꯪ ꯈꯨꯟꯌꯥꯗ ꯂꯩꯕ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯖꯅꯔꯝꯗꯨꯅꯗꯤ ꯅꯨꯡꯗꯥꯡꯗꯗꯤ ꯑꯉꯥꯡ ꯄꯨꯈꯠꯄꯤꯅꯗꯤ ꯌꯥꯔꯣꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯐ ꯑꯃꯗꯤ ꯀꯩꯅꯣꯁꯤꯗꯅꯦꯕ ꯄ꯭ꯔꯣꯄꯔꯇꯤ ꯑꯅꯤꯒꯤ ꯄꯣꯠꯁꯤꯗ ꯂꯥꯛꯄꯗ ꯚꯦꯔꯤꯌꯦꯁꯟꯁꯤ ꯊꯤꯡꯒꯥꯏꯅꯕ ꯃꯇꯝꯗ ꯂꯥꯏꯐꯁꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ ꯑꯁꯦꯡꯕ ꯈꯨꯡꯒꯪꯗ ꯂꯩꯕ ꯂꯩꯀꯥꯏ ꯂꯩꯕ ꯈꯨꯡꯒꯪꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯀꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯛꯇꯣ ꯃꯌꯥꯝꯗꯨꯗ ꯈꯨꯗꯛꯀꯤ ꯍꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯏꯀꯥꯏꯗ꯭ꯔꯦ ꯆꯠꯁꯦꯁꯨ ꯌꯥꯏ ꯂꯩꯀꯥꯏꯗ ꯚꯥꯟ ꯂꯩꯕ ꯀꯥꯔ ꯂꯩꯕ ꯏꯃꯨꯡꯗꯤ ꯊꯧꯕꯤꯌꯨ ꯌꯥꯗꯦ ꯅꯪꯒꯤ ꯂꯨꯄꯥ 1,000 ꯄꯤꯒꯦ ꯑꯉꯥꯡ ꯄꯨꯈꯠꯄ ꯍꯥꯏꯗꯅ ꯃꯥ ꯄꯥꯝꯕꯤꯗꯦꯕ ꯏꯅꯥ ꯈꯔ ꯈꯨꯟꯖꯕꯅꯤꯅ ꯑꯣꯛꯇꯣꯒꯤꯁꯤ ꯃꯗꯨꯁꯨ ꯑꯣꯏꯖꯕꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤ ꯇꯧꯐꯝ ꯊꯣꯛꯄ ꯌꯥꯝ ꯂꯩꯕꯁꯦ ꯃꯁꯤꯁꯤꯅ ꯂꯝꯕꯤꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯃꯇꯝꯗ ꯃꯥꯁꯨ ꯁ꯭ꯋꯥꯏ ꯃꯇꯦꯛ ꯈꯛ ꯆꯠꯄꯗꯤ ꯌꯥꯗꯦꯗꯅ ꯀꯤꯂꯣꯃꯤꯇꯔ ꯈꯔ ꯊꯥꯞꯇꯣꯛꯇ ꯌꯥꯄꯣꯠꯇꯦ ꯏꯌꯥꯔꯄꯣꯔꯠ ꯂꯥꯏꯟꯗꯅ ꯀꯗꯥꯏꯐꯥꯎ ꯃꯥꯂꯣꯝ ꯌꯧꯒꯗ꯭ꯔꯥ ꯅꯝꯕꯣꯟ ꯌꯧꯒꯗ꯭ꯔꯥ ꯁꯣꯝꯗꯅ ꯃꯌꯥꯏ ꯂꯝꯕꯤꯗ ꯀꯌꯥꯝ ꯌꯧꯅꯤ ꯇꯤꯗꯤꯝ ꯁꯣꯝꯗꯅ ꯀꯗꯥꯏ ꯌꯧꯅꯤ ꯃꯥꯏꯀꯩꯁꯦ ꯀꯗꯥꯏ ꯌꯧꯅꯤꯁꯤ ꯍꯣꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯆꯠꯄ ꯅꯥꯀꯟꯗ ꯑꯣꯛꯇꯣꯗꯤ ꯁꯨꯝ ꯁꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯣꯛꯇꯣ ꯂꯩꯇ ꯇꯥꯔꯒꯗꯤ ꯅꯨꯡꯗꯥꯡꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯈꯨꯟꯌꯥꯗ ꯂꯩꯕ ꯈꯔ ꯃꯅꯨꯡ ꯍꯟꯖꯟꯕ ꯂꯩꯕ ꯈꯔ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯒꯤ ꯑꯉꯥꯡ ꯅꯥꯔꯛꯄ ꯑꯍꯟ ꯅꯥꯔꯛꯄ ꯃꯔꯨꯑꯣꯏꯅ ꯀꯥꯂꯦꯟ ꯊꯥꯁꯤ ꯑꯉꯥꯡꯗꯤ ꯌꯥꯝ ꯅꯥꯒꯜꯂꯦꯕ
ꯑꯇꯩ ꯃꯇꯝꯒꯤ ꯅꯥ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕꯗꯤ ꯌꯦꯡꯕꯤꯌꯣ ꯖꯦꯅꯤꯝꯁꯇ ꯔꯤꯝꯁꯇ ꯑꯅꯥꯕ ꯄꯨꯈꯠꯂꯛꯏꯁꯤ ꯑꯣꯛꯇꯣꯅ ꯀꯩꯅ ꯑꯌꯥꯝꯕ ꯄꯨꯈꯠꯂꯛꯄꯅꯦꯕ ꯁꯤꯁꯤꯅ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇꯨꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤ ꯌꯥꯝꯗꯤ ꯐꯩꯌꯦꯕ ꯐꯩꯗꯤ ꯒꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯐꯖꯔꯛꯀꯅꯤ ꯇꯥꯏꯝ ꯐꯦꯛꯇꯔꯗ ꯐꯅꯤ ꯑꯣꯛꯇꯣꯗꯤ ꯃꯄꯣꯠ ꯐꯥꯕ ꯉꯥꯏꯕꯗ ꯉꯥꯏꯔꯣ ꯃꯥꯏꯗꯤ ꯊꯛ ꯊꯛ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯒꯤ ꯃꯤ ꯊꯥꯎ ꯐꯨꯦꯜ ꯐꯖꯔꯅꯤ ꯑꯗꯒꯤ ꯒꯣꯔꯃꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯏꯁꯀꯣꯔꯠ ꯆꯠꯂꯒ ꯆꯠꯂꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯅꯝꯐꯨꯗ ꯌꯥꯝ ꯃꯨꯛꯅꯔꯦ ꯈꯔꯁꯨ ꯄ꯭ꯔꯖꯥ ꯈꯔꯗꯤ ꯒꯣꯔꯃꯦꯟꯅ ꯕꯟ ꯇꯧꯍꯜꯂꯣꯏ ꯑꯩꯈꯣꯏ ꯅꯝꯗ ꯄꯨꯅꯤ ꯍꯥꯏꯔꯒꯁꯨ ꯏꯁꯀꯣꯔꯠ ꯆꯠꯂꯒꯁꯨ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯏꯑꯕ ꯑꯗꯒꯤ ꯀꯩꯅꯣ ꯕꯟ ꯍꯥꯏꯔꯒ ꯃꯣꯏ ꯇꯣꯛ ꯂꯦꯞꯄꯗꯁꯨ ꯉꯝꯃꯔꯣꯏꯕ ꯑꯗꯨꯒꯤꯗꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯁꯦ ꯃꯗ ꯔꯤꯌꯦꯜ ꯂꯥꯏꯐ ꯑꯃ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯗꯨꯋꯥꯏꯗ ꯈꯤꯇꯪ ꯑꯃꯨꯛ ꯑꯅꯤꯗꯨ ꯈꯤꯇꯪ ꯈꯜ ꯆꯥꯟꯅꯗꯕꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯖꯅꯔꯝ ꯒꯥꯅ ꯃꯇꯝ ꯑꯃꯗ ꯆꯦꯜꯂꯝꯕ ꯀꯩꯅꯣ ꯁꯦꯃꯤꯔꯣ ꯐ꯭ꯂꯣꯔ ꯒꯥꯅ ꯑꯃ ꯆꯦꯜꯂꯝꯕꯗꯣ ꯃꯗꯨꯒ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯕꯗ ꯑꯩꯗꯤ ꯑꯗꯨꯋꯥꯏꯗ ꯃꯥꯜꯂꯛꯑꯦ ꯑꯩ ꯋꯥꯈꯟꯗ ꯑꯗꯨꯅ ꯑꯣꯛꯇꯣ ꯀꯩꯀꯩꯁꯦ ꯃꯣꯏꯁꯤ ꯄꯩꯁꯥ ꯇꯥꯡꯉꯤ ꯑꯣꯛꯇꯣ ꯇꯣꯡꯕ ꯑꯩꯈꯣꯏ ꯈꯪꯉꯤ ꯅꯨꯡꯉꯥꯏꯇꯦ ꯇꯣꯡꯉꯗꯤ ꯑꯣꯛꯇꯣꯁꯨ ꯑꯣꯛꯇꯣ ꯍꯨꯟꯖꯕ ꯅꯠꯇꯦꯀꯣ ꯑꯩ ꯑꯣꯛꯇꯣꯁꯤꯡꯅꯁꯨ ꯋꯥꯔꯧꯕꯤꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯅꯦꯕ ꯃꯃꯜꯁꯦ ꯅꯨꯡꯉꯥꯏꯕ ꯈꯦꯠꯅꯅꯤ ꯂꯣꯏ ꯈꯦꯠꯅꯅꯦꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯇꯝ ꯂꯥꯛꯑ ꯃꯇꯝꯗꯗꯤ ꯑꯣꯛꯇꯣ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯅꯕ ꯃꯤꯁꯤ ꯄꯥꯛ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯁꯨꯃꯥꯏꯅ ꯃꯤꯠꯌꯦꯡ ꯑꯅꯤꯗꯨ ꯊꯝꯖꯕꯅꯤꯅ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯇꯧꯕ ꯑꯃꯗꯤ ꯑꯗꯨꯝ ꯅꯦꯁꯦꯁꯔꯤ ꯑꯣꯏ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯞꯂꯤꯞꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯄꯕ꯭ꯂꯤꯛꯇ ꯏꯖ ꯑꯥꯎꯠ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯣꯖꯥ ꯑꯗꯨ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯦ ꯃꯐꯝ ꯈꯔ ꯃꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯦꯔꯤꯌꯥ ꯈꯔꯗꯅꯦ ꯑꯗꯨꯗꯤ ꯃꯣꯏ ꯑꯦꯛꯁꯄꯥꯔꯠꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯑꯦꯛꯁꯄꯥꯔꯠ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯥꯔꯤꯒꯤ ꯑꯃ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯂꯩꯔꯝꯒꯅꯤ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯒꯥꯔꯤ ꯆꯦꯜꯂꯤ ꯃꯌꯥꯝꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯂꯩꯔꯒ ꯀꯗꯥꯏꯐꯥꯎꯗꯤ ꯌꯥꯏ ꯀꯃꯥꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯈꯔ ꯈꯟꯇꯣꯛꯑ ꯇꯧꯕ ꯌꯥꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯥꯔꯤ ꯕꯁ ꯆꯦꯜꯂꯤꯑꯕ ꯑꯉꯥꯡ ꯇꯧꯋꯦ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯈꯔꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤ ꯕꯁ ꯆꯦꯟꯖꯔꯤꯑꯕ ꯃꯣꯏꯒꯤ ꯈꯔ ꯇꯣꯉꯥꯟ ꯆꯦꯟꯖꯔꯤꯗꯅ ꯑꯦꯔꯤꯌꯥ ꯈꯔꯗ ꯃꯣꯏꯒꯤ ꯁꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯦꯔꯤꯌꯥꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯥꯀꯜ ꯑꯅꯤꯅ ꯌꯥꯅꯕ ꯌꯥꯅꯤ ꯍꯥꯏꯗ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯀꯃꯥꯏꯅ ꯆꯦꯟꯅꯤ ꯑꯗꯨꯒꯤ ꯇꯦꯛꯅꯤꯀꯦꯜ ꯃꯌꯥꯝꯗꯨꯗꯤ ꯃꯣꯏꯒꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯃꯣꯏꯒꯤ ꯑꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯁꯣꯁꯥꯏꯇꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯒꯤ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯣꯁꯥꯏꯇꯤ ꯂꯩꯔꯝꯒꯅꯤꯅ ꯑꯅꯤꯒ ꯇꯥꯟꯅꯔꯒ ꯁꯤꯟꯕꯤꯔꯒꯗꯤ ꯑꯅꯤꯃꯛ ꯀꯥꯟꯅꯩꯑꯕ ꯍꯥꯏꯗꯤ ꯑꯣꯛꯇꯣꯒꯤ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯍꯤꯡꯍꯟꯗꯕ ꯌꯥꯗꯦ ꯃꯣꯏꯒꯤꯁꯨ ꯇꯧꯔꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯔ ꯑꯅꯤꯃꯛꯀꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯆꯦꯜꯂꯤꯉꯩ ꯐꯩꯗꯅ ꯑꯗꯨꯒ ꯑꯃꯅ ꯒꯥꯔꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯂꯥꯛꯑꯒ ꯑꯣꯛꯇꯣ ꯁꯤꯈꯤꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯨꯡꯃꯥꯡ ꯌꯦꯡꯍꯧꯕꯗꯤ ꯐꯩ ꯍꯥꯏꯖꯕꯅꯤꯗ ꯑꯩ ꯍꯥꯏꯖꯕꯗꯤ ꯃꯥꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤꯁꯦ ꯄꯨꯡꯁꯤ ꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯑꯆꯤꯟꯕ ꯃꯇꯝ ꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯅꯕ ꯇꯥꯟꯖꯥ ꯄꯤꯕꯤꯕꯁꯦ ꯑꯣꯖꯥꯕꯨ ꯃꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯂꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯣꯖꯥꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯅꯤꯖꯔꯛꯀꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯤꯂꯣꯡ ꯕꯨꯂꯦꯠ ꯇꯤꯝꯕꯨ ꯉꯝꯈꯩ ꯊꯥꯒꯠꯆꯔꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯒ ꯃꯊꯪ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯁꯟꯗꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ